ꯚꯤꯗꯤꯑꯣꯁꯦ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯏꯔꯝꯕꯅꯦ ꯑꯗꯣ ꯈꯨꯠꯁꯦ ꯏ ꯍꯧꯕ ꯍꯦꯟꯒꯠꯂꯛꯄ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯁꯦ ꯂꯥꯏꯚꯁꯦ ꯊꯥꯖꯔꯛꯄꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯁꯦ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯔꯛꯇ ꯎꯪꯈꯠꯅꯕ ꯑꯁꯤ ꯂꯥꯛꯄꯗꯒꯤ ꯌꯥꯝꯅ ꯍꯪꯅꯔꯛꯏꯕ ꯋꯥꯍꯪꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯁꯤꯝꯂꯥ ꯑꯦꯒ꯭ꯔꯤꯃꯦꯟ ꯃꯁꯤꯒꯤ ꯄꯤꯁ ꯇ꯭ꯔꯤꯇꯤ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯏꯟꯗꯁ ꯋꯥꯇꯔ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯃꯇꯥꯡꯁꯤ ꯑꯁꯤꯅꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁꯤꯝꯂꯥ ꯑꯦꯒ꯭ꯔꯤꯃꯦꯟꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯋꯥꯍꯪ ꯑꯃ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯂꯥꯛꯏ ꯑꯃꯁꯨꯡ ꯏꯟꯗꯁ ꯋꯥꯇꯔ ꯇ꯭ꯔꯤꯇꯤꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯀꯣ ꯆꯥꯎꯔꯥꯛꯄ ꯑꯃ ꯁꯨꯝ ꯈꯪꯃꯤꯟꯅꯁꯤ ꯈꯪꯗꯕ ꯌꯥꯔꯣꯏꯀꯣ ꯁꯤꯝꯂꯥ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯄꯤꯁ ꯇ꯭ꯔꯤꯇꯤ ꯑꯃꯅꯤ ꯀꯅꯥ ꯀꯅꯥꯒꯤ ꯃꯔꯛꯇ ꯇꯧꯅꯔꯤꯕ ꯍꯥꯏꯕ ꯋꯥꯍꯪ ꯑꯃꯃꯨꯛ ꯂꯥꯛꯑꯦ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯔꯛꯇ ꯁꯤꯝꯂꯥ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯀꯔꯝ ꯀꯥꯟꯗ ꯇꯧꯅꯈꯤꯒꯦ ꯍꯥꯏꯕꯗ ꯕꯤꯇ꯭ꯔꯖꯤꯠ ꯒꯨꯗ ꯃꯣꯔꯅꯤꯡ ꯑꯩꯈꯣꯏꯒꯤ ꯁꯤꯝꯂꯥ ꯑꯦꯒ꯭ꯔꯤꯃꯦꯟꯁꯤ 1972ꯒꯤ 2 ꯖꯨꯂꯥꯏꯗ ꯑꯗꯨꯃꯥꯏꯅ ꯇꯧꯅꯈꯤꯕꯅꯤ ꯀꯗꯥꯏꯗ ꯍꯤꯃꯥꯆꯜ ꯄ꯭ꯔꯗꯦꯁꯀꯤ ꯀꯦꯄꯤꯇꯦꯜ ꯁꯤꯝꯂꯥꯗ ꯁꯤꯝꯂꯥꯒꯤ ꯔꯥꯖ ꯚꯕꯟꯗ ꯑꯗꯨꯃꯥꯏꯅ ꯁꯥꯏꯟ ꯇꯧꯅꯈꯤ 1971ꯒꯤ ꯃꯁꯤ ꯀꯃꯥꯏꯅ 1972ꯗ ꯇꯧꯅꯔꯦ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯁꯤ 2 ꯖꯨꯂꯥꯏ 1972ꯗ ꯑꯗꯨꯕꯨ 1970 ꯃꯁꯤ ꯀꯔꯤ ꯃꯔꯝꯗꯒꯤ ꯇꯧꯅꯔꯛꯏꯕꯅꯣ ꯒꯨꯗ ꯃꯣꯔꯅꯤꯡ ꯑꯗꯤꯇ꯭ꯌ 1971ꯗ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒ ꯄꯥꯀꯤꯁꯇꯥꯟꯒ ꯂꯥꯟ ꯁꯣꯛꯅꯒꯦ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯀꯔꯤ ꯃꯔꯝꯒꯤ ꯂꯥꯟ ꯁꯣꯛꯅꯔꯤꯕꯅꯣ ꯍꯥꯏꯕꯗ ꯏꯁ ꯑꯃꯁꯨꯡ ꯋꯦꯁ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯔꯛꯇ ꯂꯥꯟ ꯁꯣꯛꯅꯔꯦ ꯏꯟꯗꯤꯌꯥꯅ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯦ ꯀꯅꯥꯒꯤ ꯏꯁ ꯄꯥꯀꯤꯁꯇꯥꯟꯒꯤ ꯂꯥꯟꯁꯤ ꯏꯟꯗꯤꯌꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯉꯝꯃꯦ ꯕꯪꯒ꯭ꯂꯥꯗꯦꯁ ꯁꯦꯝꯃꯦ ꯏꯆꯤꯟ ꯏꯅꯥꯎꯁꯤ ꯑꯁꯤꯗꯒꯤ ꯁꯨꯃꯥꯏꯅ ꯁꯥꯏꯟ ꯑꯁꯤ ꯇꯧꯅꯈꯤꯕꯅꯤ ꯁꯥꯏꯟ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯀꯗꯥꯏꯗ ꯇꯧꯅꯈꯤ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯈꯪꯉꯦ 2 ꯖꯨꯂꯥꯏ 1972ꯗ ꯍꯤꯃꯥꯆꯜ ꯄ꯭ꯔꯗꯦꯁꯀꯤ ꯀꯦꯄꯤꯇꯦꯜ ꯁꯤꯝꯂꯥꯒꯤ ꯔꯥꯖ ꯚꯕꯟꯗ ꯑꯗꯨꯃꯥꯏꯅ ꯁꯥꯏꯟ ꯑꯁꯤ ꯇꯧꯅꯈꯤ ꯀꯅꯥ ꯀꯅꯥꯒꯤ ꯃꯔꯛꯇ ꯏꯟꯗꯤꯌꯥꯒꯤꯅ ꯃꯇꯝ ꯑꯗꯨꯗ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯔꯥ ꯒꯥꯟꯙꯤꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤ ꯑꯗꯨꯒ ꯄꯥꯀꯤꯁꯇꯥꯟꯒꯤꯅ ꯖꯨꯜꯐꯤꯀꯔ ꯑꯂꯤ ꯚꯨꯇꯣꯅ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯔꯤ ꯃꯕꯥꯅꯤꯒꯤ ꯃꯔꯛꯇ ꯑꯗꯨꯃꯥꯏꯅ ꯌꯥꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯄꯤꯁ ꯇ꯭ꯔꯤꯇꯤ ꯑꯁꯤ ꯑꯗꯨꯃꯥꯏꯅ ꯆꯠꯊꯈꯤꯕꯅꯤ ꯃꯁꯤꯗ ꯂꯩꯕꯥꯛ ꯑꯅꯤ ꯑꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯅꯔꯤꯕ ꯀꯟꯐ꯭ꯂꯤꯛꯁꯦ ꯍꯥꯏꯕꯗꯤ ꯏꯔꯥꯡ ꯑꯁꯦ ꯂꯥꯟꯁꯦ ꯂꯣꯏꯁꯤꯟꯕ ꯑꯩꯒꯤ ꯍꯨꯏꯅꯥꯎꯁꯦ ꯌꯥꯝ ꯐꯔꯛ ꯇꯥꯏ ꯋꯥꯔꯤ ꯇꯧꯔꯀꯥꯟꯗ ꯑꯩꯒꯤ ꯀꯥꯡꯒꯁꯤꯗ ꯀꯨꯝꯃꯦ ꯑꯇꯩꯗ ꯀꯨꯜꯂꯨ ꯁꯨꯡꯌꯥ ꯌꯥꯗꯦ ꯁꯥꯒꯠꯂꯛꯄꯁꯤꯗꯀꯣ ꯑꯁꯤꯗ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯁꯤꯒꯤ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯁꯤꯗ ꯌꯥꯎꯅꯔꯤꯕꯁꯤ ꯀꯩꯅꯣ ꯍꯥꯏꯕꯗ ꯀꯟꯐ꯭ꯂꯤꯛ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯄꯥꯀꯤꯁꯇꯥꯟꯒ ꯆꯠꯊꯔꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯦ ꯂꯣꯏꯁꯤꯟꯕ ꯑꯃꯁꯨꯡ ꯔꯤꯂꯦꯁꯟ ꯐꯒꯠꯍꯟꯕ 1971ꯒꯤ ꯂꯥꯟꯗ ꯏꯟꯗꯤꯌꯥꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯩꯈꯣꯏꯒꯤ 1971ꯒꯤ ꯂꯥꯟꯁꯦ ꯑꯁꯤꯗ ꯏꯟꯗꯤꯌꯥꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯂꯝ 13,000 ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔ ꯑꯗꯨꯃꯥꯏꯅ ꯂꯧꯁꯤꯟꯈꯤ ꯃꯗꯨꯗꯣ ꯀꯩꯅꯣꯗ ꯄꯥꯀꯤꯁꯇꯥꯟꯗ ꯑꯃꯨꯛ ꯍꯟꯇꯣꯛꯄ ꯑꯗꯨꯃꯥꯏꯅ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯌꯥꯅꯈꯤ ꯑꯗꯨꯒ ꯏꯟꯗꯤꯌꯥꯅꯁꯨ ꯕꯔ ꯑꯩꯁꯦ ꯁꯦꯝꯃꯛꯀꯦꯅ ꯇꯧꯕꯅꯦ ꯋꯥꯔꯤꯁꯦ ꯑꯗꯣ ꯈꯨꯠꯁꯦ ꯈꯤꯇꯪꯗꯤ ꯐꯔꯛꯑꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯇꯩꯗ ꯏꯕꯤꯌꯨ ꯍꯥꯏꯕꯁꯤꯗ ꯃꯣꯏꯁꯨ ꯊꯕꯛꯀ ꯂꯩꯅꯕꯁꯤꯗ ꯃꯣꯏꯁꯨ ꯀꯩꯅꯣ ꯇꯧꯕꯖꯥꯠꯅꯤ ꯈꯔ ꯍꯦꯛ ꯐꯔꯛ ꯍꯦꯛ ꯇꯥꯅꯕ ꯁꯤꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩ ꯁꯔꯔꯔꯔꯔꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯚ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯊꯥꯖꯔꯛꯄꯅꯤ ꯌꯥꯔꯒꯗꯤ ꯋꯥꯔꯤꯁꯦ ꯁꯦꯝꯃꯒ ꯐꯖꯅ ꯏꯔꯀꯥꯟꯗ ꯇꯧꯅꯤꯡꯕꯅꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯁꯤꯝꯂꯥ ꯑꯦꯒ꯭ꯔꯤꯃꯦꯟꯁꯦꯀꯣ ꯁꯤꯁꯤꯗ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯇꯦꯟꯁꯟ ꯑꯁꯦ ꯂꯣꯏꯁꯤꯟꯅꯕ ꯄꯨꯇꯤꯟ ꯒꯨꯗ ꯃꯣꯔꯅꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒ ꯏꯟꯗꯤꯌꯥꯅ ꯂꯥꯟ ꯑꯁꯤꯗ ꯄꯥꯀꯤꯁꯇꯥꯟꯒꯤ ꯂꯝ 13,000 ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔ ꯑꯗꯨꯃꯥꯏꯅ ꯂꯧꯁꯤꯟꯈꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯗꯨꯗꯣ ꯑꯩꯈꯣꯏꯒꯤ ꯑꯃꯨꯛ ꯄꯥꯀꯤꯁꯇꯥꯟꯗ ꯍꯟꯗꯣꯛꯄ ꯑꯁꯤꯁꯤꯗ ꯑꯃꯁꯨꯡ ꯂꯥꯏꯟ ꯑꯣꯐ ꯀꯟꯇ꯭ꯔꯣꯜ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯂꯥꯏꯟ ꯑꯣꯐ ꯀꯟꯇ꯭ꯔꯣꯜꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯨꯇꯨꯛ ꯙꯣꯇꯥꯡ ꯇꯌꯥꯛꯁꯤ ꯍꯥꯏꯔꯤꯕ ꯂꯝ ꯑꯦꯔꯤꯌꯥꯁꯤ ꯆꯥꯎꯔꯥꯛꯅ 883 ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔ ꯑꯗꯨꯃꯥꯏꯅ ꯄꯥꯛ ꯆꯥꯎꯕ ꯖꯒꯥꯅꯤ ꯃꯁꯤꯅ ꯏꯟꯗꯤꯌꯥꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯑꯁꯨꯃꯥꯏꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯂꯥꯏꯟ ꯑꯣꯐ ꯀꯟꯇ꯭ꯔꯣꯜꯁꯨ ꯏꯁꯇꯥꯕ꯭ꯂꯤꯁ ꯇꯧꯈꯤꯀꯣ ꯑꯁꯤꯒꯤ ꯃꯇꯝ ꯑꯁꯤꯗ ꯁꯤꯝꯂꯥ ꯑꯦꯒ꯭ꯔꯤꯃꯦꯟꯒꯤ ꯃꯇꯝ ꯑꯁꯤꯗ ꯑꯗꯨꯕꯨ ꯁꯤꯝꯂꯥ ꯑꯦꯒ꯭ꯔꯤꯃꯦꯟꯒꯤ ꯃꯇꯝ ꯑꯁꯤꯗꯁꯨ ꯏꯆꯤꯟꯏꯅꯥꯎꯁꯤꯡ ꯀꯔꯤ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒ ꯄꯥꯀꯤꯁꯇꯥꯟꯒ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯒꯅꯤ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯩ ꯀꯥꯞꯅꯗꯕꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯁꯤꯗ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯌꯥꯎꯔꯤ ꯇ꯭ꯔꯤꯇꯤꯁꯤ ꯌꯥꯝ ꯁꯥꯡꯈ꯭ꯔꯦ ꯉꯁꯤ ꯅꯣꯡꯃꯒꯤ ꯉꯥꯡꯉꯒꯁꯨ ꯄꯨꯇꯤꯟꯁꯨ ꯌꯥꯎꯔꯤ ꯉꯁꯤ ꯅꯣꯡꯃꯒꯤ ꯉꯥꯡꯉꯒꯁꯨ ꯂꯣꯏꯕ ꯅꯥꯏꯔꯔꯣꯏ ꯃꯁꯤꯒꯤ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯁꯤꯗ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯇꯣꯞꯄ ꯊꯥꯔꯠ ꯄꯥꯔꯇꯤ ꯂꯩꯕꯥꯛ ꯑꯃꯇ ꯌꯥꯎꯍꯟꯅꯈꯤꯗꯦ ꯀꯣ ꯏꯚꯟ ꯌꯨꯅꯥꯏꯇꯦꯠ ꯅꯦꯁꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯐꯥꯎꯕꯗ ꯃꯈꯣꯏꯗ ꯌꯥꯎꯍꯟꯈꯤꯗꯦ ꯁꯨꯞꯅꯒꯤ ꯄꯥꯀꯤꯁꯇꯥꯟ ꯑꯃꯁꯨꯡ
India ani khakse pullaga adumaina masigi peace treaty ase adumaina lotion khibi isinroksi adubu masigi tasengna nakalamorom da yengluraga di peace treaty ase khoi kainona Indus Water Treaty ko Water Distribution Treaty ko masisi India na suspend tawkhibadagi khoi Pakistan su Simla Agreement se chanararo na dumaina haikiba laikre adu marom da nakal marom da hairuraga di masigi Simla Agreement se sinroksing chana kuina bazani chana gidaba ko khoi ki reality da hairuraga di bako But CMC Russia amsung Ukraine gi war se ko adubu hojik phongphong sari ba solong gi sana kitang koisum nainamina gi si khoi gi adumaina tawraga isinroksing tawgi adubu Indus Water Treaty is koina to no na haib the isinoxing. Indus Water Treaty is some hide of the Water Distribution Treaty ni. Kanakanagi Marakta, India Amsung Pakistan gi Marakta. Kanana Arian Storaga Kanana negotiate or Gabasi Shingi Gay the World Bank. Malem gi PTB Pumbagi lady, Bakugi World Bank Sisna Arian Stoweva. Sina negotiate however. Aduga Masi Karasida the minus sign Tonaki. 19 September 1960 ko masigi Karachi da dumaina sign tawna ki masigi Indus Water Treaty ase 19 September 1960 Karachi da ko aduga treaty ase da yanari base karino haibda Eastern River samna haibda Eastern River ahum ka ko Eastern River ahum se karam mano haibda Western River ahum amane Eastern River ahum amane Eastern River ahum sina Indiana control tok duiba akhoi Bias Rabi amasung Suez hariba Turian paringas masi sina karana control tok duino haibada Indiana control tok ko aduga Western River haitari sininoxing karab Turiano haibada khoi Indus Senap amasung Zelam haris Indus Senap amasung Zelam haribasna Pakistan control tok bune bisininoxing Bada kanula semba kusta mamingi wani kuigi masigi kuigi Simla Agreements di kuigi kanuni sana kita ba kuira bazan samna hairabda aduna kuigi Indus kuigi siangna hairabda Turian singa se sininoxing Indus kuigi map sing da sininoxing gaina yengbio live thabase kari haidu no khangti aina yam pamjaba se sininoxing video semaga kuigi wari thagat pabudi akhoi sumaina nainamina rakanda akhoi swasida kari gumba amga kaptho akanda map ki matang se da pusala akanda tak ka hapa kanda yengiba akhoi isasing inausing akhoi skun tamai ba leidan ko anga inkalaiba atigi college tam kholaiba isasing inkalaiba singdasu akhoi sumada map amaga ka chaka kaptho kanda sina sigi si paring sini sumaina sini hybrid singba do maina takning mane dubu madu gi facility do kumaina sem duino kumaina tau duino phone da de yaubra yaudabra gyan men mam ta juta da aina tawisi adumaina picture photo gumba ga hapaga di makhoi da su yamna nuai jagani aduna khoina khange Indus Water Treaty gi matang se khoina water distribution ni kana gi marakta India amsung Pakistan gi marakta World Bank na arrange tawraga negotiate tawraga khoi 19 September 1960 da Karachi da dumaina India amasung Pakistan gi marakta dumaina sign tawnaki masida Eastern River ko Eastern thangba side laiba Turian ahum khakti Indiana control tawi kari no habda Bias Rabies amasung Suez aduga Western thangba side laiba Turian ahum khakti karam Turian no habda Indus Senap amasung akogi Zelam harise masina kanana Pakistan control tawi adubu Indus Water se masigi 30% isingse Indiana sizinagane aduga remaining 70% Pakistan sizinagane akoina masigi main river ase isine noxing samna haibe Indus River asine Indus River asidagi masase khaidongnara kanda ngasigi ngasai panjari ba Turian sing samna haibe the Bias Rabi Suez amasung khoigi Senap amasung Zelam se Indus River asidagi isinoxing khaidorpani aduga makhoi sikana idagi horke haibida khoigi Tibet ki region somdagi tamna hora kan sida Indiana hujik India gi ne hairiba khoigi Jammu amasung Kashmir gi sigi saisida la akan sida
ꯀꯗꯥꯏꯗ ꯇꯥꯒꯦ ꯍꯥꯏꯕꯗ ꯄꯥꯀꯤꯁꯇꯥꯟ ꯂꯣꯝꯗ ꯇꯥꯈꯤꯕꯅꯦꯕ ꯏꯁꯤꯡ ꯀꯣ ꯑꯗꯨꯗꯨꯅ ꯏꯁꯤꯡꯁꯦ ꯑꯗꯨꯃꯥꯏꯅ ꯇꯥꯈꯤꯕꯅꯤ ꯑꯁꯤꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯔꯤꯒꯨꯝꯕ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯏꯟꯗꯤꯌꯥꯅ ꯁꯁꯄꯦꯟ ꯇꯧꯈ꯭ꯔꯦ ꯏꯟꯗꯤꯌꯥꯅ ꯁꯁꯄꯦꯟ ꯇꯧꯈ꯭ꯔꯒ ꯃꯁꯤꯗ ꯊꯣꯛꯂꯛꯀꯗꯕ ꯑꯃꯥꯡꯕꯁꯤꯡꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯇꯨꯔꯦꯟ ꯑꯁꯤ ꯏꯟꯗꯤꯌꯥꯅ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯕ꯭ꯂꯣꯛ ꯇꯧꯕ ꯍꯧꯈ꯭रे ꯕ꯭ꯂꯣꯛ ꯇꯧꯕ ꯍꯧꯈ꯭ꯔꯕꯅꯤꯅ ꯇꯨꯔꯦꯟ ꯑꯁꯤꯒꯤ 70% ꯏꯁꯤꯡꯁꯦ ꯀꯩꯅꯣꯗ ꯄꯥꯀꯤꯁꯇꯥꯟꯗ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯗꯨꯃꯥꯏꯅ ꯆꯠꯄꯅꯤꯅ ꯗꯥꯝ ꯀꯩꯀꯩ ꯁꯥꯔꯤ ꯃꯁꯤꯗ ꯏꯟꯗꯤꯌꯥꯅ ꯃꯁꯤꯁꯦ ꯕ꯭ꯂꯣꯛ ꯇꯧꯈ꯭ꯔꯕꯅꯤꯅ ꯏꯁꯤꯡꯁꯦ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯆꯠꯂꯔꯣꯏ ꯀꯣ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯀꯔꯤ ꯍꯥꯏꯒꯅꯤ ꯄꯥꯀꯤꯁꯇꯥꯟꯗ ꯂꯧꯒꯤ ꯃꯇꯝꯗ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯏꯁꯤꯡ ꯐꯪꯕ ꯋꯥꯔꯅꯤ ꯁꯤꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯥꯀꯤꯁꯇꯥꯟꯒꯤ ꯀꯩꯅꯣꯗꯁꯨ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯒꯅꯤ ꯐꯧꯆꯦꯡꯗꯁꯨ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯋꯥꯕ ꯑꯃ ꯑꯗꯨꯃꯥꯏꯅ ꯃꯥꯌꯣꯛꯅꯔꯒꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯏꯁꯤꯡ ꯆꯥꯎꯔꯛꯄ ꯃꯇꯝꯗ ꯏꯟꯗꯤꯌꯥꯅ ꯏꯁꯤꯡꯁꯦ ꯗꯥꯝ ꯊꯤꯡꯖꯤꯜꯂꯤꯁꯦ ꯑꯃꯨꯛꯇꯪ ꯊꯥꯗꯣꯔꯛꯄ ꯃꯇꯝꯗ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯄꯥꯀꯤꯁꯇꯥꯟꯗꯁꯨ ꯑꯆꯧꯕ ꯀꯔꯤ ꯍꯥꯏꯒꯅꯤ ꯑꯩꯈꯣꯏꯒꯤ ꯈꯨꯠꯁꯦꯝꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯏꯆꯥꯎ ꯑꯃ ꯑꯗꯨꯃꯥꯏꯅ ꯃꯥꯌꯣꯛꯅꯒꯅꯦꯕ ꯁꯤꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒꯁꯨ ꯑꯆꯧꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯒꯅꯤ ꯂꯧ ꯎꯕ ꯌꯥꯗꯕ ꯑꯩꯈꯣꯏꯒꯤ ꯃꯍꯩ ꯃꯔꯣꯡ ꯃꯥꯡꯕꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯃꯁꯤꯡ ꯈꯪꯗꯅ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯊꯣꯛꯀꯗꯧꯔꯤ ꯀꯣ ꯑꯗꯨꯒ ꯌꯥꯝꯅ ꯉꯛꯄ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯂꯩꯅꯔꯤꯕ ꯇꯥꯟꯖꯥꯁꯤꯗ LOCꯗ ꯍꯧꯖꯤꯛ ꯈꯨꯠ ꯊꯥꯅꯕ ꯍꯧꯔꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅꯁꯨ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯂꯣꯏꯅ ꯈꯪꯅꯕ ꯋꯥꯐꯝꯅꯤ ꯍꯧꯖꯤꯛꯀꯣ ꯂꯥꯏꯟ ꯑꯣꯐ ꯑꯦꯛꯁꯟ ꯀꯟꯇ꯭ꯔꯣꯜꯗ ꯑꯩꯈꯣꯏꯒꯤ ꯈꯨꯠ ꯊꯥꯅꯕꯁꯦ ꯍꯧꯔꯦ ꯑꯩꯈꯣꯏꯒꯤ ꯁꯤꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗ ꯌꯥꯝꯅ ꯉꯛꯄ ꯄꯣꯠ ꯑꯃꯈꯛꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯑꯃꯦꯔꯤꯀꯥꯒꯤ ꯀꯥꯔꯒꯣ ꯄ꯭ꯂꯦꯟ ꯑꯃꯁꯨꯡ ꯏꯖꯔꯦꯜꯒꯤ ꯀꯥꯔꯒꯣ ꯄ꯭ꯂꯦꯟ ꯏꯟꯗꯤꯌꯥꯗ ꯊꯨꯡꯂꯛꯏꯕꯁꯤ ꯂꯥꯛꯑꯝꯃꯤꯕꯁꯤ ꯖꯩꯄꯨꯔꯗ ꯂꯥꯛꯑꯝꯃꯤꯁꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯀꯩ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕ ꯋꯥꯍꯪ ꯑꯃ ꯂꯥꯛꯑꯦ ꯈꯨꯠꯂꯥꯟꯒꯤ ꯈꯨꯠꯂꯥꯏ ꯊꯤꯜꯂꯛꯏꯕ꯭ꯔꯥ ꯀꯔꯤ ꯊꯤꯜꯂꯛꯏꯕꯅꯣ ꯑꯁꯤꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯒꯤ ꯂꯥꯟꯁꯤ ꯁꯣꯛꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯑꯃꯒꯤ ꯃꯤꯆꯪ ꯅꯠꯇꯕ ꯔꯤꯌꯦꯂꯤꯇꯤꯗ ꯑꯗꯨꯝ ꯍꯥꯏꯁꯤ ꯑꯩꯈꯣꯏꯒꯤ ꯖꯤꯑꯣ ꯄꯣꯂꯤꯇꯤꯛꯁ ꯍꯥꯏꯕꯁꯤꯗꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯈꯔ ꯔꯤꯌꯦꯂꯤꯇꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯒꯅꯤ ꯈꯔꯁꯨ ꯉꯥꯡꯗꯕꯁꯨ ꯑꯃꯨꯛ ꯌꯥꯗꯦ ꯍꯣꯏ ꯄꯥꯀꯤꯁꯇꯥꯟꯒ ꯏꯟꯗꯤꯌꯥꯒ ꯂꯥꯟ ꯁꯣꯛꯅꯕꯗ ꯑꯩꯈꯣꯏꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔꯗꯤ ꯁꯤꯖꯤꯟꯅꯕ ꯌꯥꯔꯣꯏ ꯅ꯭ꯌꯨꯀ꯭ꯂꯤꯌꯔꯗꯤ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯄꯥꯀꯤꯁꯇꯥꯟꯒꯤꯁꯨ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯂꯩ ꯏꯟꯗꯤꯌꯥꯒꯤꯁꯨ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯂꯩ ꯅ꯭ꯌꯨꯀ꯭ꯂꯤꯌꯔꯗꯤ ꯁꯨꯛꯁꯤ ꯁꯤꯖꯤꯟꯅꯕ ꯌꯥꯔꯣꯏ ꯁꯤꯃꯗꯤ ꯀꯣ ꯊꯥꯖꯕꯤꯌꯨ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯍꯦꯛ ꯁꯤꯖꯤꯟꯅꯕꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯍꯨꯝꯁꯨꯕ ꯂꯥꯟꯖꯥꯎ ꯑꯆꯧꯕ ꯑꯃ ꯑꯗꯨꯃꯥꯏꯅ ꯊꯣꯛꯀꯗꯣꯏꯅꯤ ꯑꯗꯨꯒ ꯏꯟꯗꯤꯌꯥꯁꯨ ꯇꯪꯈꯥꯏ ꯑꯃ ꯇꯨꯝꯅꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯍꯦꯛ ꯁꯤꯖꯤꯟꯅꯔꯛꯄ ꯃꯇꯝꯗ ꯑꯗꯨꯒ ꯁꯦꯡꯅ ꯔꯤꯌꯦꯂꯤꯇꯤꯗ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯃꯒꯤ ꯃꯤꯆꯪ ꯅꯠꯇꯕ ꯑꯃꯒꯤ ꯃꯤꯆꯪ ꯅꯠꯇꯕꯀꯣ ꯁꯤꯗ ꯃꯤꯆꯪ ꯆꯪꯉꯨꯕꯒꯤ ꯀꯥꯟꯅꯕꯁꯨ ꯀꯔꯤꯁꯨ ꯂꯩꯇꯦ ꯑꯁꯦꯡꯕ ꯍꯥꯏꯔꯨꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯒꯅꯤ ꯄꯥꯀꯤꯁꯇꯥꯟꯗꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯄꯨꯔꯥ ꯎꯠ ꯑꯣꯟꯈ꯭ꯔꯅꯤ ꯑꯗꯨꯗꯨꯅ ꯄꯨꯔꯥ ꯇꯨꯝꯈ꯭ꯔꯅꯦꯕ ꯏꯟꯗꯤꯌꯥꯗꯤ ꯇꯪꯈꯥꯏ ꯑꯃ ꯇꯨꯝꯒꯅꯤ ꯑꯗꯨꯒ ꯄꯥꯀꯤꯁꯇꯥꯟꯗꯤ ꯂꯩꯍꯧꯔꯔꯣꯏ ꯑꯁꯤꯁꯤꯅ ꯂꯥꯟꯁꯤ ꯌꯥꯔꯤꯉꯩ ꯊꯣꯛꯇꯕꯅ ꯐꯩ ꯑꯗꯨꯕꯨ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯒꯅꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔꯗꯤ ꯁꯤꯖꯤꯟꯅꯔꯛꯄꯁꯦ ꯇꯧꯔꯛꯑꯣꯏꯀꯣ ꯑꯁꯤꯅ ꯂꯥꯟꯒꯤ ꯃꯇꯥꯡꯁꯤ ꯌꯦꯡꯅꯕ ꯃꯇꯝꯗ ꯂꯥꯟꯗ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯔꯤꯕꯁꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯄꯩꯁꯥꯅꯤ ꯑꯩꯈꯣꯏꯅ ꯃꯥꯂꯦꯝꯒꯤ ꯍꯤꯁꯇ꯭ꯔꯤ ꯃꯌꯥꯝ ꯑꯃ ꯅꯩꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯆꯧ ꯑꯆꯧꯕ ꯏꯝꯄꯤꯌꯔ ꯀꯌꯥ ꯑꯃ ꯇꯨꯈ꯭ꯔꯤꯕ ꯂꯥꯟ ꯃꯥꯏꯊꯤꯈ꯭ꯔꯤꯕꯁꯤꯡꯁꯦ ꯀꯩꯒꯤꯗꯩꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯐꯟꯗꯤꯡꯅꯤ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯄꯩꯁꯥꯁꯦ ꯋꯥꯠꯄꯗꯒꯤꯅꯦꯕ ꯑꯁꯤꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯒꯤ ꯍꯣꯏ ꯍꯥꯏꯔꯝꯕ ꯌꯥꯏ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯉꯔꯥꯡꯁꯨ ꯄꯟꯖꯈ꯭ꯔꯦ ꯀꯔꯤꯒꯤꯗꯃꯛꯇ ꯍꯧꯖꯤꯛꯁꯤ ꯇꯦꯟꯁꯟꯁꯤ ꯌꯥꯝꯅ ꯋꯥꯡꯅꯔꯛꯏꯕꯅꯣ ꯅꯍꯥꯟꯈꯩꯁꯦ ꯈꯤꯇꯪ ꯐꯅꯌꯥꯝ ꯀꯨꯏꯅ ꯃꯇꯝꯁꯤ ꯑꯩꯈꯣꯏꯒꯤ ꯏꯪꯊꯅꯔꯀꯥꯟꯗ ꯂꯩꯔꯝꯃꯀꯥꯟꯗ ꯈꯪꯋꯥꯡ ꯋꯥꯡꯈꯠꯂꯛꯄ ꯑꯃ ꯇꯧꯔꯛꯏꯕꯅꯣ ꯍꯥꯏꯕꯁꯤꯗ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯂꯥꯛꯏ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯂꯥꯛꯅꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯄꯥꯀꯤꯁꯇꯥꯟꯗ ꯆꯩꯅꯥꯅ ꯏꯟꯁꯤꯟꯕꯔ ꯍꯥꯏꯕ ꯋꯥꯍꯪ ꯑꯃꯁꯨ ꯂꯥꯛꯏ ꯖꯤꯑꯣ ꯄꯣꯂꯤꯇꯤꯛꯁꯅꯤ ꯑꯦꯡꯒꯟ ꯑꯦꯡꯒꯟꯗꯒꯤ ꯌꯦꯡꯁꯤ ꯃꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯃꯤꯆꯪꯁꯨ ꯆꯪꯉꯣꯏꯁꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯤꯆꯪꯁꯨ ꯆꯪꯉꯣꯏꯁꯤ ꯆꯩꯅꯥꯒꯤ ꯃꯤꯆꯪꯁꯨ ꯆꯪꯉꯣꯏꯁꯤ ꯑꯩꯈꯣꯏꯅ ꯃꯁꯤ ꯀꯩꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯃꯁꯤꯒꯤ ꯑꯦꯡꯒꯟ ꯑꯦꯡꯒꯟꯁꯤꯗꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏ ꯌꯦꯡꯗꯕ ꯌꯥꯗꯦ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯤ ꯀꯔꯤ ꯍꯥꯏꯒꯗ꯭ꯔꯥ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯦꯄꯜꯁꯦ ꯑꯩꯈꯣꯏꯅ ꯈꯪꯉꯦ ꯑꯆꯧꯕ ꯀꯝꯄꯅꯤꯅꯤ ꯇꯦꯁꯂꯥ ꯑꯆꯧꯕ ꯀꯝꯄꯅꯤꯅꯤ ꯑꯦꯄꯜꯒꯤ ꯍꯟꯗꯛ ꯐꯣꯡꯗꯣꯔꯛꯄ ꯂꯩꯈ꯭ꯔꯦꯗꯅ 2025 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯆꯩꯅꯥꯗ ꯑꯌꯥꯝꯕ ꯑꯦꯄꯜꯁꯦ ꯏꯟꯗꯤꯌꯥꯗ ꯑꯦꯄꯜ ꯂꯥꯛꯑꯦ ꯑꯦꯄꯜꯒꯤ ꯀꯝꯄꯅꯤ ꯏꯟꯗꯤꯌꯥꯗ ꯁꯤꯞ ꯇꯧꯔꯛꯑꯦ ꯚꯤꯌꯦꯠꯅꯥꯝꯗ ꯁꯤꯞ ꯇꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯣꯜ ꯂꯣꯏꯅ ꯁꯤꯞ ꯇꯧꯗꯦꯕ ꯑꯗꯨ 2020 ꯑꯦꯄꯜꯅ ꯂꯥꯎꯊꯣꯛꯈꯤꯕ ꯂꯩ 2025ꯇ ꯑꯦꯄꯜꯒꯤ ꯀꯝꯄꯅꯤ ꯏꯟꯗꯤꯌꯥꯗ ꯂꯣꯏ ꯁꯤꯞ ꯇꯧꯒꯅꯤ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯆꯩꯅꯥꯗꯗꯤ ꯑꯁꯣꯛꯄ ꯑꯃ ꯑꯣꯏꯗꯣꯏꯅꯦꯕ ꯇꯦꯁꯂꯥꯁꯨ ꯏꯟꯗꯤꯌꯥꯗ ꯁꯤꯞ ꯇꯧꯔꯛꯄ ꯌꯥꯕꯒꯤ ꯑꯗꯨꯝꯕ ꯄꯣꯁꯤꯕꯤꯂꯤꯇꯤꯁꯤ ꯌꯥꯝꯅ ꯍꯥꯏ ꯆꯥꯟꯁ ꯌꯥꯝ ꯋꯥꯡꯉꯦꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ
Sina maram oirga company sumba mayam singse sum Pakistan dagi khoi kari haini sorry China dagi thoki ba to balebak dagi India da sum sangak pa haibise khoi gi India gi economy da di sakhula kani adubu atopa khoi lebak da di khoi gi mo khoi da di mangthaba oiduine Sina maram oirga khoi gi hujikshi India gi ngsi gi India Pakistan khoi gi hatak ungkhana ba singa singara ungkhana ba se sina maram oirga isina rok sing stock market kari kari da su down phone se sina rok sing chale India gi su Pakistan gi su asisine khoi lana maram oiraka anda khoi da amang ba pi ba haris khoi di khalle India Pakistan lan songna gi sona sasnu kai da urdu no haiba khoi da awa ba yam phangani maram di kai no haiba khoi su India gi saruga mo oirubni na even Middle East lan songna ba matam da khoi gi Manipur gi economy da su dum pacha am tang oir su isinau sing thing pi ri mase khoi na kaw ba yadi maram di kari gino kari da piraka do ino haiba da sai gi India na seasonary ba isin nok sing khoi gi samna hairaba da khoi gi sak thongi ba khoi gi yumda thongnari ba gas gari da thau halaga thori ba khoi gi petroleum ko sikadai da gi khoi na ayam ba lawgi Middle East ki lebak sing da gi isin nok sing lawri kari guma Middle East da so ba lana ma thola ga di masigi price edum heklak pa se masana ta bane bisin nok ko lan tho bani na sangthok sangsan ya da ba sing ba kaya ma Yom Kippur War, Ramadan War, October War. Adu matam de isin roksing. Just 2 weeks and 5 days. Songna balan ni. Ko. Just 2 weeks and 5 days songna balan asida Swiss Canal. Egypt ki Swiss Canal isin roksing gana tabi rangani. Swiss Canal da Europe amasung Asia gi jahaz ke ama isin roksing. Sat pa yad dana. Tha ke ama khoi gi pallag lai ki. Adugi wari soidana isin rausing ena tabi ba leirong bani asmaina maram oiraganda khoi kari haigani ngasai akhoi na khangya malemgi export toriba mayam se majority ayam bana export toriba se akhoi gi kaidoni ising gi lambi asini asina maram oiraga jahaz ke ke se salakanda thau amasung cooking gas se sise lawba yada bana maram oiraganda khoi gi masigi maman se high oirakaneba sisina maram oiraga akhoi de su se theng asong ma isin rausing phanganeba India ga Pakistan hu jiglan chawno songnare ena khalasi masigi se thengse akhoi da su yam chawno phangane ba akhoi gi economy da su awaba mayam ma adum khar de dum thengna gane bi sin roksing e kamem da pa se ko water ti blog to gani to bugi matang se saina na su war crime oina sisina to moi da su India da su chingchela pa ya haibui wasu bara kaino ne madu khoi gi phek ne madu ai thengna re phek ne kaino haibda khoi gi China na samna hairabda khoi gi Brahmaputra sungai haro khoi gi maming ama kauri adagi khoi gi India se China na maming ama tholi moi gi londa aduna China na thadorpa khoi gi officially thadorpa moina haitare ko adudadi moi masagi maming moina tholiba maming do madu bang irakane ba Brahmaputra gi su boi Brahmaputra haini iroeba khoi gi phek ne madu adu ngarang tongna grab ne khara Pakistan versus India lan tawrak pa yabagi phibam laibra cancel ibani ne brother cancel ibani ne habdi USA gi cargo plane amsung Israel gi cargo plane se kai gino thungai si India ki Defense Minister na Sky News da isin roksing magi report logi badu isin roksing gaina sutabi ramgani Sky News da sorry Pakistan ki Defense Minister asisida kumaina tawge bo masu khoi kari haigani yamna thuman ba haigadra natragana wakhan khanda da ba haigadra bara khangde Sky News ki kaino se khoi Sky News ki reporter do masu kaino ni samna hairabda Afghanistan origin isin roksing mana khoi Pakistan gi Defense Minister khoi gi kari haigani interview logi gi mata do kumaina to hebda summe mana hari du aseng amarom da di aseng ba wani ngasai gi karino haibda reporter na hangi bo hang ase Pakistan se matam sangna dagi laloba sing mateng pangduna support tawduna maina lai haisi sumbra khotpra haibda sahi sahum gi mamang dagi
ꯀꯅꯥꯒꯤ ꯆꯍꯤ ꯆꯍꯨꯝꯒꯤ ꯃꯃꯥꯡꯗꯒꯤ ꯁꯄꯣꯔꯠ ꯇꯧꯗꯨꯅ ꯂꯥꯛꯈꯤ ꯀꯣ ꯃꯁꯤꯒꯤ ꯑꯃꯣꯠꯄ ꯊꯕꯛ ꯑꯁꯦ ꯇꯧꯗꯨꯅ ꯂꯥꯛꯈꯤ ꯁꯤꯅꯤ ꯃꯥꯅ ꯐꯣꯡꯗꯣꯏꯁꯤ ꯀꯅꯥꯅ ꯍꯥꯏꯕꯗꯒꯤ ꯑꯃꯦꯔꯤꯀꯥꯅ ꯍꯥꯏꯕꯗꯒꯤ ꯋꯦꯁꯇꯔꯟꯒꯤ ꯂꯩꯕꯥꯛꯁꯤꯡꯅ ꯍꯥꯏꯕꯗꯒꯤ ꯁꯤꯅꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯌꯦꯡꯉꯨꯔꯒꯗꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯈꯣꯏꯒꯤꯁꯨ ꯊꯣꯏꯅ ꯃꯔꯥ ꯅꯠꯇꯦ ꯍꯣꯏ ꯉꯁꯥꯏꯒꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯑꯐꯒꯥꯅꯤꯁꯇꯥꯟꯗꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯔꯁꯤꯌꯥ ꯇꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯇꯥꯈ꯭ꯔꯦꯗꯅ ꯃꯃꯥꯡꯗꯀꯣ ꯑꯐꯒꯥꯅꯤꯁꯇꯥꯟꯗꯒꯤ ꯔꯁꯤꯌꯥꯒꯤ ꯂꯥꯟꯃꯤ ꯇꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯁꯤꯕꯤꯟ ꯂꯥꯟꯒꯤ ꯃꯇꯝにꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯀꯟꯅ ꯆꯠꯊꯔꯤꯕ ꯀꯣ ꯁꯣꯚꯦꯠ ꯑꯐꯒꯥꯟ ꯂꯥꯟꯒꯤ ꯃꯇꯝꯗ ꯑꯗꯨ ꯇꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯒꯅꯤ ꯄꯥꯀꯤꯁꯇꯥꯟꯗ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯃꯦꯔꯤꯀꯥꯒꯤ ꯃꯇꯦꯡꯗꯒꯤ ꯂꯥꯜꯍꯧꯕꯁꯤꯡꯁꯦ ꯁꯦꯝꯒꯠꯂꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯃꯈꯣꯏꯁꯤ ꯇ꯭ꯔꯦꯅꯤꯡ ꯇꯧꯋꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗꯗꯤ ꯂꯥꯜꯍꯧꯕ ꯍꯥꯏꯕ ꯌꯥꯗꯦ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯒꯅꯤ ꯑꯐꯒꯥꯅꯤꯁꯇꯥꯟꯁꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯔꯁꯤꯌꯥꯒꯤ USSRꯒꯤ ꯃꯈꯨꯠꯇꯒꯤ ꯑꯗꯨꯃꯥꯏꯅ ꯉꯥꯛꯊꯣꯛꯅꯕ ꯑꯗꯨꯃꯥꯏꯅ ꯁꯦꯝꯒꯠꯄ ꯍꯥꯏꯕ ꯇꯥꯔꯦ ꯑꯁꯨꯃꯥꯏꯅ ꯑꯃꯔꯣꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯑꯃꯦꯔꯤꯀꯥꯅ ꯃꯔꯨ ꯍꯨꯜꯂꯝꯕ ꯉꯥꯛꯇꯅꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯀꯣ ꯃꯔꯨ ꯍꯨꯜꯍꯜꯂꯝꯃꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯇꯧꯅꯕ ꯄꯣꯠ ꯉꯥꯛꯇꯅꯤ ꯑꯗꯨꯃꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯔꯦꯀꯣ ꯑꯗꯨꯅ ꯂꯥꯟꯁꯦ ꯑꯩꯒꯤ ꯃꯣꯠꯅꯤ ꯀꯟꯁꯤꯜꯂꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯂꯩ ꯃꯔꯝꯗꯤ ꯏꯟꯗꯤꯌꯥꯒꯤꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ LOC ꯀꯣ ꯂꯥꯏꯟ ꯑꯣꯐ ꯀꯟꯇ꯭ꯔꯣꯜꯁꯤꯗ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯈꯨꯠꯁꯦ ꯊꯣꯝꯅꯩ ꯐꯖꯅ ꯈꯔꯗꯤ ꯇꯧꯅꯔꯝꯃꯅꯤ ꯀꯣ ꯃꯁꯤ ꯅ꯭ꯌꯨꯁ ꯃꯤꯗꯤꯌꯥꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯃꯐꯝꯗꯨ ꯌꯧꯅ ꯅ꯭ꯌꯨꯁ ꯃꯤꯗꯤꯌꯥꯁꯤꯡꯅ ꯆꯪꯕ ꯌꯥꯕ ꯃꯐꯝ ꯖꯒꯥꯁꯨ ꯅꯠꯇꯦ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯁꯦꯀꯨꯔꯤꯇꯤ ꯌꯥꯝ ꯇꯥꯏꯠ ꯑꯣꯏꯕ ꯖꯒꯥꯅꯤ ꯑꯗꯨ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯕꯥꯛꯀꯤ ꯅꯦꯁꯅꯦꯜ ꯁꯦꯀꯨꯔꯤꯇꯤ ꯂꯩꯔꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯒꯤ ꯑꯗꯒꯤ ꯃꯥꯒꯤ ꯂꯣ ꯂꯩꯔꯤ ꯔꯨꯜ ꯂꯩꯔꯤ ꯍꯥꯏꯗꯣꯛꯄ ꯌꯥꯕ ꯍꯥꯏꯗꯣꯛꯄ ꯌꯥꯗꯕ ꯍꯥꯏꯕꯅꯆꯤꯡꯕ ꯂꯩꯔꯤ ꯑꯗꯨꯅ ꯀꯔꯤꯒꯤ ꯊꯣꯝꯅꯔꯝꯃꯣꯏꯗꯣꯏꯅꯣ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯁꯣꯏꯗꯅ ꯊꯣꯝꯅꯔꯝꯒꯅꯤ ꯊꯣꯝꯅꯕꯁꯦ ꯍꯧꯅꯈ꯭ꯔꯕꯅꯤꯀꯣ ꯑꯗꯨꯒ ꯑꯔꯥꯕꯤꯌꯥꯟ ꯁꯤꯔꯣꯝꯗꯒꯤ ꯏꯟꯗꯤꯌꯥꯒꯤ ꯏꯌꯥꯔꯀ꯭ꯔꯥꯐ ꯀꯦꯔꯤꯌꯥꯗꯒꯤ ꯑꯃꯨꯛ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯒꯤ ꯃꯤꯁꯟ ꯑꯧꯀ꯭ꯋꯥꯠ ꯑꯅ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯀꯣ ꯃꯗꯨ ꯇꯧꯗꯅ ꯃꯤꯁꯥꯏꯜ ꯀꯥꯞꯇꯅ ꯇꯧꯔꯀꯥꯟꯗ ꯑꯗꯣꯝꯗꯒꯤꯁꯨ ꯑꯃꯨꯛ ꯑꯔꯥꯕꯤꯌꯥꯟ ꯁꯤꯔꯣꯝꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯖꯍꯥꯖ ꯃꯌꯥꯝ ꯑꯃ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯆꯪꯁꯤꯜꯂꯀꯥꯟꯗ ꯍꯧꯖꯤꯛ ꯂꯩꯔꯤꯗꯅꯀꯣ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯆꯧꯕ ꯈꯨꯠꯁꯦ ꯀꯔꯤ ꯍꯥꯏꯒꯅꯤ ꯂꯥꯏꯟ ꯑꯣꯐ ꯑꯦꯛꯁꯟ ꯀꯟꯇ꯭ꯔꯣꯜ ꯂꯣꯝ ꯁꯥꯏꯠꯇꯒꯤ ꯑꯃ ꯑꯗꯨꯒ ꯑꯔꯥꯕꯤꯌꯥꯟ ꯁꯤ ꯁꯥꯏꯠ ꯂꯣꯝꯗꯒꯤ ꯑꯃ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯒ ꯑꯃ ꯑꯩꯅ ꯊꯥꯖꯔꯤꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯁꯨꯝ ꯌꯦꯡꯃꯤꯟꯅꯁꯦꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯈꯣꯏꯒꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯩꯈꯣꯏꯒꯤ ꯖꯣꯒ꯭ꯔꯥꯐꯤꯀꯦꯜ ꯂꯦꯟ ꯑꯦꯔꯤꯌꯥꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯌꯦꯡꯃꯤꯟꯅꯁꯦꯕ ꯁꯨꯝ ꯏꯟꯗꯤꯌꯥꯒꯤ ꯑꯦꯌꯥꯔꯀ꯭ꯔꯥꯐ ꯀꯦꯔꯤꯌꯔ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯏꯟꯗꯤꯌꯥꯒꯤ ꯑꯦꯌꯥꯔꯀ꯭ꯔꯥꯐ ꯀꯦꯔꯤꯌꯔ ꯑꯅꯤꯅꯤꯀꯣ ꯂꯩꯔꯤꯁꯦ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯑꯔꯥꯕꯤꯌꯥꯟ ꯁꯤꯔꯣꯝꯗꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯐ꯭ꯔꯤꯒꯦꯠ ꯑꯃꯁꯨꯡ ꯗꯤꯁꯇ꯭ꯔꯣꯌꯔꯁꯨ ꯂꯩꯕꯁꯤ ꯏꯟꯗꯤꯌꯥꯅ ꯃꯁꯤꯡ ꯍꯦꯜꯂꯤ ꯑꯁꯤꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯔꯥꯕꯤꯌꯥꯟ ꯁꯤꯔꯣꯝꯗꯒꯤ ꯍꯣꯟꯖꯟꯈ꯭ꯔꯦ ꯖꯍꯥꯖ ꯀꯣ ꯍꯧꯖꯤꯛ ꯂꯩꯔꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯦꯌꯥꯔꯀ꯭ꯔꯥꯐ ꯀꯦꯔꯤꯌꯔꯁꯤꯡ ꯑꯔꯥꯕꯤꯌꯥꯟ ꯁꯤꯗ ꯄꯥꯀꯤꯁꯇꯥꯟ ꯅꯛꯁꯟꯅ ꯖꯒꯥꯗ ꯃꯣꯏ ꯂꯩꯔꯤ ꯑꯗꯨꯒ ꯂꯥꯏꯟ ꯑꯣꯐ ꯑꯦꯛꯁꯟ ꯀꯟꯇ꯭ꯔꯣꯜꯁꯤꯗꯁꯨ ꯏꯟꯗꯤꯌꯥꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯊꯣꯝꯖꯤꯜꯂꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤꯁꯤꯗ ꯈꯨꯠꯂꯥꯏꯁꯨ ꯏꯟꯗꯤꯌꯥꯒꯤ ꯄꯩꯁꯟꯕ ꯌꯥꯕ ꯄꯩꯁꯜꯂꯦ ꯑꯗꯨꯒ ꯃꯐꯝ ꯁꯥꯏꯠ ꯑꯍꯨꯝꯁꯤꯅꯦꯕ ꯑꯩꯅ ꯊꯥꯖꯔꯤꯁꯦ ꯁꯥꯏꯠ ꯑꯍꯨꯝ ꯑꯩꯈꯣꯏꯒꯤ ꯂꯥꯟꯁꯦ ꯇꯧꯅꯔꯛꯄ ꯇꯥꯔꯒꯁꯨ ꯁꯥꯏꯠ ꯑꯍꯨꯝꯁꯤꯗꯒꯤ ꯄꯥꯀꯤꯁꯇꯥꯟꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯅꯕ ꯍꯣꯠꯅꯔꯛꯀꯗ꯭ꯔꯥ ꯁꯤꯅꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯁꯤꯅ ꯐꯥꯏꯇꯔ ꯖꯦꯠꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯏꯆꯤꯟ ꯏꯅꯥꯎ ꯄꯩꯁꯤꯟꯅꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯖꯔꯦꯜꯒꯤ ꯀꯥꯔꯒꯣ ꯁꯤꯞ ꯑꯃꯁꯨꯡ ꯀꯥꯔꯒꯣ ꯄ꯭ꯂꯦꯟ ꯀꯣ ꯑꯃꯁꯨꯡ USAꯒꯤ ꯀꯥꯔꯒꯣ ꯄ꯭ꯂꯦꯟ ꯑꯅꯤ ꯀꯔꯤꯒꯤ ꯖꯩꯄꯨꯔꯗ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯊꯨꯡꯉꯤꯕꯅꯣ ꯀꯔꯤ ꯄꯣꯔꯛꯏꯕꯅꯣ ꯍꯥꯏꯕ ꯋꯥꯍꯪ ꯑꯃꯁꯨ ꯂꯩꯗꯅꯀꯣ ꯆꯨꯝꯅꯗꯤ ꯂꯥꯛꯑꯝꯃꯣꯏꯕ ꯀꯥꯔꯒꯣ ꯄ꯭ꯂꯦꯟ ꯍꯥꯏꯕꯁꯤꯗꯕꯨ ꯑꯗꯨꯅ ꯃꯝꯃꯦ ꯑꯩ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯂꯥꯟꯁꯦ ꯇꯧꯗꯤ ꯇꯧꯍꯟꯅꯤꯡꯗꯦ ꯕꯠ ꯑꯩꯗꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯐꯩꯔꯣꯖꯝ ꯑꯟꯖꯂꯤ ꯀꯣ ꯏꯆꯟ ꯀꯩꯅꯣꯅꯤ ꯑꯩꯗꯤ ꯖꯤꯑꯣ ꯄꯣꯂꯤꯇꯤꯛꯁ ꯈꯛꯇꯪꯗꯅꯤ ꯍꯤꯁꯇ꯭ꯔꯤꯒ ꯖꯤꯑꯣ ꯄꯣꯂꯤꯇꯤꯛꯁ ꯈꯛꯇꯪꯗꯅꯤ ꯅꯩꯅꯖꯕ ꯑꯇꯩ ꯅꯩꯅꯗꯦ ꯑꯩ ꯐꯤꯂꯝꯒꯤ ꯅꯩꯅꯗꯦ ꯃꯨꯛꯕꯥꯡꯒꯤ ꯅꯩꯅꯗꯦ ꯆꯨꯝꯅꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯈꯛꯇꯪꯅ ꯅꯩꯅꯁꯤ ꯖꯤꯑꯣ ꯄꯣꯂꯤꯇꯤꯛꯁ ꯀꯣꯛ ꯂꯧꯁꯤꯡ ꯑꯣꯏꯒꯗꯕ ꯅꯩꯅꯁꯤ ꯑꯩ ꯈꯛꯇꯪꯗꯅ ꯍꯩ ꯈꯣꯠꯂꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏ ꯄꯥꯗꯕ ꯌꯥꯗꯦ ꯅꯩꯅꯗꯕ ꯌꯥꯗꯦ ꯍꯧꯒꯠꯂꯛꯏꯕ ꯇꯨꯡꯒꯤ ꯃꯤꯔꯣꯟ ꯁ꯭ꯀꯨꯜ ꯇꯝꯃꯤꯕ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯇꯝꯃꯤꯕ ꯑꯗꯒꯤ ꯀꯣꯂꯦꯖ ꯇꯝꯂꯛꯏꯕ ꯏꯆꯥꯁꯤꯡ ꯏꯅꯥꯎꯁꯤꯡꯗ ꯑꯥꯏꯗꯤꯌꯥ ꯄꯤꯗꯕ ꯌꯥꯗꯦ ꯑꯩꯈꯣꯏꯅ ꯈꯪꯍꯧꯕꯁꯤꯡꯗꯨꯗꯤ ꯃꯈꯣꯏꯅ ꯑꯃꯨꯛ ꯇꯨꯡꯒꯤ ꯃꯤꯔꯣꯟꯁꯤꯡꯗ ꯃꯊꯪ ꯑꯃꯨꯛ ꯆꯠꯊꯖꯍꯧꯖꯅꯨ ꯍꯦꯟꯅ ꯇꯨꯡꯒꯤ ꯃꯤꯔꯣꯟꯁꯤꯡꯅ ꯁꯤꯡꯕ ꯑꯣꯏꯁꯅꯨ ꯁꯤꯗ ꯂꯩꯔꯦ ꯑꯩꯒꯤ ꯃꯣꯠ ꯑꯕꯨ ꯃꯣꯏꯅ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯀꯣꯛ ꯂꯩꯕ ꯑꯣꯏꯁꯅꯨ ꯃꯣꯏꯅ ꯍꯦꯟꯅ ꯂꯧꯁꯤꯡ ꯂꯩꯕ ꯑꯣꯏꯁꯅꯨ ꯑꯁꯤꯅꯤ ꯍꯧꯖꯤꯛꯁꯤ ꯂꯧꯁꯤꯡ ꯌꯥꯎꯗ꯭ꯔꯒꯗꯤ ꯌꯥꯗ꯭ꯔꯦ
Sini khaga khoi gi some small scale war amadi sin rokshin khoi gi khoi gi adwaina tawr kadra haibagi thajabalai adubu ngasai gi cargo ship ani cargo plane ani khak thungi se sisna ta ai bisina kari no haibu hang sini sinoksin kari por ai bno haibu sini sina maram oiraga khoi gi lan se sok thora kadori bar kainom tawri hojik Israel gi site gi su makhoi gi point moine pirei ba point du sum tabi sinoksin makhoi na hojik pa mi besti samna hairabda sinoksin lan se am thuna hon ba pam bagi adumba sinoksin ama admaina tari ko admaina ama tai ba moi lan se tokselo sini moina harisina adu India gi di khara khandar kanda khara kaino torga admaina yengi sam last scan asoba khoi gi asoba lan ama tholak traga su lan apikpa masa amdi admaina tholkadra na khali adubu masi tholpa harisi sinoksin khoi gi India gi economy da su adum saitheng khara di dum phangduini lan haibisina kari su afaba gi su porakti amang bangaktani khoi tai bang mioi bana poi base khoi na hingai matam sida kitang afaba toromba nungai ai fana kitang hingi ba yamna mindse peace oina lan haibisina bu always mioi base khoi gi tension da leheli dani sinrokse kari su nungai ba pot na tiaba khoi gi khoi gi achiba bro na saina aga hai to sumdom ni khali maram di tarif war gi matang dagi barar khoi gi malem da lady ba geopolitics ki hai tar ko afo bu sing na nei na ba ma khoi na hari bi kari na khoi chu ma khoi gi ta da ya di sinok ma khoi no ji hari che kari na hai ba sai gi India tarif se athai leibak sing da India na sanari ba geopolitics am phaja bani nakala marom di yeng di masigi mangja ba su am lai adu na hauji gi present issue amasung present time asigi yenguraga di India na sanari ba geopolitics maruina Dr. S. Jaishankar ga Ajit Doben ga ni dani sinokshi sanari se prime minister na khoi gi Narendra Modi na oiraga su Ajit Doben amasung Jaishankar gi kok ne bi sinokshi mabani se amana IS ni amana IPS ni ko loina khoi gi mabani gi matang da khoi gi Dr. S. Jaishankar gi matang da di sinokshi wari semja gare Ajit Doben gi matang da wari semja koksilai ani se amna kok wang na sanai sinokshi asisina maram oiraga khoina hujik India na asoba lan ama tokselu ba haibse India gi karino haibda developing country ni develop nation nama oina ba honarakpa sida lan ama mu mayok na khara ga di sahi khara mu back handoi ne bisino asina maram oiraga anda khoi gi yam sauna asoba lan ama di thokpa haibse India da mangjagani haibse hujik matang sida khangye adubu sainana nakalam nam da khoi saina gi misang chu India gi misang chu am da sang hu geopolitics ki through the yenga kan da geopolitics ki angan da yenga kan da dumaina khoi khanse ba asina kain haibda saina da gi ngasai company mayam ama thokhrani sinok sing atopa leibak sing da gi chu leiramba tarif se wang na thamjala bani adubu saina da thami ba tarif sidi sinok sing adumba so makhan gi USA ga mungna ri bisi tarif aso bane sisna maram oira kan da Apple gi khoi gi products khoi gi company saina da lehobdo 2025 phogi manung da khoi gi India da loina ship tawrani na Apple na su dumaina hai kre ko adagi Tesla China gi sinok company car company tholok pasina maram oiraga Tesla da su yam chauna amang ba ma oibani na asoba market ama yeng pa da kai da ta gi haibide India da tai bi sinok sina maram oiraga Tesla su India da lakning ya ngasai gi khoi gi lithium Jammu Kashmir amsung Rajasthan da fangi sinok battery sab da sinani haibe akhoi na khang aro karigumba India ga khoi gi ngasai gi kaino ga ngasai gi okay USA ga mari se phari Russia ga su mari se phari India na sanari baronsi aruga sigi matang sidi sinok sing harki busu leiri Iran ha siko karino haibda India amsung Pakistan saunari ba ase Iran negotiate tawraga dumaina loisina ba hona jagi haiduna Iran gi side gi dumaina pirakhiba dumaina lakhiba su leigre ko wari se asina kaino haibda lan se thokpa phatte wari se phaminar kan da karino haibdo loisela kan da dumaina kaino tok si haibna singba Iran gi side gi arubu madu oirakpara oiraktabara haibna singba khoi yengmina si yamba saina na su river thingjala adi India kari oigani masi amutang haibiu tanja side isin roksing sena thingoi China thingoi de bagi maram yamna lai khoi ke kaino haibda China dagi India na laidi ba se posi yam me bi sinok asai trade deficit ki matang da koina mamang da jam toina ina gre dana ko trade deficit haibi se khoi ki example export amasung import haibidi India na China dagi laidi ba siga
Indiana China da yoliba siga yam sauna khenayeba Indiana yam yameba saurang $100 million ki sang amade adamaina leidi be sinok aduga China na India dagi leibadi saurang $30 million mu ki sang da leiba Indiana China dagi leiyo posesi ko aduga sorry China na India dagi leidi ba se ngang ba khidang thusan gi bidagi sinok khoi gi soigre ko China na India dagi leidi ba sidi $30 million sagi sang do oy aduga India na China dagi leidi sidi $100 million si sang do oy asisne India na khoi gi kai hagini China dagi posai leiba tolakpa haibisi sidasu China da su aso amang ma urakane ba maram di China na su khange ba India sa aso market ni aduna phana border gi matang da tension issue leina raga su ha tarif thamjandana khotna tawdri du maram di kari maram gi no haibda India da khoi gi India da thatarak pa ising khoi gi Brahmaputra rom gi side kari se thingjilure na khalasi adu ergadi India su saurani India su China dagi pot lai bahalani China gi pot sai khoi su war su waja sanu China gi pot sai ngai si India da ban tawrase na tawrpa matam da China da su sin roxing market aso base India na tana laita banina China da su awa ba saunu mayok na gane ba sina maram oirga never kai da su ban tawroi ba su maram da masa di unkhana gane ba asina ne khoi gi USA na China da tarif aso ba ma thamjila ba matungda ha China na India da hore iduni khoi punna lemina se haiduna adu lemin nagadaba mandi karigino haibida khoi gi aksai sin gi matang sida khoi gi land loksila kanda do maina lai gi bani na kitang border gi matang da sayena ba sarang na ba lotion nadri bani na pak leminar kani haibisi thazadi aduga khoi gi kaino ni masi geopolitics ni ko khoi gi Robinson good morning hey but lao ki nu ngai ko hey Putin we ki Russia President Putin ju oram he Israel ga America ga su cargo si lai ngarang nahan to ma thilakre aduni kari thilai bro sini khoi gi tak nakslak pa matam sida khoi gi Pentagon da thabak torok ba kai ma miming du sina nok Peter Rubio na haibra mana phongdor ki ba amsu lai gre dana ko sina khoi gi tasengna hojik lai riba situation asida khoi subaina pau si tari kyam sum duino kyam lan duino haib du di khang di sinok sing khoi gi tasengna Pakistan dai khwaidagi power lai si kana no haib da Pakistan gi army ship si ko mama ngai de gi hona army ship sina khwaidagi power i rei le ada Pakistan gi si amuk soiba sina kumaina no haibda army ship sing se mamang da pan gi ba oiraga su ko Nawaz Sharif na ti sinok sing maming do ai kaw kre lai gi dre ko ma se army ship oiram badagi president oigi aduga akhoi gi mapa leibak ta sen gi ni Pakistan gi amana kari gi no haibda praja gi thadar po pesa sing ase isine nok se makhoi gi army ship kari politician sing sina ayama paisan bi asisna maram oiraga ne banga si bawda Pakistan de sinok sing sokhot pangam ti Pakistan gi praja sing su sengna haibda hoi India gi praja sing su India da pena da mayam am su lei Pakistan gi praja sing su Pakistan da pena da mayam am lei kari gi no haibda ngasai gi leader sing politician sing sina thadar iba praja gi thadar iba pesa sing se makhoi na loi paisan gi ba aduna khoi gi asim munir gi hojigi Pakistan gi army ship se ma gi property sing se akhoi gi sengna haidok tra su foreign country de isin rok sing mayam am lei ko India da tining de khoi phong na law ginu ne nang bo noma lao aduga khanasi sida haibdi no aite ikui driba USA na Pakistan da ICBM program da sanction thami kitang laptop tak di udi ko ikui driba da USA na Pakistan gi ICBM program da sanction thami thamna Pakistan Air Force ki strength hengat na ba $300 million at Pakistan lai yamba
ꯌꯦꯡꯃꯤꯟꯅꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯌꯨ ꯑꯦꯁ ꯑꯦꯅ ꯁꯥꯟꯅꯔꯤꯕ ꯏꯁꯇ꯭ꯔꯦꯇꯦꯖꯤꯁꯤꯁꯨ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯈꯜ ꯑꯃꯅꯤ ꯀꯣ ꯑꯗꯨꯕꯨ ꯃꯇꯝ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯈꯣꯏꯒꯤ ꯋꯥꯈꯜꯁꯤꯁꯨ ꯍꯣꯡꯉꯤ ꯍꯥꯏꯕꯗꯨꯅꯤ ꯃꯔꯝꯗꯤ ꯀꯩꯅꯣ ꯍꯥꯏꯕꯗ ꯉꯁꯥꯏꯁꯤ ꯁꯨꯝ ꯌꯦꯡꯉꯛꯄꯗ ꯄꯥꯀꯤꯁꯇꯥꯟꯒꯤꯅ ꯏꯀꯣꯅꯣꯃꯤꯒꯤ ꯐꯤꯕꯝꯁꯦ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯋꯥꯕꯅꯤꯅ ꯆꯩꯅꯥꯅ ꯍꯥꯏꯔꯁꯨ ꯌꯥꯕ ꯌꯨ ꯑꯦꯁ ꯑꯦꯅ ꯍꯥꯏꯔꯁꯨ ꯑꯗꯨꯝ ꯌꯥꯕ ꯃꯈꯣꯏꯒꯤ ꯏꯀꯣꯅꯣꯃꯤꯒꯤ ꯐꯤꯕꯝꯁꯦ ꯁꯣꯛꯆꯜꯂꯦ ꯌꯥꯝꯅ ꯁꯤꯒꯤꯁꯨ ꯃꯔꯝ ꯂꯩ ꯑꯩ ꯁꯤꯗꯗꯤ ꯍꯥꯏꯖꯔꯔꯣꯏ ꯃꯌꯥꯝꯁꯨ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯄꯥꯀꯤꯁꯇꯥꯟ ꯌꯨ ꯑꯦꯁ ꯑꯦꯅ ꯑꯃꯈꯛ ꯌꯦꯡꯉꯤ ꯉꯁꯥꯏ 2030 ꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯋꯥꯔꯜ ꯕꯦꯡꯛꯅ ꯄꯤꯔꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯥꯂꯦꯝꯗ ꯈ꯭ꯋꯥꯏꯗꯒꯤ GDP ꯋꯥꯡꯕ ꯒ꯭ꯔꯣꯁ ꯗꯣꯃꯦꯁꯇꯤꯛ ꯄ꯭ꯔꯣꯗꯛ ꯄꯩꯁꯥ ꯄꯥꯏꯕ ꯂꯩꯕꯥꯛꯁꯤ ꯆꯩꯅꯥ ꯑꯣꯏꯔꯅꯤ ꯍꯥꯏꯗꯨꯅ ꯃꯁꯤ ꯌꯨ ꯑꯦꯁ ꯑꯦꯅ ꯄꯥꯝꯗꯦ ꯉꯁꯥꯏ ꯌꯨ ꯑꯦꯁ ꯑꯦꯅ ꯁꯥꯎꯠ ꯆꯩꯅꯥ ꯁꯤ ꯑꯃꯁꯨꯡ ꯏꯟꯗꯣ ꯄꯦꯁꯤꯐꯤꯛ ꯔꯤꯖꯟ ꯑꯃꯁꯨꯡ ꯆꯩꯅꯥ ꯅꯝꯊꯨꯅꯕ ꯍꯣꯠꯅꯔꯛꯄꯗ ꯀꯅꯥ ꯁꯤꯖꯤꯟꯅꯕ ꯄꯥꯝꯒꯦ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯏꯟꯗꯤꯌꯥꯅꯦꯕ ꯏꯟꯗꯤꯌꯥꯒ ꯃꯔꯤ ꯑꯐꯕ ꯑꯃ ꯊꯝꯃꯀꯥꯟꯗ ꯀꯣ ꯃꯃꯥꯡꯒꯤ ꯂꯥꯟꯗꯗꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯄꯥꯀꯤꯁꯇꯥꯟꯒ ꯏꯟꯗꯤꯌꯥꯒ ꯁꯣꯛꯅꯈꯤꯕ ꯂꯥꯟ ꯑꯗꯨꯗꯗꯤ ꯌꯨꯔꯣꯞꯀꯤ ꯂꯩꯕꯥꯛꯁꯤꯡ ꯑꯃꯁꯨꯡ ꯑꯃꯦꯔꯤꯀꯥ ꯃꯇꯝꯗꯨꯗꯗꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯇꯦꯡꯅꯤ ꯁꯨꯞꯅꯒꯤ ꯖꯁ ꯀꯩꯅꯣ ꯈꯛꯇꯪꯗꯅꯦꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ USSR ꯈꯛꯇꯪꯗꯅꯦ ꯔꯁꯤꯌꯥ ꯈꯛꯇꯪꯗꯅꯦꯕ ꯏꯟꯗꯤꯌꯥꯒꯤ ꯁꯞꯄꯣꯔꯠꯇ ꯂꯦꯞꯈ꯭ꯔꯤꯁꯤ ꯀꯣ ꯍꯧꯖꯤꯛꯅ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯄꯨꯔꯥ ꯃꯑꯣꯡ ꯑꯃꯅꯤ ꯖꯤꯑꯣ ꯄꯣꯂꯤꯇꯤꯛꯁ ꯍꯥꯏꯕꯁꯤꯗꯤ ꯉꯁꯥꯏꯒꯤ ꯆꯩꯅꯥ ꯅꯝꯊꯨꯅꯕ ꯍꯣꯠꯅꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯔꯤꯕꯁꯤ ꯏꯟꯗꯤꯌꯥꯁꯤꯅꯦꯕ ꯌꯨ ꯑꯦꯁ ꯑꯦꯅ ꯁꯤꯖꯤꯟꯅꯕ ꯄꯥꯝꯃꯤꯁꯤ ꯏꯟꯗꯤꯌꯥ ꯁꯤꯖꯤꯟꯅꯕꯁꯤꯅꯦꯕ ꯏꯟꯗꯤꯌꯥ ꯁꯤꯖꯤꯟꯅꯔꯒꯗꯤ ꯌꯨ ꯑꯦꯁ ꯑꯦ ꯅꯝꯊꯨꯕ ꯉꯝꯅꯤ ꯍꯥꯏꯕꯁꯤ ꯀꯩꯅꯣꯅ ꯄꯣꯂꯤꯁꯤꯁꯦ ꯈꯪꯉꯦ ꯑꯗꯨꯕꯨ ꯆꯩꯅꯥꯁꯨ ꯌꯥꯜꯂꯝꯒꯅꯦꯕ ꯆꯩꯅꯥ ꯅꯝꯊꯨꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤ ꯏꯟꯗꯤꯌా ꯁꯤꯖꯤꯟꯅꯔꯒ ꯌꯨ ꯑꯦꯁ ꯑꯦꯅ ꯏꯟꯗꯤꯌꯥ ꯁꯤꯖꯤꯟꯅꯔꯒ ꯆꯩꯅꯥ ꯅꯝꯊꯨꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤ ꯌꯨ ꯑꯦꯁ ꯑꯦꯅ ꯈꯪꯉꯦꯕ ꯏꯟꯗꯤꯌꯥꯁꯨ ꯈꯪꯉꯤ ꯏꯟꯗꯤꯌꯥꯁꯨ ꯀꯣꯛ ꯃꯆꯥꯗꯤ ꯅꯠꯇꯦ ꯀꯣ ꯌꯨ ꯑꯦꯁ ꯑꯦꯁꯨ ꯀꯣꯛ ꯃꯆꯥ ꯑꯗꯨꯗꯒꯤ ꯆꯩꯅꯥꯁꯨ ꯀꯣꯛ ꯃꯆꯥ ꯅꯠꯇꯦꯕ ꯆꯩꯅꯥꯁꯨ ꯀꯩꯗꯧꯕꯩ ꯈꯪꯉꯣꯏꯗꯣꯏꯅꯣꯕ ꯁꯤ ꯁꯥꯟꯅꯔꯛꯀꯅꯤ ꯁꯨꯝꯕ ꯄꯣꯂꯤꯁꯤ ꯁꯥꯟꯅꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯃꯣꯏꯁꯨ ꯑꯣꯜꯔꯦꯗꯤ ꯋꯥꯠꯂꯤꯉꯩꯗꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯍꯣꯠ ꯂꯣꯏꯔꯛꯄꯅꯦꯕ ꯑꯁꯤꯁꯤꯅ ꯃꯤꯗꯜ ꯏꯁ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯌꯨ ꯑꯦꯁ ꯑꯦꯅ ꯀꯅꯥ ꯁꯤꯖꯤꯟꯅꯔꯤꯒꯦꯕ ꯏꯖꯔꯦꯜ ꯁꯤꯖꯤꯟꯅꯔꯤꯁꯤꯅꯦꯕ ꯁꯨꯃꯥꯏꯅ ꯃꯐꯝꯁꯤꯡꯁꯤꯗꯅ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯁꯨꯝꯕ ꯂꯥꯂꯣꯡ ꯑꯃ ꯁꯥꯟꯅꯔꯤ ꯀꯥꯁꯃꯤꯔꯗ ꯍꯤꯟꯗꯨ 13 ꯍꯥꯠꯈꯤꯕ ꯑꯁꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯑꯆꯧꯕ ꯂꯥꯟꯖꯥꯎ ꯂꯥꯛꯄꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯃꯃꯥꯡꯗ ꯑꯁꯤꯗꯒꯤ ꯍꯦꯟꯕ ꯀꯌꯥ ꯑꯃ ꯊꯣꯛꯈꯤ ꯃꯁꯤ ꯌꯥꯝ ꯐꯖꯩ ꯍꯤꯟꯗꯨ ꯈꯛꯇꯪ ꯅꯠꯇꯦ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯁꯤꯔꯤꯁꯦ ꯀꯣ ꯁꯥꯏꯠꯅ ꯑꯩꯈꯣꯏꯒꯤ ꯅꯍꯥ ꯑꯃ ꯃꯨꯁꯂꯤꯝ ꯃꯆꯥ ꯑꯃꯁꯨ ꯁꯤ ꯐꯦꯜꯒꯥꯝꯒꯤ ꯃꯥꯁꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯔꯤꯌꯦꯂꯤꯇꯤꯗ ꯑꯗꯨꯝ ꯉꯥꯡꯁꯤ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯂꯥꯏꯅꯤꯡ ꯙꯔꯃ ꯀꯔꯤ ꯑꯃꯠꯇ ꯍꯨꯜꯂꯣꯏꯁꯤ ꯑꯗꯨꯒ ꯑꯃꯒꯤꯁꯨ ꯃꯤꯆꯪ ꯆꯪꯉꯣꯏꯁꯤ ꯁꯤꯔꯤꯕꯁꯤꯡꯗꯨ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯦ ꯃꯌꯨꯝ ꯄꯥꯟꯕ ꯀꯨꯏꯗ꯭ꯔꯤꯕꯁꯤꯡꯁꯨ ꯌꯥꯎꯔꯤ ꯀꯣ ꯑꯗꯨꯒ ꯃꯆꯥꯒꯤ ꯁꯤ ꯇꯧꯕꯒꯤ ꯅꯨꯡꯉꯥꯏꯕ ꯑꯩꯈꯣꯏꯒꯤ ꯃꯥꯛ ꯌꯥꯝꯅ ꯐꯪꯉꯛꯄꯒꯤ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄ ꯑꯗꯨꯃꯥꯏꯅ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯐꯖꯕ ꯃꯐꯝꯅꯤꯅ ꯀꯣꯏꯔꯨꯁꯤ ꯈꯣꯠꯂꯨꯁꯤꯅ ꯑꯗꯨꯃꯥꯏꯅ ꯂꯥꯡꯅꯕꯗꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯊꯣꯛꯈꯤꯕ ꯄꯣꯠꯅꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯁꯤꯅ ꯑꯗꯨꯃꯥꯏꯅ ꯍꯥꯠꯄꯅꯤ ꯁꯤꯁꯤꯗ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯒꯤ ꯃꯐꯝꯗꯨꯒꯤ ꯃꯍꯥꯛꯀꯤ ꯃꯄꯥꯁꯨ ꯁꯪꯒꯣꯟꯁꯦ ꯊꯧꯔꯛꯏ ꯃꯥꯁꯨ ꯃꯨꯁꯂꯤꯝ ꯃꯆꯥꯅꯤ ꯂꯩꯇ꯭ꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯩꯁꯦ ꯁꯨꯝ ꯀꯥꯞꯄ ꯃꯥꯒꯤ ꯁꯪꯒꯣꯟꯁꯤꯗ ꯃꯤꯁꯦ ꯇꯣꯡꯍꯜꯂꯦ ꯃꯤꯁꯦ ꯇꯣꯡꯍꯜꯂꯀꯥꯟꯗ ꯇꯨꯔꯤꯁꯁꯤꯡꯁꯦ ꯑꯗꯨꯃꯥꯏꯅ ꯀꯣꯏꯔꯒ ꯄꯨꯔꯀꯥꯟꯗ ꯁꯦꯟ ꯇꯥꯜꯂꯒ ꯍꯤꯡꯖꯕꯅꯤ ꯏꯃꯨꯡꯁꯦ ꯃꯥꯅ ꯑꯌꯥꯝꯕ ꯆꯂꯥꯏꯖꯕꯅꯤ ꯃꯈꯥꯗ ꯃꯅꯥꯎ ꯅꯨꯄꯥ 2 ꯑꯃꯒ ꯃꯆꯟꯅꯨꯄꯤ 3 ꯑꯃꯒ ꯂꯩ ꯃꯥꯅ ꯑꯍꯟꯅꯤ ꯌꯨꯝ ꯄꯥꯜꯂꯦ ꯃꯆꯥ ꯂꯩꯔꯦ ꯃꯍꯥꯛꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯗ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯁꯪꯒꯣꯟꯗꯨꯗꯗꯤ ꯃꯤ ꯇꯣꯡꯍꯜꯂꯤꯕꯅꯤ ꯅꯣꯡꯃꯩ ꯀꯥꯞꯄꯒ ꯍꯥꯠꯄ ꯍꯧꯔꯛꯄ ꯃꯇꯝꯁꯤꯗ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯄꯍꯦꯜꯒꯥꯝꯒꯤ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯂꯩꯈꯤꯗ꯭ꯔꯤꯕ ꯁꯪꯒꯣꯟꯁꯦ ꯑꯗꯨꯃꯥꯏꯅ ꯄꯨꯊꯣꯛꯑꯀꯥꯟꯗ ꯁꯪꯒꯣꯟꯗ ꯇꯨꯔꯤꯁ ꯇꯣꯡꯍꯜꯂꯀꯥꯟꯗ ꯄꯩꯁꯥ ꯇꯥꯟꯕ ꯅꯨꯄꯥꯁꯦ ꯃꯥꯒꯤ ꯃꯁꯥꯁꯤꯗ ꯅꯣꯡꯃꯩ ꯃꯔꯨ 3 ꯄꯥꯟꯈꯤ ꯃꯥꯅ ꯌꯥꯝ ꯄꯥꯜꯂꯦ ꯍꯥꯏꯕꯗꯨꯅꯤ ꯍꯧꯖꯤꯛ ꯂꯩꯇ꯭ꯔꯤꯕꯁꯤꯡꯁꯤꯗ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯗ ꯃꯊꯪ ꯍꯥꯠꯂꯛꯄꯁꯤꯗ ꯂꯥꯜꯍꯧꯕꯁꯤꯡꯁꯤꯒ ꯃꯥꯒ ꯅꯣꯡꯃꯩꯁꯤ ꯃꯨꯟꯅꯔꯛꯄꯅꯦꯕ ꯑꯗꯣ ꯂꯥꯜꯍꯧꯕꯁꯤꯡꯁꯤꯅ ꯀꯔꯤꯒꯨꯝꯕ ꯅꯣꯡꯃꯩꯁꯤ ꯀꯥꯞꯊꯣꯛꯈ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅꯁꯨ ꯍꯦꯟꯅ ꯑꯩꯈꯣꯏꯅ ꯁꯥꯏꯟꯁ ꯑꯦꯟ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯃꯇꯥꯡꯗꯁꯨ ꯑꯩꯈꯣꯏꯅ ꯈꯪꯉꯦ ꯅꯣꯡꯃꯩ ꯀꯥꯞꯊꯣꯛꯈ꯭ꯔꯒꯗꯤ ꯅꯣꯡꯃꯩ ꯀꯥꯞꯄꯒꯗꯤ ꯅꯣꯡꯃꯩꯒꯤ ꯕꯦꯔꯦꯟ ꯑꯗꯣ ꯁꯥꯒꯠꯀꯅꯤ ꯍꯥꯏꯕꯁꯦ
sina maram oiraga mai gi makhusi loi pokthue ba ko nomai beren se pairaga singna bagi kap kono na nomai makhusi loi pokthu me hai khoi gi magi khoi gi postmortem gi report gi matungina aruga magi masas da nomai maru humpa le mar mathabak ta ani ma mangsam da ma sumai tawraga mahak se lai di aruga sisida yamna isinok sing hataki matang sida yamna tension nama lainari sina kari maram gi no haibda khoi gi ngasai gi sisida ne malem gi khoi gi kari hani islam gi lining chat palai bak sing de gi sudum sainar ko yawisi pakistan gi keno sida kari hani army ship sida isinok sing mana ikui kui ninga da phongdok ki ba mo khak lai gi asisida khoi gi Pakistan se khoi gi kaino ni sorry Jammu and Kashmir se khoi gi singli ni ko singli ni akhoi ga muslim ga habidi hindu ga wakhan manadi haiduna adwaina phongdong na rakpa aduna kaidongwai da su khoi gi kari hani punsan ba yaroi khotpa yaroi na mana adwaina khara phongdok pa adwaina laiki adugi matung ikan kanadana isini noksing India na yam sauri se kari no haibida peles khoi gi Gaza da operate tawri Hamas India na isin rok la lo bane na ngasi bo lok thok tiam Israel na di lok thok ning India na ngasi bo lok thok tiam ko internationally khoi gi leiba kharana adumaina ma se Hamas la lo bane na adumaina lok thue amasung India na madu ngasi bo lok thok te Israel na di India da lok thok na hai lok thok ado handak se ikoi dingai de isin rok Pakistan occupy Kashmir asida akhoi organization adu mayam ama pungi asisida isin rok sing Hamas lai Hamas gi ju leader sing lai asisna maram oiraga India da sum khoshong han ba ko sum khoshong han ba sumba mayam ama isin rok sing lai gre sum masa mayam ama adumaina isin rok sing lai gre chemba ko ngarang cargo plane ani tarak padu war gi chu khulai purak ba haina tasne maduna ta de bara kai oy do mi khoi gi ice cream gumba bara ku budi oira maroi ko sumna habdi khoi gi adum plane masa ma sum pai re ka haibo di pa cargo plane a so bom pai ra poni ni sinok sing ko la chemba kari di oy ni natra aduna sauthok ti sauthok haning de khoi gi masi wari shanar kan da karino January singdo tasengna Kashmir gi khoi gi mission praja singsu maina waroba yam yawi haibadi ngasai gi laitri ba si hindu khaktang nati khoi gi muslim masam su yauri ko yam thina maina soi adun hujik se aduga yam thina mas soktana mas maina lai gidra bane kanana bo hona bada aduna haibadi makhoi gi thamoi da su hujik pendaba mayam ama lai haibani asisina maram oiraga khoina kari haini masi sumnagi just Pakistan do ina khoi waraurasu ama tawrasu hoi tawriba thawong singdu isinrok sing waraurasu ama tawrasu Pakistan do ina waroba aduga lining gi view da di khoi gi warobam thokti aigi mota haijo hairagadi karino haibada ngasai gi tourist singdo masanni masini haiduna kannabo honabada ngasai gi muslim masado masu thawai thari bane natra asisna miyoi base isinok sing khoi gi kari haigini phattaba thabak tawba mi da khoi gi makhoi da di dharma leite lining leite ko aisha no ma isinok sing singam bane ngaktang leiraga sala lawroni adu erga di horen khoi gi taibang ga se taibang malem ga se pungseng sengdoi male isinok sing adu low raga China thok na ba oigani masigi thabak se pa ti China gi mane sumi bada nakalam rom da hairu ga di China na khoi gi insan bane insala ganda to hon bane adubu yam nongning bazani da masigi geopolitics ki matang si sinok sing ai sengna khar khatang ani ai panjari mi si ai ngasi semja haidi hapet ngangjar mi be khoi gi kaino si topic se mokok tagi tabi be sinok sing yawbi ramagadi Simla agreement dugi matek ama sorapa Simla agreement se karino kumai tora chana gibno haibna singba mako amasung Indus water treaty se
ꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯆꯥꯎꯔꯥꯛꯄ ꯑꯃ ꯁꯦꯝꯖꯕꯅꯤ ꯁꯨ ꯃꯈꯥ ꯇꯥꯖꯈ꯭ꯔꯦ ꯑꯗꯨꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯖꯤꯑꯣ ꯄꯣꯂꯤꯇꯤꯛꯁꯀꯤ ꯃꯇꯥꯡꯁꯤꯀꯣ ꯑꯩꯈꯣꯏꯒꯤ ꯁꯨꯝꯅ ꯌꯦꯡꯕꯤꯌꯨ ꯏꯟꯗꯤꯌꯥꯒꯤ ꯅ꯭ꯌꯨꯁ ꯃꯤꯗꯤꯌꯥꯁꯤꯡꯗ ꯀꯣ ꯏꯟꯗꯤꯌꯥ ꯁꯞꯄꯣꯔꯠ ꯇꯧꯔꯒ ꯉꯥꯡꯒꯅꯤ ꯗꯦꯟ ꯑꯩꯈꯣꯏꯁꯨ ꯃꯅꯤꯄꯨꯔ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯄꯣꯛꯎꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯚ꯭ꯌꯨꯗ ꯌꯦꯡꯉꯒꯁꯨ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯉꯥꯡꯕ ꯇꯥꯕꯅꯤ ꯍꯟꯗꯛ ꯏꯟꯗꯤꯌꯥ ꯒꯣꯕꯔꯃꯦꯟꯅ ꯑꯩꯈꯣꯏ ꯁꯣꯝꯗ ꯊꯣꯛꯏꯕ ꯏꯔꯥꯡ ꯑꯁꯤꯗ ꯌꯦꯡꯉꯛꯏꯕ ꯃꯈꯣꯏꯒꯤ ꯃꯤꯠꯌꯦꯡ ꯃꯈꯣꯏꯅ ꯄꯤꯔꯛꯏꯕ ꯇ꯭ꯔꯤꯠ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯗꯁꯨ ꯑꯗꯨꯝ ꯄꯦꯟꯗꯕ ꯁꯥꯎꯅꯤꯡꯕꯗꯤ ꯑꯗꯨꯝ ꯈꯔꯗꯤ ꯑꯗꯨꯝ ꯂꯩꯕ ꯑꯗꯨꯝ ꯃꯁꯥꯅ ꯇꯥꯕꯅꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯁꯤ ꯇꯥꯏꯕꯪꯄꯥꯟꯒꯤ ꯆꯠꯅꯕꯤꯅꯤꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯕꯤꯍꯥꯔꯗ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅꯒ ꯉꯥꯡꯈ꯭ꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯋꯥꯔꯤꯁꯤꯡꯗꯣ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯈꯩꯅꯁꯨ ꯇꯥꯕꯤꯔꯝꯒꯅꯤ ꯑꯗꯨꯅ ꯉꯥꯡꯕ ꯌꯥꯕ ꯉꯥꯡꯕ ꯌꯥꯗꯕ ꯍꯥꯏꯕ ꯂꯩ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯅꯤ ꯏꯟꯗꯤꯌꯥꯒꯤ ꯂꯩꯕꯥꯛ ꯑꯃꯗ ꯆꯜꯂꯨꯔꯦ ꯑꯩꯈꯣꯏꯁꯤ ꯏꯟꯗꯤꯌꯥ ꯍꯥꯏꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯛꯁꯨ ꯌꯥꯝ ꯀꯟꯅꯁꯨ ꯑꯩꯈꯣꯏꯒꯁꯨ ꯃꯥꯟꯅꯗꯕ ꯆꯛꯆꯥ ꯐꯤꯖꯦꯠ ꯆꯛꯆꯥ ꯃꯥꯟꯅꯗꯕꯀꯣ ꯁꯤꯁꯤꯗ ꯑꯗꯨꯃꯥꯏꯅ ꯆꯟꯁꯤꯟꯗꯅ ꯃꯈꯣꯏꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯂꯩꯔꯨꯕꯅꯤꯅ ꯃꯈꯣꯏꯒꯤ ꯃꯈꯥꯗ ꯂꯩꯕ ꯍꯥꯏꯕꯗꯨ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯤꯅꯥꯏ ꯅꯩꯊꯥꯡ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯁꯝꯅ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯍꯥꯏꯔꯨꯔꯒꯗꯤ ꯑꯗꯨꯃꯥꯏꯅ ꯂꯩꯔꯨꯕꯅꯤꯅ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯉꯥꯡꯅꯤꯡꯉꯦ ꯍꯥꯏꯗꯨꯅꯁꯨ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯒꯤ ꯄ꯭ꯂꯦꯠꯐꯣꯝ ꯑꯁꯤꯗꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯉꯥꯡꯕ ꯌꯥꯗꯦ ꯑꯩꯉꯣꯟꯗꯁꯨ ꯑꯗꯨꯝ ꯑꯁꯣꯛꯄ ꯂꯥꯛꯀꯅꯤꯀꯣ ꯑꯗꯨꯅ ꯁꯨꯝꯅꯒꯤ ꯇꯣꯄꯤꯛ ꯀꯩꯅꯣꯁꯤꯗ ꯑꯗꯨꯝ ꯅꯩꯅꯁꯤꯀꯣ ꯃꯅꯤꯄꯨꯔ ꯅꯨꯄꯤꯁꯤ ꯂꯥꯟꯒꯤ ꯄꯥꯎ ꯊꯋꯥꯏ ꯌꯥꯎꯕ ꯌꯥꯎꯔꯤ ꯌꯥꯝꯕ ꯑꯁꯤ ꯌꯥꯝ ꯐꯩꯌꯦ ꯏꯆꯟ ꯏꯆꯦꯁꯤꯡꯁꯦ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯆꯞ ꯃꯥꯟꯅꯅ ꯏꯆꯟ ꯏꯆꯦꯁꯤꯡ ꯑꯗꯒꯤ ꯏꯆꯥ ꯏꯅꯥꯎꯁꯤꯡ ꯏꯌꯥꯝꯕ ꯏꯈꯨꯔꯥꯁꯤꯡ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯆꯞ ꯃꯥꯟꯅꯅ ꯖꯤꯑꯣ ꯄꯣꯂꯤꯇꯤꯛꯁꯀꯤ ꯃꯇꯥꯡꯁꯦ ꯁꯤꯁꯦ ꯈꯪꯃꯤꯟꯅꯒꯗꯕꯅꯦꯕ ꯖꯁ ꯑꯩ ꯈꯛꯇꯪꯗ ꯅꯠꯇꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯑꯩꯅ ꯏꯆꯥ ꯏꯅꯥꯎꯁꯤꯡꯗ ꯍꯥꯏꯕꯗꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯆꯦꯅꯦꯜ ꯑꯃ ꯍꯦꯛꯇ ꯁꯦꯝꯕꯤꯔꯛꯑꯣ ꯍꯦꯛꯇ ꯉꯥꯡꯕꯤꯔꯛꯑꯣ ꯑꯩꯈꯣꯏꯁꯨ ꯁꯞꯄꯣꯔꯠ ꯇꯧꯖꯔꯛꯀꯅꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯑꯩꯅ ꯂꯣꯏꯅ ꯅꯣꯡꯃ ꯈꯛꯇꯪꯗ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯁꯦ ꯑꯩ ꯈꯛꯇꯪꯗꯅ ꯁꯦꯝꯃꯒ ꯉꯥꯡꯕ ꯉꯝꯕꯁꯨ ꯅꯠꯇꯦ ꯏꯆꯤꯟ ꯏꯅꯥꯎꯁꯦ ꯅꯣꯡꯃꯗ ꯚꯤꯗꯤꯑꯣ 5-6 ꯁꯦꯝꯕꯒꯤ ꯄꯥꯡꯒꯜꯁꯨ ꯂꯩꯇ꯭ꯔꯤ ꯑꯩꯉꯣꯟꯗ ꯄꯥꯡꯒꯜ ꯂꯩꯇ꯭ꯔꯤ ꯍꯥꯏꯕꯗꯤ ꯈꯨꯠꯂꯥꯏ ꯅꯨꯡꯂꯥꯏ ꯑꯩꯈꯣꯏꯒꯤ ꯏꯗꯤꯇꯤꯡ ꯇꯧꯅꯕ ꯑꯩꯈꯣꯏꯒꯤ ꯄꯔꯐꯦꯛ ꯑꯣꯏꯕ ꯅꯣꯡꯃꯗ ꯚꯤꯗꯤꯑꯣ 5-6 ꯊꯥꯒꯠꯀꯦꯒ ꯍꯥꯏꯔꯒꯗꯤ ꯊꯕꯛ ꯇꯧꯕꯤꯅꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯕ ꯃꯊꯧ ꯇꯥꯔꯤꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯏꯆꯥ ꯏꯅꯥꯎꯁꯤꯡꯗꯁꯨ ꯚꯤꯗꯤꯑꯣ ꯁꯦꯝꯕꯤꯔꯛꯑꯣ ꯉꯥꯡꯕꯤꯔꯛꯑꯣ ꯉꯥꯡꯕꯁꯤ ꯏꯀꯥꯏꯕ ꯌꯥꯗꯦ ꯉꯥꯡꯕꯁꯤ ꯏꯀꯥꯏꯕ ꯌꯥꯗꯦ ꯍꯥꯏꯗꯤ ꯉꯥꯡꯕ ꯏꯀꯥꯏꯔꯒꯗꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯍꯧꯔꯛꯏꯕ ꯏꯆꯥ ꯏꯅꯥꯎꯁꯤꯡꯈꯩꯗꯁꯨ ꯑꯩꯅ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯤꯁꯤ ꯑꯩꯅ ꯌꯥꯝ ꯇꯣꯏꯅ ꯍꯥꯏꯖꯔꯤꯁꯤ ꯉꯥꯡꯕꯁꯤꯃ ꯅꯦꯚꯔ ꯀꯩꯗꯧꯉꯩꯗꯁꯨ ꯑꯩꯈꯣꯏꯒꯤ ꯏꯀꯥꯏꯕ ꯇꯧꯒꯅꯨ ꯏꯆꯥ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯇꯝꯃꯤꯕ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯇꯝꯃꯤꯕ ꯀꯣꯂꯦꯖ ꯇꯝꯃꯤꯕ ꯏꯆꯥ ꯏꯅꯥꯎꯁꯤꯡꯗꯁꯨ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯒꯅꯤ ꯑꯩꯈꯣꯏꯒꯤ ꯀꯃꯦꯟ ꯄꯤꯕ ꯀꯩꯀꯩꯗꯗꯤ ꯑꯗꯨꯝ ꯍꯪꯒꯣꯏꯗꯕ ꯑꯗꯨꯒ ꯋꯥ ꯉꯥꯡꯉꯨ ꯍꯥꯏꯕ ꯃꯇꯝꯗꯗꯤ ꯃꯈꯣꯏꯗ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯋꯥ ꯉꯥꯡꯕꯒꯤ ꯀꯔꯤ ꯍꯥꯏꯒꯅꯤ ꯋꯥ ꯉꯥꯡꯕꯁꯤꯁꯨ ꯑꯥꯔꯠ ꯃꯈꯜ ꯑꯃꯅꯤ ꯑꯗꯨꯅ ꯏꯆꯥ ꯏꯅꯥꯎꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯌꯥꯔꯤꯈꯩ ꯃꯁꯤꯗ ꯍꯪꯒꯣꯏꯕ ꯂꯩꯇꯕ ꯑꯗꯨꯅ ꯑꯩꯒꯤ ꯏꯆꯥꯗ ꯑꯩꯒꯤ ꯄꯨꯁꯟꯖꯔꯦꯅ ꯋꯥꯔꯧꯕꯤꯒꯅꯨꯀꯣ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯁꯤ ꯂꯥꯏꯔꯤꯛ ꯈꯔ ꯌꯥꯗꯦ ꯑꯍꯟꯁꯦ ꯑꯁꯤꯁꯦ ꯂꯥꯏꯔꯤꯛ ꯌꯥꯗꯦꯅ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯒꯤ ꯇꯝꯍꯟꯗꯕꯁꯨ ꯌꯥꯗꯦ ꯇꯝꯍꯜꯂꯤꯀꯣ ꯑꯗꯣ ꯃꯥꯁꯦ ꯑꯥꯔꯠ ꯌꯥꯝ ꯄꯥꯝꯖꯕ ꯏꯁꯩꯁꯦ ꯌꯥꯝ ꯄꯥꯝꯖꯕ ꯑꯦꯛꯇꯤꯡ ꯇꯧ ꯏꯕꯨꯡꯉꯣꯀ ꯍꯥꯏꯔꯒꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯀ꯭ꯂꯥꯁ 6-7 ꯇꯝꯃꯤꯉꯩꯗꯒꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯈꯨꯗꯛꯇ ꯇꯥꯡꯉꯒ ꯑꯦꯛꯇꯤꯡ ꯇꯧꯕ ꯉꯝꯃꯦ ꯑꯗꯣ ꯏꯁꯩ ꯁꯛꯀꯦꯅ ꯍꯥꯏꯗꯅ ꯏꯁꯩꯁꯦ ꯍꯟꯗꯛ ꯑꯩꯒꯤ ꯏꯆꯦ ꯑꯃ ꯂꯩ ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯨꯖꯤꯛ ꯀꯣꯂꯦꯖ ꯑꯃꯗ ꯑꯗꯨꯃꯥꯏꯅ ꯑꯣꯖꯥ ꯑꯣꯏꯕꯀꯣ ꯃꯥꯅ ꯃꯉꯣꯟꯗ ꯏꯁꯩꯁꯦ ꯃꯥꯒ ꯑꯗꯨꯃꯥꯏꯅ ꯅꯩꯅꯃꯤꯟꯅꯒꯗꯧꯔꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯅ ꯏꯆꯥꯅꯨꯄꯤꯁꯤꯗꯤ ꯍꯧꯖꯤꯛꯇꯁꯨ ꯖꯤꯑꯣ ꯄꯣꯂꯤꯇꯤꯛꯁ ꯇꯥꯔꯝꯃꯤ ꯑꯩ ꯅꯥꯛꯇ ꯐꯝꯃꯀꯥꯟꯗ ꯍꯣꯔꯦꯟꯁꯨ ꯍꯪꯉꯛꯈꯤꯅꯤ ꯖꯤꯑꯣ ꯄꯣꯂꯤꯇꯤꯛꯁꯀꯤ ꯃꯇꯥꯡꯗ ꯇꯁꯦꯡꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯔꯁꯤꯌꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯃꯥ ꯃꯁꯛ ꯐꯖꯅ ꯈꯪꯉꯤ ꯑꯩꯅ ꯁꯨꯝ ꯇꯥꯛꯄꯤꯔꯕꯅꯤꯅꯕ ꯀ꯭ꯂꯥꯁ 6ꯇ ꯇꯝꯗ ꯉꯥꯏꯔꯤ ꯉꯔꯥꯡꯁꯨ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩꯅ ꯄꯟꯖꯈꯤꯕꯗꯣ ꯏꯆꯥꯡꯁꯤꯗ ꯄꯤꯗꯕ ꯌꯥꯗꯦ ꯅꯣꯂꯦꯖ ꯄꯤꯗꯕ ꯌꯥꯗꯦ ꯍꯥꯏꯁꯤ ꯀꯩꯅꯣ ꯍꯥꯏꯕꯗ ꯄꯨꯝꯅꯃꯛ ꯖꯤꯑꯣ ꯄꯣꯂꯤꯇꯤꯛꯁ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯋꯥꯔꯤꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯝꯇ ꯌꯦꯡꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯖꯤꯑꯣ ꯄꯣꯂꯤꯇꯤꯛꯁꯁꯦ ꯁꯣꯏꯈꯤꯕꯗꯩꯅꯦ ꯅꯤꯡꯊꯧ ꯄꯥꯜꯂꯤꯉꯩ ꯃꯇꯝꯗ ꯖꯤꯑꯣ ꯄꯣꯂꯤꯇꯤꯛꯁ ꯁꯣꯏꯈꯤꯕꯗꯩꯅꯦꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯇꯧꯔꯤꯁꯤ ꯄ꯭ꯂꯁ ꯃꯊꯪ ꯄꯥꯜꯂꯛꯏꯕ ꯒꯣꯕꯔꯃꯦꯟꯁꯤꯡꯁꯤꯅ ꯁꯣꯏꯔꯛꯄꯗꯒꯤꯅꯦ ꯑꯩꯈꯣꯏꯅ ꯉꯁꯤ ꯋꯥꯔꯤꯁꯤꯀꯣ ꯍꯩꯁ ꯂꯥꯟ ꯄꯥꯝꯒꯅꯨ ꯕꯤꯀ꯭ꯔꯝ ꯂꯥꯟꯁꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯐꯕ ꯊꯕꯛ ꯅꯠꯇꯦ ꯍꯣꯏ ꯑꯩꯈꯣꯏ ꯅꯨꯄꯥꯈꯩꯗꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯆꯦꯟꯈꯤꯅꯤ ꯑꯩꯈꯣꯏꯅ ꯗꯦꯁꯥ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯑꯩꯈꯣꯏ ꯀꯥꯞꯅꯕꯅꯤ ꯈꯪꯗꯦ ꯑꯃꯅꯤ ꯈꯪꯗꯦ ꯂꯥꯟꯁꯤꯅ ꯇꯧꯔꯛꯄ ꯃꯇꯝꯗ ꯋꯥꯗꯣꯏꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯏꯆꯥꯁꯤꯡ ꯏꯆꯟꯁꯤꯡ ꯏꯆꯦꯁꯤꯡ ꯏꯃꯥꯁꯤꯡ ꯏꯄꯥꯁꯤꯡ ꯑꯍꯜ ꯑꯣꯏꯔꯕꯁꯤꯡꯀꯣ ꯑꯗꯒꯤ ꯁꯨꯝꯕ ꯏꯄꯨ ꯏꯕꯣꯛꯁꯤꯡ ꯃꯈꯣꯏꯗꯅꯦ ꯑꯋꯥꯕ ꯃꯥꯌꯣꯛꯅꯗꯣꯏꯁꯤ ꯑꯩꯈꯣꯏ ꯅꯨꯄꯥꯒꯤꯕꯨꯗꯤ ꯗꯣꯡ ꯗꯣꯡ ꯑꯗꯨꯝ ꯇꯧꯅꯈꯤꯕ ꯌꯥꯏ ꯀꯣ
ꯑꯗꯨꯅ ꯂꯥꯟꯁꯤ ꯀꯩꯅꯣ ꯇꯧꯔꯤꯁꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄꯤꯁ ꯂꯥꯛꯅꯕ ꯑꯗꯨꯃꯥꯏꯅ ꯍꯣꯠꯅꯁꯤꯀꯣ ꯄꯤꯁꯅ ꯈ꯭ꯋꯥꯏꯗꯒꯤ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ GDP ꯁꯤꯗ ꯀꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯒꯅꯤ ꯃꯁꯤ ꯆꯥꯎꯈꯠꯅꯕ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯍꯣꯠꯅꯒꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯃꯁꯤꯗ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯒꯅꯤ ꯋꯥꯈꯜ ꯂꯩꯇꯥꯅ ꯑꯩꯈꯣꯏ ꯄꯤꯁ ꯑꯣꯏꯅ ꯂꯩꯅꯕ ꯑꯗꯨꯃꯥꯏꯅ ꯍꯣꯠꯅꯁꯤ ꯂꯥꯟꯁꯤ ꯐꯠꯇꯦ ꯑꯂꯤ ꯒꯨꯗ ꯃꯣꯔꯅꯤꯡ ꯕ꯭ꯔꯗꯔ ꯀꯣ ꯅꯤꯉꯣꯝꯕꯝ ꯁꯨꯖꯤ ꯀꯨꯃꯥꯔ ꯁꯤꯡ ꯒꯨꯗ ꯃꯣꯔꯅꯤꯡ ꯕ꯭ꯔꯗꯔ ꯏꯔꯥꯟ ꯌꯥꯎꯔꯣꯏ ꯕ꯭ꯔꯗꯔ ꯏꯔꯥꯟꯅ ꯍꯥꯏꯔꯤꯁꯦ ꯁꯤꯅꯤ ꯉꯔꯥꯡ ꯅꯍꯥꯟꯗꯁꯨ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯏꯔꯥꯟ ꯍꯥꯏꯔꯛꯈ꯭ꯔꯦꯗꯅ ꯏꯟꯗꯤꯌꯥ ꯄꯥꯀꯤꯁꯇꯥꯟ ꯎꯈꯠꯅꯔꯤꯁꯦ ꯏꯔꯥꯟꯅ ꯃꯤꯗꯤꯌꯦꯇꯔ ꯑꯣꯏꯔꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯋꯥꯔꯤ ꯑꯃꯇꯪ ꯁꯥꯟꯅꯖꯅꯕ ꯑꯗꯨꯃꯥꯏꯅ ꯋꯥꯔꯤ ꯁꯥꯅꯕ ꯍꯣꯠꯅꯒꯅꯤꯅ ꯑꯗꯨꯃꯥꯏꯅ ꯏꯔꯥꯟꯗꯒꯤ ꯁꯥꯏꯠꯇꯒꯤ ꯐꯣꯡꯗꯣꯔꯛꯄ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯗꯨ ꯀꯗꯥꯏ ꯐꯥꯎꯕꯗ ꯆꯪꯁꯤꯟꯗꯦ ꯃꯥꯏ ꯄꯥꯛꯏ ꯃꯥꯏ ꯄꯥꯛꯇꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯑꯗꯨꯃꯥꯏꯅ ꯏꯔꯥꯟꯅ ꯐꯣꯡꯗꯣꯔꯛꯈꯤꯕ ꯂꯩꯈ꯭ꯔꯦ ꯍꯨ ꯑꯦꯝ ꯑꯥꯏ ꯄꯥꯀꯤꯁꯇꯥꯟ ꯁꯨꯝꯃꯛꯑꯒ ꯂꯩꯈ꯭ꯔꯦ ꯃꯥꯒꯤ ꯄꯣꯏꯟ ꯑꯣꯐ ꯚ꯭ꯌꯨꯅꯤ ꯑꯦꯛꯖꯥꯝꯄꯜ ꯁꯨꯝ ꯌꯦꯡꯁꯤ ꯑꯩꯈꯣꯏꯒꯤ ꯖꯤꯑꯣꯄꯣꯂꯤꯇꯤꯛꯁꯁꯦ ꯑꯩꯈꯣꯏꯅ ꯑꯃꯒꯤ ꯁꯨꯝ ꯆꯪꯕ ꯌꯥꯗꯦ ꯑꯃꯒꯤ ꯖꯤꯑꯣꯄꯣꯂꯤꯇꯤꯛꯁꯇ ꯋꯥ ꯉꯥꯡꯕ ꯑꯃꯁꯨꯡ ꯖꯤꯑꯣꯄꯣꯂꯤꯇꯤꯛꯁꯀꯤ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯑꯩꯈꯣꯏꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯤꯅ ꯌꯥꯝ ꯅꯨꯡꯁꯤꯗꯦ ꯑꯗꯨꯒ ꯑꯁꯦꯡꯕꯁꯨ ꯉꯥꯡꯗꯕ ꯌꯥꯗꯦ ꯑꯁꯦꯡꯕ ꯉꯥꯡꯕꯁꯤ ꯃꯤꯅ ꯅꯨꯡꯁꯤꯗꯦꯕ ꯑꯗꯨꯅ ꯑꯩ ꯄꯥꯀꯤꯁꯇꯥꯟ ꯃꯆꯥ ꯑꯃꯅꯦ ꯍꯥꯏꯅ ꯈꯜꯂꯁꯤ ꯑꯩ ꯄꯥꯀꯤꯁꯇꯥꯟ ꯃꯆꯥ ꯑꯃꯅꯦ ꯍꯥꯏꯅ ꯈꯜꯂꯁꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯅ ꯀꯔꯝꯕ ꯚ꯭ꯌꯨꯗ ꯏꯟꯗꯤꯌꯥꯁꯤ ꯀꯃꯥꯏꯅ ꯎꯅꯤ ꯍꯥꯏꯕ ꯑꯃꯨꯛ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯅꯩꯅꯗꯕ ꯑꯃꯨꯛ ꯌꯥꯗꯦ ꯗꯦꯟ ꯑꯩꯁꯦ ꯏꯟꯗꯤꯌꯥꯅꯤ ꯀꯣ ꯗꯤꯜꯂꯤꯗ ꯄꯣꯛꯑꯦꯅ ꯈꯜꯂꯁꯤ ꯗꯤꯜꯂꯤꯗ ꯄꯣꯛꯑꯒꯗꯤ ꯑꯩꯅ ꯀꯔꯝꯕ ꯚ꯭ꯌꯨꯗ ꯑꯃꯨꯛ ꯄꯥꯀꯤꯁꯇꯥꯟꯁꯦ ꯌꯦꯡꯒꯅꯤ ꯍꯥꯏꯕꯒꯤ ꯈꯤꯇꯪ ꯋꯥꯈꯜꯂꯣꯟ ꯑꯃꯃꯨꯛ ꯂꯩꯇ ꯌꯥꯗꯦ ꯑꯩꯈꯣꯏ ꯁꯣꯝꯗ ꯈꯔ ꯂꯥꯞꯊꯣꯔꯛꯑꯦꯗꯅꯀꯣ ꯑꯩꯈꯣꯏ ꯁꯣꯝꯗ ꯈꯔ ꯂꯥꯞꯊꯣꯔꯛꯑꯕꯅꯤꯅ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯀꯩꯅꯣꯁꯤ ꯈꯤꯇꯪ ꯑꯃꯨꯛ ꯀꯩꯅꯣꯁꯦ ꯋꯥꯠꯂꯦ ꯍꯥꯏꯕ ꯇꯥꯔꯦ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯗ ꯔꯤꯌꯦꯜ ꯋꯥꯔꯜ ꯅꯣꯂꯦꯖ ꯕ꯭ꯔꯗꯔ ꯅꯣꯡꯃ ꯅꯩꯅꯃꯤꯟꯅꯁꯤ ꯀꯣ ꯅꯩꯅꯃꯤꯟꯅꯁꯦꯗꯤ ꯐꯣꯟꯗ ꯅꯩꯅꯔꯔꯣꯏꯁꯤ ꯐꯣꯟꯒꯤ ꯊꯕꯛꯁꯤꯃ ꯁꯨꯡꯅꯩ ꯅꯩꯅꯔꯔꯣꯏꯁꯤ ꯁꯤꯒꯤ ꯃꯇꯥꯡꯗ ꯀꯣ ꯅꯣꯡꯃ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯆꯥꯕ ꯑꯝꯗ ꯊꯦꯡꯅꯔꯛꯈꯤꯅꯤꯗꯅꯀꯣ ꯃꯗꯨꯗ ꯐꯖꯅ ꯅꯩꯅꯁꯤ ꯕ꯭ꯔꯗꯔ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯏꯟꯇꯔꯅꯦꯠꯁꯦ ꯈꯔ ꯌꯥꯡꯕ ꯋꯥꯠꯂꯦ ꯕ꯭ꯔꯣꯗꯕꯦꯟꯁꯦ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒꯅꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯄꯥꯀꯤꯁꯇꯥꯟ ꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯖꯅꯤꯡꯕ ꯌꯥꯝ ꯂꯩ ꯀꯩꯅꯣꯅꯤ ꯕ꯭ꯔꯗꯔ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏꯒꯤ ꯉꯥꯏꯈꯣꯀꯣ ꯃꯗꯨꯃꯛꯁꯨ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯈꯤꯔꯣꯏꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯉꯁꯤ ꯑꯩꯈꯣꯏꯅ ꯕ꯭ꯔꯤꯇꯤꯁꯅ ꯄꯥꯜꯂꯝꯃꯕ ꯃꯇꯨꯡ ꯑꯗꯒꯤ ꯄꯥꯔꯇꯤꯁꯟ ꯇꯧꯔꯕ ꯃꯇꯨꯡ ꯑꯁꯤꯒꯤ ꯃꯇꯨꯡꯁꯤꯗ ꯉꯥꯡꯕꯁꯤ ꯂꯨꯏ ꯄꯥꯀꯤꯁꯇꯥꯟꯅ ꯆꯨꯝꯃꯤꯕ꯭ꯔꯥ ꯏꯟꯗꯤꯌꯥꯅ ꯆꯨꯝꯃꯤꯕ꯭ꯔꯥ ꯄꯥꯀꯤꯁꯇꯥꯟꯅ ꯂꯥꯜꯂꯤꯕ꯭ꯔꯥ ꯏꯟꯗꯤꯌꯥꯅ ꯂꯥꯜꯂꯤꯕ꯭ꯔꯥ ꯍꯥꯏꯕꯅꯆꯤꯡꯕ ꯄꯥꯀꯤꯁꯇꯥꯟꯒꯤ ꯄꯣꯏꯟ ꯑꯣꯐ ꯚ꯭ꯌꯨꯗꯗꯤ ꯃꯈꯣꯏꯅ ꯆꯨꯝꯃꯤ ꯍꯥꯏꯅ ꯂꯩꯗꯣꯏꯅꯤ ꯏꯟꯗꯤꯌꯥꯒꯤ ꯄꯣꯏꯟ ꯑꯣꯐ ꯚ꯭ꯌꯨꯗꯗꯤ ꯏꯟꯗꯤꯌꯥꯅ ꯆꯨꯝꯃꯤ ꯍꯥꯏꯗꯨꯅ ꯂꯩꯗꯣꯏꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯤ ꯔꯤꯁꯄꯣꯟ ꯇꯧꯕꯤꯗꯔꯦ ꯕ꯭ꯔꯗꯔ ꯔꯤꯁꯄꯣꯟꯁ ꯇꯧꯔꯛꯀꯅꯤ ꯑꯩ ꯁꯨꯝ ꯃꯊꯪ ꯄꯥꯔꯛꯄꯅꯤꯀꯣ ꯑꯁꯣꯛ ꯃꯣꯏꯔꯥ ꯑꯁꯣꯛ ꯃꯍꯣꯡ ꯔꯁꯤꯌꯥꯗꯤ ꯀꯅꯥꯗ ꯇꯧꯕ ꯁꯤꯃ ꯌꯦꯡꯉꯨ ꯉꯁꯥꯏ ꯑꯩꯅ ꯔꯁꯤꯌꯥ ꯏꯟꯗꯤꯌꯥꯗ ꯁꯞꯄꯣꯔꯠ ꯇꯧꯔꯛꯀꯅꯤ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯑꯆꯧꯕ ꯄꯥꯔꯠꯅꯔ ꯑꯃꯅꯤ ꯑꯗꯨꯒ ꯔꯁꯤꯌꯥꯒꯤꯁꯨ ꯏꯀꯣꯅꯣꯃꯤꯁꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯏꯟꯗꯤꯌꯥꯗ ꯍꯥꯏꯕꯗꯤ ꯏꯟꯗꯤꯌꯥꯒꯨꯝꯕ ꯆꯩꯅꯥꯒꯨꯝꯕꯁꯤꯗꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯇꯥꯡꯉꯤ ꯑꯗꯨꯕꯨ ꯆꯩꯅꯥꯒ ꯔꯁꯤꯌꯥꯒ ꯕꯣꯔꯗꯔꯒꯤ ꯃꯇꯥꯡꯗ ꯎꯪꯈꯠꯅꯕ ꯂꯩꯔꯤ ꯑꯗꯨꯅ ꯂꯥꯟ ꯍꯧꯖꯤꯛ ꯌꯨꯀ꯭ꯔꯦꯟꯒ ꯔꯁꯤꯌꯥꯒꯁꯨ ꯂꯥꯟꯁꯦ ꯂꯦꯞꯇ꯭ꯔꯤꯕꯅꯤꯅ ꯀꯔꯤ ꯍꯥꯏꯒꯅꯤ ꯆꯩꯅꯥꯅ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯉꯥꯡꯕ ꯑꯃꯁꯨꯡ ꯆꯩꯅꯥꯅ ꯀꯩꯅꯣ ꯇꯧꯕꯁꯤꯗ ꯔꯁꯤꯌꯥꯁꯨ ꯇꯥꯗꯕ ꯌꯥꯗꯦ ꯑꯗꯨꯕꯨ ꯂꯥꯟꯁꯤ ꯀꯔꯤꯒꯨꯝꯕ ꯂꯣꯏꯈ꯭ꯔꯕ ꯃꯇꯝ ꯑꯃꯗ ꯔꯁꯤꯌꯥꯒ ꯆꯩꯅꯥꯒꯁꯨ ꯁꯥꯎꯅꯔꯛꯑꯣꯏ ꯍꯥꯏꯕ ꯇꯝꯕ ꯉꯝꯗꯦ ꯑꯁꯤꯒꯤ ꯃꯇꯝꯁꯤꯗ ꯏꯟꯗꯤꯌꯥꯁꯦ ꯃꯦꯟ ꯄꯥꯔꯠꯅꯔꯅꯦꯕ ꯃꯌꯥꯏꯁꯦ ꯆꯞꯈꯥꯏꯔꯛꯅꯕ ꯍꯣꯠꯅꯕꯗ ꯏꯟꯗꯤꯌꯥꯁꯦ ꯃꯔꯝꯗꯤ ꯏꯟꯗꯤꯌꯥꯒ ꯆꯩꯅꯥꯒꯁꯨ ꯕꯣꯔꯗꯔꯒꯤ ꯃꯇꯥꯡꯗ ꯌꯥꯅꯗꯦ ꯁꯥꯎꯅꯩ ꯍꯥꯏꯕꯁꯤ ꯈꯪꯕꯅꯤꯅ ꯆꯩꯅꯥꯁꯦ ꯆꯞꯈꯥꯏꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯔꯁꯤꯌꯥꯅꯁꯨ ꯏꯟꯗꯤꯌꯥꯁꯦ ꯃꯔꯤ ꯊꯥꯗꯣꯛꯄ ꯄꯥꯝꯗꯦ ꯃꯁꯤ ꯄꯨꯝꯅꯃꯛ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯀꯩꯅꯣꯅꯁꯨ ꯆꯩꯅꯥꯅꯁꯨ ꯍꯣꯗ꯭ꯔꯣꯡ ꯍꯣꯡꯒꯩ ꯎꯔꯝꯒꯅꯤꯀꯣ ꯑꯁꯤꯅꯤ ꯖꯤꯑꯣꯄꯣꯂꯤꯇꯤꯛꯁ
ꯍꯥꯏꯕ ꯉꯝꯗꯦ ꯁꯤꯃꯛ ꯍꯥꯏꯔꯤꯕꯁꯦ ꯊꯣꯛꯂꯛꯑꯣꯏ ꯍꯥꯏꯕꯁꯨ ꯉꯝꯗꯦ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯁꯨ ꯉꯝꯗꯦ ꯖꯤꯑꯣ ꯄꯣꯂꯤꯇꯤꯛꯁꯅꯤ ꯁꯨꯝ ꯀꯩꯅꯣ ꯇꯧꯕ ꯇꯥꯕꯅꯤ ꯌꯥꯝꯅ ꯃꯃꯥꯡꯗ ꯄꯥꯎ ꯑꯃꯈꯛ ꯇꯥꯈꯤ ꯃꯇꯝꯗꯨ ꯀꯩꯅꯣ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤ ꯇꯤꯚꯤꯒꯗꯤ ꯈꯒꯠꯂꯛꯏ ꯏꯆꯤꯟ ꯀꯣ ꯏꯟꯇꯔꯅꯦꯠꯀꯗꯤ ꯌꯥꯝ ꯃꯃꯤ ꯂꯥꯞꯄꯤꯕ ꯑꯩꯁ ꯇꯤꯚꯤꯒ ꯂꯩꯇ꯭ꯔꯤꯉꯩ ꯃꯇꯝꯒꯤ ꯋꯥꯔꯤꯅꯤ ꯑꯩꯁ ꯇꯤꯚꯤꯒ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯇꯝꯒꯤ ꯋꯥꯔꯤ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯗꯨꯔꯗꯔꯁꯟꯒ ꯐꯥꯔꯤꯉꯩ ꯃꯇꯝꯗꯣ ꯃꯁꯤꯗ ꯏꯟꯗꯤꯌꯥꯒ ꯁꯥꯎꯠ ꯇꯤꯕꯦꯠꯁꯦ ꯑꯩꯈꯣꯏꯒꯤ ꯁꯣꯔꯤ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯁꯦ ꯆꯩꯅꯥꯅ ꯁꯥꯎꯠ ꯇꯤꯕꯦꯠꯅꯤ ꯍꯥꯏꯗꯨꯅ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯀ꯭ꯂꯦꯝ ꯇꯧꯔꯤ ꯑꯁꯤꯁꯤꯗ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒ ꯆꯩꯅꯥꯒ ꯏꯟꯗꯤꯌꯥꯒ ꯁꯣꯛꯅꯈꯤꯕ ꯂꯥꯟ ꯑꯗꯨꯗ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯀꯤ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯀꯤ ꯈꯨꯡꯒꯪ ꯃꯅꯨꯡ ꯍꯟꯖꯟꯅ ꯆꯩꯅꯥꯒꯤ ꯂꯥꯟꯃꯤꯁꯤꯡ ꯃꯌꯥꯝ ꯑꯃ ꯆꯪꯁꯤꯜꯂꯝꯃꯤ ꯑꯁꯤꯗꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏ ꯅꯨꯄꯤ ꯑꯉꯥꯡꯗ ꯀꯥꯔꯟ ꯇꯥꯕ ꯈꯣꯠꯄ ꯑꯝꯇ ꯇꯧꯔꯝꯗꯦ ꯃꯣꯏ ꯃꯔꯝꯗꯤ ꯁꯛ ꯆꯨꯗꯣ ꯍꯥꯏꯐꯦꯠ ꯍꯥꯏꯐꯦꯠ ꯃꯥꯟꯅꯔꯕꯅꯤꯅ ꯍꯥꯏꯐꯦꯠ ꯍꯥꯏꯐꯦꯠ ꯌꯦꯡꯅꯔꯒꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯈꯣꯏꯁꯦ ꯑꯃꯨꯛ ꯊꯣꯛꯈꯤ ꯀꯣ ꯁꯨꯃꯥꯏꯅ ꯏꯟꯗꯤꯌꯥꯒ ꯑꯗꯨꯃꯥꯏꯅ ꯌꯥꯅꯔꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯈꯤꯕꯅꯤ ꯖꯦꯠ ꯐꯥꯏꯇꯔ ꯏꯟꯖꯤꯟ ꯅꯩꯅꯁꯤ ꯑꯩꯈꯣꯏꯁꯨ ꯐꯥꯏꯇꯔ ꯏꯟꯖꯤꯟꯁꯦ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯒꯤ ꯍꯣꯏ ꯀꯩꯅꯣꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯇꯦꯖꯁ ꯃꯥꯔꯛ 1 ꯑꯃꯁꯨꯡ ꯇꯦꯖꯁ ꯃꯥꯔꯛ 2ꯗꯗꯤ ꯑꯩꯈꯣꯏꯒꯤ ꯑꯃꯦꯔꯤꯀꯥꯒꯤ ꯖꯦꯅꯔꯦꯜ ꯏꯂꯦꯛꯇ꯭ꯔꯤꯛꯀꯤ ꯏꯟꯖꯤꯟ ꯄꯥꯜꯂꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯈꯪꯉꯦ ꯀꯣ ꯏꯟꯖꯤꯟ ꯃꯇꯝ ꯆꯥꯅ ꯄꯤꯕ ꯉꯝꯗꯦ ꯏꯟꯖꯤꯟ ꯃꯇꯝ ꯆꯥꯅ ꯄꯤꯕ ꯉꯝꯗ꯭ꯔꯤꯕꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯖꯤꯑꯣ ꯄꯣꯂꯤꯇꯤꯛꯁꯇ ꯑꯩꯈꯣꯏꯒꯤ ꯂꯥꯟꯒꯤ ꯈꯨꯠꯂꯥꯏꯒꯤ ꯃꯇꯥꯡꯗ ꯕꯦꯂꯦꯟꯁꯤꯡ ꯁꯥꯟꯅꯕ ꯑꯃꯅꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯤꯁꯨ ꯀꯣ ꯑꯗꯨꯒ ꯑꯦꯝꯀꯥ ꯄ꯭ꯔꯣꯖꯦꯛꯀꯤꯗꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯏꯟꯖꯤꯟꯁꯦ ꯀꯟꯐꯥꯔꯝ ꯇꯥꯈ꯭ꯔꯦ ꯍꯥꯏꯕ ꯌꯥꯔꯦ ꯑꯩꯈꯣꯏꯒꯤ ꯔꯣꯜꯁ ꯔꯣꯏꯁꯅ ꯑꯗꯨꯃꯥꯏꯅ ꯁꯥꯔꯅꯤ ꯌꯨꯅꯥꯏꯇꯦꯠ ꯀꯤꯡꯗꯝꯒꯤ ꯀꯣ ꯍꯧꯖꯤꯛ ꯃꯁꯤꯒꯤ ꯃꯥꯅ ꯁꯥꯕ ꯏꯟꯖꯤꯟꯁꯦ ꯀꯔꯝꯕ ꯄ꯭ꯂꯦꯟꯗ ꯁꯤꯖꯤꯟꯅꯔꯤꯒꯦ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯌꯨꯔꯣꯞꯇ ꯁꯤꯖꯤꯟꯅꯔꯤꯕ ꯌꯨꯔꯣ ꯐꯥꯏꯇꯔ ꯇꯥꯏꯐꯨꯟꯗ ꯑꯗꯨꯃꯥꯏꯅ ꯁꯤꯖꯤꯟꯅꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯌꯥꯝꯅ ꯃꯁꯤꯒꯤ ꯏꯟꯖꯤꯟꯁꯤꯅ ꯃꯥꯒꯤ ꯔꯣꯜꯁ ꯔꯣꯏꯁꯅ ꯍꯥꯏꯔꯤꯁꯦ ꯏꯟꯗꯤꯌꯥꯗ ꯑꯦꯝꯀꯥ ꯄ꯭ꯔꯣꯖꯦꯛꯇ ꯍꯥꯞꯀꯗꯧꯔꯤꯕ ꯏꯟꯖꯤꯟꯁꯦ ꯑꯃꯨꯛꯇ ꯑꯇꯣꯞꯄ ꯄ꯭ꯂꯦꯟꯗ ꯁꯥꯗꯕ ꯏꯟꯖꯤꯟ ꯑꯗꯨꯃꯥꯏꯅ ꯁꯥꯒꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥꯡꯗ ꯑꯗꯨꯃꯥꯏꯅ ꯔꯣꯜꯁ ꯔꯣꯏꯁꯅ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯃꯥꯡꯗ ꯐꯣꯡꯗꯣꯛꯈꯤꯕ ꯑꯗꯨꯃꯥꯏꯅ ꯂꯩꯈ꯭ꯔꯕꯅꯤ ꯑꯗꯣ ꯀꯔꯝꯕ ꯃꯈꯜꯒꯤ ꯏꯟꯖꯤꯟ ꯍꯥꯞꯄꯛꯏ ꯍꯥꯏꯕ ꯌꯦꯡꯅꯁꯤ ꯇ꯭ꯔꯥꯟꯁꯐꯔ ꯑꯣꯐ ꯇꯦꯛꯅꯣꯂꯣꯖꯤ ꯏꯟꯗꯤꯌꯥꯗ ꯂꯣꯏ ꯑꯩꯈꯣꯏ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯔꯛꯀꯗꯣꯏꯅꯤ ꯏꯟꯗꯤꯌꯥ ꯑꯗꯨꯒ ꯏꯟꯖꯤꯟꯁꯦ ꯌꯨꯅꯥꯏꯇꯦꯠ ꯀꯤꯡꯗꯝꯗ ꯁꯥꯔꯣꯏꯕ ꯏꯟꯗꯤꯌꯥꯗ ꯄꯨꯔꯥ ꯁꯥꯗꯣꯏꯅꯤ ꯑꯗꯨꯒ ꯑꯦꯝꯀꯥ ꯄ꯭ꯔꯣꯖꯦꯛꯇ ꯑꯗꯨꯃꯥꯏꯅ ꯑꯦꯝꯀꯥꯒꯤ ꯄ꯭ꯂꯦꯟꯁꯤꯗ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯦꯝꯀꯥꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯖꯦꯛ ꯃꯃꯤꯡꯗꯨꯅꯤ ꯄ꯭ꯂꯦꯟꯁꯦ ꯀꯔꯤ ꯃꯃꯤꯡ ꯀꯧꯔꯛꯀꯗꯣꯏꯅꯣ ꯍꯥꯏꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏ ꯈꯪꯗ꯭ꯔꯤꯀꯣ ꯀꯣ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯃꯗꯨꯗ ꯍꯥꯄꯛꯑꯅꯤ ꯍꯥꯏꯕꯒꯤ ꯑꯗꯨꯝꯕ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯊꯥꯖꯕ ꯑꯃ ꯂꯩꯔꯦ ꯇꯧꯔꯣꯏ ꯁꯨꯡꯇꯧ ꯇꯧꯔꯣꯏ ꯄꯥꯀꯤꯁꯇꯥꯟꯗ ꯇꯧꯔꯣꯏ ꯃꯔꯝꯗꯤ ꯏꯟꯗꯤꯌꯥꯁꯦ ꯃꯥꯔꯀꯦꯠ ꯑꯆꯧꯕ ꯑꯃꯅꯤ ꯀꯔꯤꯒꯨꯝꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯅ ꯔꯁꯤꯌꯥꯗꯒꯤ ꯂꯩꯔꯤꯕ ꯄꯣꯠꯁꯦ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯁꯨꯞꯅꯒꯤ ꯄ꯭ꯂꯦꯟꯗ ꯅꯠꯇꯅ ꯃꯌꯥꯝ ꯑꯃ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯃꯃꯥꯡꯗ ꯃꯁꯤꯡ ꯈꯪꯗꯅꯀꯣ ꯑꯗꯨꯗ ꯅꯠꯇꯅ ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯃꯁꯨ ꯂꯩꯒꯗꯕ ꯍꯧꯖꯤꯛ ꯂꯩꯔꯤ ꯋꯥꯠꯂꯤꯕ ꯏꯟꯗꯤꯌꯥꯒ ꯄꯨꯃꯤꯟꯅꯔꯒ ꯁꯥꯒꯠꯀꯗꯕꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯑꯕ ꯉꯁꯥꯏꯒꯤ ꯕ꯭ꯔꯍꯃꯣꯁ ꯃꯤꯁꯥꯏꯜ ꯍꯥꯏꯔꯦ ꯕ꯭ꯔꯍꯃꯣꯁ ꯀ꯭ꯔꯨꯁ ꯃꯤꯁꯥꯏꯜ ꯍꯥꯏꯔꯦ ꯔꯁꯤꯌꯥꯒ ꯏꯟꯗꯤꯌꯥꯒ ꯀꯣꯂꯥꯕꯣꯔꯦꯠ ꯇꯧꯕꯅꯤ ꯃꯁꯤꯗ ꯐꯪꯉꯤꯕ ꯌꯣꯜꯂꯤꯕ ꯄꯩꯁꯥꯁꯤꯡ ꯈꯨꯠꯂꯥꯏꯁꯤ ꯌꯣꯟꯕꯗ ꯁꯤꯖꯤꯟꯅꯔꯤꯕ ꯄꯩꯁꯥꯁꯤꯡꯁꯦ ꯀꯃꯥꯏꯅꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯅ ꯄꯥꯔꯁꯦꯟꯇꯦꯖ ꯈꯤꯇꯪ ꯆꯥꯎꯅ ꯐꯪꯕ ꯑꯗꯨꯒ ꯔꯁꯤꯌꯥꯅ ꯈꯔꯁꯨ ꯑꯃꯨꯛ ꯐꯪꯕ ꯏꯟꯗꯤꯌꯥꯅ ꯂꯣꯏ ꯐꯪꯗꯦꯕ ꯑꯗꯨꯅ ꯏꯟꯗꯤꯌꯥꯅ ꯑꯩꯈꯣꯏꯒꯤ ꯔꯁꯤꯌꯥꯅ ꯈꯪꯉꯦꯕ ꯏꯟꯗꯤꯌꯥꯗ ꯑꯩꯈꯣꯏꯒꯤ ꯃꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯈꯨꯠꯂꯥꯏꯒꯤ ꯃꯇꯥꯡ ꯈꯪꯗꯦ ꯑꯃꯒꯤ ꯃꯇꯥꯡ ꯈꯪꯗꯦ ꯁꯦꯝꯒꯠ ꯁꯥꯒꯠꯂꯒꯗꯤ ꯉꯁꯥꯏ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯒꯅꯤ ꯀꯥꯟꯅꯕꯁꯤ ꯐꯪꯒꯅꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏ ꯈꯪꯉꯦꯕ ꯑꯗꯨꯅ ꯄꯥꯀꯤꯁꯇꯥꯟ ꯍꯟꯗꯅ ꯌꯦꯡꯕꯩ ꯅꯠꯇꯕ ꯑꯃ ꯍꯟꯗꯅ ꯌꯦꯡꯕꯩ ꯅꯠꯇꯕ ꯄꯥꯀꯤꯁꯇꯥꯟꯗ ꯀꯔꯤ ꯂꯩꯒꯦꯕ ꯄꯥꯀꯤꯁꯇꯥꯟꯗꯒꯤ ꯀꯔꯤ ꯀꯥꯟꯅꯕ ꯐꯪꯒꯗꯧꯕ ꯂꯩꯔꯤꯒꯦꯕ ꯑꯗꯨꯒ ꯖꯤꯑꯣ ꯄꯣꯂꯤꯇꯤꯛꯁꯇꯤ ꯃꯃꯥꯡꯗꯁꯨ ꯑꯩꯅ ꯄꯟꯖꯈꯤꯕꯗꯨꯅꯤ ꯃꯜꯇꯤꯄꯣꯂꯔ ꯋꯥꯔꯜꯅꯤ ꯍꯧꯖꯤꯛꯇꯤ ꯌꯨ ꯑꯦꯁ ꯑꯦꯒ ꯔꯁꯤꯌꯥꯒ ꯃꯔꯤ ꯐꯔꯝꯃꯣꯏ ꯍꯥꯏꯕꯗꯨ ꯁꯨꯝ ꯃꯔꯤ ꯀꯩꯅꯣꯝꯗꯤ ꯍꯦꯛꯇ ꯂꯥꯛꯏꯁꯤ ꯑꯗꯨꯅ ꯖꯤꯑꯣ ꯄꯣꯂꯤꯇꯤꯛꯁꯇ ꯑꯁꯦꯡꯕ ꯃꯔꯨꯞ ꯂꯩꯇꯦ ꯑꯁꯦꯡꯕ ꯌꯦꯛꯅꯕ ꯂꯩꯇꯦ ꯃꯥꯒꯤ ꯄ꯭ꯔꯣꯐꯤꯠꯇ ꯌꯦꯡꯉꯒ ꯊꯕꯛ ꯇꯧꯅꯕꯅꯦ ꯑꯁꯤꯅ ꯔꯁꯤꯌꯥꯒꯤꯁꯨ ꯄ꯭ꯔꯣꯐꯤꯠ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯏꯟꯗꯤꯌꯥꯁꯦ ꯄ꯭ꯔꯣꯐꯤꯠ ꯑꯣꯏꯅ ꯎꯏꯌꯦꯕ ꯏꯟꯗꯤꯌꯥꯅꯁꯨ ꯃꯥꯒꯤ ꯇꯦꯛꯅꯣꯂꯣꯖꯤ ꯀꯔꯤ ꯀꯔꯤ ꯂꯧꯔꯛꯅꯕ ꯍꯣꯠꯅꯕꯗ ꯇꯦꯛꯅꯣꯂꯣꯖꯤ ꯂꯧꯕ ꯌꯥꯕ ꯂꯩꯕꯥꯛꯁꯤ ꯈꯛ ꯎꯏꯌꯦꯕ ꯑꯗꯨꯅ ꯖꯤꯑꯣ ꯄꯣꯂꯤꯇꯤꯛꯁꯇ ꯌꯦꯡꯉꯒ ꯑꯩꯈꯣꯏꯅ ꯋꯥ ꯉꯥꯡꯕ ꯇꯥꯏ
Sisini geopolitics haisi Pakistan puloi si hai na waragon ko point duni si itu yes brother sume asina maram oirga khoi Pakistan ki praja sing na su yamna khoi Pakistan ki army chief sing sida amasong khoi politicians sing sida yam songroi si kari maram gi no haibda khoi praja gi thadare pa paisa amasong praja gi paisa mayam se khoi phurikau da changaga India da su to we India gi khoi politicians sing da su to di haibnati adu khoi gi na khara sauna to bajani foreign da khoi foreign lebak to khoi lam lation ba properties tansan ba khosan ba sum ba tawraka sta praja sing sina hena wa khoi India su wai wa ba sida khoi na mu ya khara hena kan adumaina tawba sisna marum oirga Pakistan gi su khoi gi praja sing na khoi gi kanu dem sawi army chief kumba sing kari kari da adumaina yamna sawi sinro sing ko aduna khoi Pakistan ngai khang khong bara kanu ne message da khana bahuna deko noma kanu ayu sida ya ngning dre have the noma kanu to bio noma lak bio duga sum sini naung khai khoi argument toksi argument na khoi kanu se argument tok de yadi argument tok draga di argument yaw discussion and argument se yaw draga di khunai ma leiba ma sakhutba ngamoi adubu never kai dongai da su discussion and the argument se sigi matang lakpa matam da sungsau saugun ko tension leiraga asauba yauraga discussion to goda banate argument to goda banate ko yamna ingna tamna karino habda nainadraga di amana hairaga yes na salaga di koigi mantri dolan sanagi da isinausing leidina yes kya dano kenu kaina aduna yes kaktang haibya di nainadaba ya di hangdaba ya di aduna discussion or arguments isinroksing yaudaba ya de yaudraga di anobo wakan thoglo oi anobo loksing thoglo oi ko aduna nainadaba su ya di adubu yam hena khoi kari haini saunaba khonaba adum du ya di Russia na su makoi gi citizen da haigre sumi bara haigre khoi gi kari no haibda Russia se maruina khoi gi Europe ki leba amasung khoi gi Ukraine Russia la sina maram oiraka and Europe ki leba amasung khoi gi America da khoi gi visa kari da koi gi yamna kari haini restriction laigiba asisina maram oiraka anoba lebak sing haibde khoi gi Asia da leiba khangde amda leiba khangde makoi jam satpa khotpa admaina praja sing se admaina makoi su tawba yawi sisina maram oiraka isina sing admaina haigi ba leigre but thank you so much khoi punna khoi anai yaudaba ke loina oiminasi khoi ko Islam community da belong to hing lubanina India manungda ngangna ba mayam si yamna nuaite Islam drama gi lairikta mi halu haiba ke sulaite Muslim khak natana to mane sume bar kain haibda khoi gi laitri basida Muslim asam su yauri dana ko masu ta seng haibda khoi gi tourist sing lai basing ado khoi gi kari haigini tourist koida ibasing do khoi gi kanna bhona bada ma mathai mangi ne ba samna harabda khoi gi laitri basing che khaluraga chu noite any thoi pan ba khoi gi mioi ba ngak tani ko sumna gi khoi gi lining lai shona sina khoi she napak ta han na badu su lan gani ko lining khudi mak te isin rok se khoi gi phasaba ngak ti ibani akhoina follow to bang am da bagi madu skoina soiba ngak tani sengna aduna yaring kai akhoina aduna khoi asai haigibdu sangon da tawrga paisa sangon tourist koida iba laiba singdu sangon tong halaka da no magi lupa sangwa satuk admaina talaga hingjabadu khoi gi ma su kannaba tourist singdu kannaba hona bada lalhoba singduga akhoi gi nongmai munari bane ba nongmai munabadu no maram orga mawon nongmai maru uhum pale bi sinox nongmai maru uhum pale atai dedi atai laitri ba singse nongmai maru amamam ni ayamna ko mawon dana ayama pale nongmai maru uhum pale ni
ꯑꯁꯤꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯗꯗꯤ ꯕ꯭ꯂꯦꯝ ꯇꯧꯕ ꯌꯥꯗꯦ ꯁꯨꯝꯅꯒꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯏꯟꯗꯤꯌꯥꯒ ꯂꯩꯕꯥꯛ ꯑꯅꯤꯁꯤꯗ ꯑꯗꯨꯃꯥꯏꯅ ꯌꯦꯡꯅꯔꯀꯥꯟꯗ ꯀꯩꯅꯣ ꯇꯧꯒꯗꯕꯅꯤ ꯍꯧꯖꯤꯛ ꯂꯥꯟ ꯇꯧꯅꯔꯦ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯒꯅꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯒꯤ ꯃꯨꯁꯂꯤꯝꯒꯤꯗ ꯍꯥꯏꯔꯨꯔꯒꯁꯨ ꯃꯨꯁꯂꯤꯝꯒꯤ ꯑꯗꯨꯝꯕ ꯊꯧꯅꯥ ꯐꯔꯕ ꯑꯩꯈꯣꯏ ꯀꯔꯤ ꯍꯥꯏꯒꯅꯤ ꯏꯟꯗꯤꯌꯥꯒꯤ ꯑꯥꯔꯃꯤ ꯀꯌꯥ ꯑꯃ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯊꯣꯛꯈ꯭ꯔꯦ ꯀꯣ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯈꯩꯅ ꯋꯥꯔꯤ ꯃꯃꯥꯡꯗꯁꯨ ꯑꯗꯨꯝ ꯇꯥꯕꯤꯔꯝꯃꯒꯅꯤ ꯑꯩꯈꯣꯏꯒꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯇꯦꯡ ꯀꯌꯥꯅꯣ ꯊꯨꯒꯥꯏꯈꯤꯕ ꯑꯗꯨꯃꯥꯏꯅ ꯀꯣ ꯁꯨꯃꯥꯏꯅ ꯑꯗꯨꯝꯕ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯗꯨꯅ ꯃꯥꯒꯤ ꯀꯩꯅꯣꯗ ꯃꯇꯝꯁꯤ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯂꯩꯕꯥꯛꯀꯤ ꯀꯩꯅꯣꯗ ꯁꯥꯞ ꯇꯧꯕꯅꯤ나 ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯅꯔꯛꯏ ꯂꯥꯟ ꯇꯧꯅꯔꯛꯄ ꯃꯇꯝꯗꯗꯤ ꯑꯗꯨꯅ ꯑꯐ꯭रिꯀꯥꯒꯤ ꯀꯔꯤ ꯂꯩꯕꯥꯛꯅꯣ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩꯁꯦ ꯀꯩꯅꯣꯗ ꯂꯩꯈ꯭ꯔꯦ ꯈꯤꯇꯪ ꯀꯟꯐ꯭ꯌꯨꯁ ꯆꯠꯈ꯭ꯔꯦ ꯂꯩꯕꯥꯛꯇꯣ ꯑꯩ ꯈꯤꯇꯪ ꯀꯟꯐ꯭ꯌꯨꯁ ꯆꯠꯈ꯭ꯔꯦ ꯋꯥꯔꯤ ꯑꯃ ꯂꯤꯖꯔꯛꯀꯦ ꯀꯩꯅꯣꯅꯤ ꯑꯩ ꯍꯧꯖꯤꯛꯁꯦ ꯈꯤꯇꯪ ꯑꯩ ꯃꯗꯨ ꯀꯥꯎꯈꯤꯕꯗꯒꯤ ꯑꯩ ꯀꯔꯤ ꯍꯥꯏꯒꯅꯤ ꯑꯩꯈꯣꯏꯒꯤ ꯃꯗꯨ ꯀꯥꯎꯈꯤꯕꯗꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩ ꯀꯩꯅꯣꯅꯤ ꯂꯩꯕꯥꯛꯁꯦ ꯇꯪ ꯇꯥꯅ ꯑꯩ ꯍꯥꯏꯕ ꯉꯝꯗꯕꯅꯤꯀꯣ ꯑꯗꯣ ꯑꯩ ꯊꯤꯖꯔꯛꯈꯤꯒꯦ ꯑꯩ ꯐꯖꯅ ꯔꯤꯁꯥꯔꯁ ꯇꯧꯔꯛꯈꯤꯒꯦ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯑꯗꯨꯒ ꯋꯥꯔꯤ ꯁꯦꯝꯃꯛꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯍꯧꯖꯤꯛꯀꯤ ꯑꯐ꯭ꯔꯤꯀꯥꯒꯤ ꯂꯩꯕꯥꯛꯁꯦ ꯑꯩꯅ ꯃꯃꯥꯡꯗ ꯍꯥꯏꯐꯦꯠ ꯆꯥꯎꯔꯥꯛꯄ ꯑꯃ ꯋꯥꯔꯤꯁꯦ ꯑꯩ ꯄꯥꯈꯤꯕꯅꯤ ꯑꯗꯨꯗ ꯂꯩꯕꯥꯛꯁꯦ ꯑꯩ ꯈꯪꯕ ꯂꯩꯕꯥꯛꯁꯦ ꯀꯥꯎꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯐ꯭ꯔꯤꯀꯥꯒꯤꯁꯨ ꯂꯩꯕꯥꯛꯁꯦ ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯤꯅ ꯑꯁꯤꯁꯤꯗ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯂꯩꯕꯥꯛꯁꯤ ꯇ꯭ꯔꯥꯏꯕ ꯑꯅꯤꯅ ꯄꯥꯜꯂꯦ ꯍꯧꯖꯤꯛ ꯑꯐ꯭ꯔꯤꯀꯥꯒꯤ ꯂꯩꯕꯥꯛꯁꯤ ꯇ꯭ꯔꯥꯏꯕ ꯑꯅꯤꯅ ꯄꯥꯜꯂꯤ ꯇ꯭ꯔꯥꯏꯕ ꯑꯃꯒꯤ ꯂꯤꯗꯔ ꯑꯃꯅ ꯑꯥꯔꯃꯤ ꯆꯤꯞ ꯑꯣꯏ ꯑꯗꯨꯒ ꯑꯇꯣꯞꯄ ꯇ꯭ꯔꯥꯏꯕ ꯑꯃꯒꯤ ꯂꯤꯗꯔꯅ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏ ꯄ꯭ꯔꯁꯤꯗꯦꯟ ꯑꯃꯁꯨꯡ ꯑꯥꯔꯃꯤ ꯆꯤꯞꯁꯦ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯀꯟꯐ꯭ꯂꯤꯛ ꯂꯥꯛꯑꯦ ꯁꯤꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯇ꯭ꯔꯥꯏꯕ ꯑꯅꯤꯁꯦ ꯅꯄꯥꯛ ꯇꯥꯔꯦꯕ ꯑꯗꯨꯕꯨ ꯇ꯭ꯔꯥꯏꯕ ꯑꯅꯤꯁꯤꯒꯤ ꯂꯥꯏꯅꯤꯡꯁꯦ ꯀꯔꯝꯕ ꯂꯥꯏꯅꯤꯡ ꯆꯠꯀꯦ ꯍꯥꯏꯕꯗ ꯇ꯭ꯔꯥꯏꯕ ꯑꯅꯤꯃꯛ ꯈ꯭ꯔꯤꯁꯇꯦꯅꯤꯇꯤ ꯑꯃꯁꯨꯡ ꯏꯁꯂꯥꯝ ꯆꯠꯂꯦꯕ ꯅꯥꯀꯜ ꯑꯃꯒꯤ ꯇ꯭ꯔꯥꯏꯕꯇꯁꯨ ꯉꯁꯥꯏꯒꯤ ꯄ꯭ꯔꯁꯤꯗꯦꯟꯒꯤ ꯇ꯭ꯔꯥꯏꯕꯁꯤꯁꯨ ꯈ꯭ꯔꯤꯁꯇꯦꯅꯤꯇꯤ ꯑꯦꯟ ꯏꯁꯂꯥꯝ ꯆꯠꯂꯦꯕ ꯑꯗꯨꯒ ꯑꯥꯔꯃꯤ ꯆꯤꯞꯀꯤ ꯇ꯭ꯔꯥꯏꯕꯁꯤꯁꯨ ꯈ꯭ꯔꯤꯁꯇꯦꯅꯤꯇꯤ ꯑꯦꯟ ꯏꯁꯂꯥꯝ ꯆꯠꯂꯦꯕ ꯑꯗꯨꯕꯨ ꯇ꯭ꯔꯥꯏꯕ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯒꯤ ꯂꯤꯗꯔ ꯑꯅꯤꯁꯤꯒꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯇ꯭ꯔꯥꯏꯕ ꯑꯅꯤꯁꯤꯒꯤ ꯃꯔꯛꯁꯤꯗ ꯏꯔꯥꯡ ꯍꯧꯅꯕ ꯍꯥꯠꯇꯣꯛꯅꯕ ꯁꯨꯗꯣꯛꯅꯕ ꯈꯠꯅꯕ ꯆꯩꯅꯕꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦꯕꯣ ꯉꯁꯥꯏꯒꯤ ꯇ꯭ꯔꯥꯏꯕ ꯑꯅꯤꯁꯤꯒꯤ ꯅꯥꯀꯟꯒꯤ ꯈ꯭ꯔꯤꯁꯇꯦꯟ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯏꯁꯂꯥꯝ ꯆꯠꯂꯤꯕꯁꯦ ꯄꯨꯟꯈꯤꯕ ꯅꯥꯀꯜ ꯑꯃꯁꯤꯒꯤꯁꯨ ꯄꯨꯟꯈꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯅꯔꯛꯑꯦꯕ ꯑꯗꯣ ꯑꯩ ꯅꯣꯡꯃ ꯋꯥꯔꯤ ꯊꯤꯔꯀꯥꯟꯗ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣ ꯁꯦꯝꯖꯔꯛꯀꯦ ꯃꯗꯨꯗꯤ ꯆꯥ ꯊꯛꯄ ꯑꯣꯏꯔꯝꯅꯤ ꯃꯌꯥꯝ ꯂꯩꯔꯤ ꯃꯌꯥꯝꯅ ꯂꯥꯏꯔꯤ ꯍꯥꯏꯔꯤꯕ ꯙꯔꯃ ꯁꯦ ꯀꯩꯁꯨ ꯃꯤ ꯍꯥꯜꯂꯨ ꯍꯥꯏꯕ ꯂꯩꯔꯝꯃꯣꯏ ꯇꯁꯦꯡꯅ ꯔꯤꯌꯦꯂꯤꯇꯤꯗ ꯍꯥꯏꯔꯨꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯨꯍꯝꯃꯗ ꯁꯩꯅ ꯄꯜꯂꯤꯁꯤꯁꯨ ꯐꯖꯩ ꯑꯃꯦꯔꯤꯀꯥꯅ ꯁꯦꯝꯕꯅꯤꯀꯣ ꯁꯦꯡꯅ ꯍꯥꯏꯔꯨꯔꯒꯗꯤ ꯑꯩꯈꯣꯏ ꯑꯁꯦꯡꯕ ꯔꯤꯌꯦꯂꯤꯇꯤꯗꯨ ꯍꯥꯏꯔꯨꯔꯒꯗꯤ ꯍꯥꯏꯕꯅꯤꯗ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯑꯐꯒꯥꯟ ꯑꯩꯒꯤ ꯑꯅꯤꯁꯨꯕ ꯆꯦꯅꯦꯜꯗ ꯑꯣꯏꯔ ꯃꯥꯅꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯁꯣꯚꯦꯠ ꯑꯐꯒꯥꯟ ꯂꯥꯟꯒꯤ ꯃꯇꯝꯗ ꯀꯣ ꯑꯃꯦꯔꯤꯀꯥꯅ ꯄꯥꯀꯤꯁꯇꯥꯟꯗ ꯂꯥꯜꯍꯧꯕꯁꯤꯡ ꯃꯌꯥꯝꯁꯦ ꯑꯗꯨꯃꯥꯏꯅ ꯃꯈꯣꯏꯒꯤ ꯂꯥꯜꯍꯧꯕ ꯍꯥꯏꯕ ꯌꯥꯗꯦ ꯉꯁꯥꯏꯒꯤ ꯔꯁꯤꯌꯥ ꯑꯐꯒꯥꯅꯤꯁꯇꯥꯟꯗꯒꯤ ꯔꯁꯤꯌꯥ ꯇꯛꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯑꯗꯨꯃꯥꯏꯅ ꯁꯦꯝꯈꯤ ꯑꯗꯨꯒꯤ ꯃꯊꯪ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯆꯠꯊꯈ꯭ꯔꯦꯀꯣ ꯕꯔꯗꯔ ꯊꯥꯒꯠꯂꯛꯀꯅꯤ ꯑꯩꯁꯦ ꯍꯟꯗꯛ ꯈꯨꯠꯁꯤ ꯌꯥꯗꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯤ ꯂꯥꯏꯚ ꯑꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯄꯅꯤ ꯅꯠꯇ꯭ꯔꯒꯗꯤ ꯚꯤꯗꯤꯑꯣꯁꯦ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗ ꯑꯗꯨꯃꯥꯏꯅ ꯊꯥꯒꯠꯆꯔꯝꯒꯗꯕꯅꯤ ꯑꯩꯈꯣꯏꯒꯤ ꯈꯨꯠꯁꯦ ꯌꯥꯗꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯈꯨꯠꯁꯦ ꯌꯥꯗꯕꯅ ꯁꯥꯏꯂꯦꯟ ꯚ꯭ꯌꯨꯋꯔꯁ ꯁꯤꯟꯁ ꯋꯥꯆꯤꯡ 2000 ꯁꯥꯏꯂꯦꯟ ꯚ꯭ꯌꯨꯋꯔ ꯋꯥꯆꯤꯡ ꯁꯤꯟꯁ ꯑꯣꯀꯦ ꯌꯥꯔꯦ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯀꯅꯤ ꯚꯤꯗꯤꯑꯣꯗꯤ ꯂꯦꯞꯄꯣꯏ ꯈꯤꯇꯪ ꯍꯟꯗꯛꯁꯤ ꯃꯤꯠꯀ ꯌꯥꯗꯕꯒ ꯃꯤꯠꯁꯦ ꯍꯣꯔꯦꯟꯗꯩꯗꯤ ꯏꯁꯄꯦꯛ ꯍꯥꯞꯄꯛꯑꯅꯤ ꯈꯨꯠꯁꯦ ꯁꯣꯛꯄꯁꯤꯗ ꯅꯍꯥꯟꯒꯤ ꯂꯦꯇꯦꯁ ꯚꯤꯗꯤꯑꯣ ꯑꯃ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩ ꯊꯥꯒꯠꯆꯔꯝꯕꯅꯤ ꯃꯗꯨ ꯊꯥꯒꯠꯄꯁꯤꯗꯗꯤ ꯏ ꯍꯧꯈꯤꯗꯅꯕ ꯈꯨꯠꯁꯦ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯤ ꯑꯗꯨꯒꯤꯗꯃꯛꯇ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯈꯩꯅ ꯋꯥꯔꯧꯕꯤꯒꯅꯨ ꯑꯩ ꯁꯦꯝꯃꯛꯈꯤꯅꯤ ꯉꯝꯃꯤꯈꯩ ꯁꯦꯝꯒꯅꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗꯒꯤ ꯏꯟꯀꯝ ꯌꯥꯝ ꯂꯥꯛꯄ ꯂꯥꯛꯇꯕ ꯊꯣꯏꯗꯣꯛꯇꯦ ꯑꯩ ꯀꯣ ꯃꯔꯨ ꯑꯣꯏꯅ ꯀꯔꯤ ꯍꯥꯏꯒꯅꯤ ꯍꯧꯔꯛꯏꯕ ꯏꯆꯥꯁꯤꯡ ꯏꯅꯥꯎꯁꯤꯡ ꯁ꯭ꯀꯨꯜ ꯇꯝꯃꯤꯕ ꯀꯣꯂꯦꯖ ꯇꯝꯃꯤꯕ ꯑꯦꯅꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯒꯤ ꯁꯤꯡꯍꯧ ꯈꯪꯍꯧ ꯍꯥꯏꯕꯅꯤꯗ ꯃꯈꯣꯏꯗ
ꯇꯨꯡꯗ ꯊꯣꯛꯂꯛꯀꯗꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯗꯤ ꯑꯄꯤꯛꯄ ꯁ꯭ꯇꯦꯠꯅꯤ, ꯑꯇꯣꯞꯄ ꯂꯩꯕꯥꯛꯅ, ꯑꯇꯣꯞꯄ ꯑꯆꯧ ꯑꯆꯧꯕ ꯐꯨꯔꯨꯞꯁꯤꯡꯅ ꯀꯣ ꯑꯩꯈꯣꯏ ꯅꯨꯡꯁꯤꯗꯕ ꯀꯥꯡꯕꯨꯁꯤꯡꯅ ꯁꯤꯡꯆꯦꯞ ꯊꯥꯔꯛꯄ ꯑꯩꯈꯣꯏ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯇꯨꯡꯗ ꯁꯤꯡꯆꯦꯞ ꯊꯥꯔꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯁꯤ ꯏꯟꯁꯤꯟꯅꯔꯀꯥꯟꯗ ꯍꯨꯏ ꯊꯧꯖꯤꯜꯂꯀꯥꯟꯗ ꯏꯟꯁꯤꯜꯂꯀꯥꯟꯗ ꯈꯟꯅꯍꯟꯕꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯊꯣꯛꯂꯛꯄ ꯌꯥꯏ꯫ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯅ ꯂꯩꯍꯧꯁꯤ, ꯑꯩꯈꯣꯏ ꯀꯜꯍꯧꯁꯤ, ꯑꯩꯈꯣꯏ ꯉꯥꯛꯊꯣꯛꯁꯤ, ꯃꯤꯅ ꯍꯥꯏꯕ ꯏꯜꯂꯣꯏꯁꯤ, ꯁꯤꯡꯁꯤ, ꯉꯁꯤꯗꯩꯅ ꯆꯍꯤ 5, 10, 20, 30, 90, 50ꯗ ꯊꯣꯛꯂꯛꯀꯗꯕꯗꯣ ꯑꯩꯈꯣꯏ ꯈꯪꯁꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤꯗ꯫ ꯕ꯭ꯔꯣ ꯁꯤꯒꯤ ꯑꯦꯇꯦꯛ ꯇꯧꯕꯁꯦ ꯑꯗꯨꯒꯤ ꯃꯇꯥꯡ ꯑꯩꯅ ꯂꯧꯔꯛꯂꯤꯕ ꯏꯟꯗꯤꯌꯥꯅ ꯂꯧꯔꯛꯂꯤꯕ ꯈꯣꯡꯊꯥꯡꯁꯤ ꯀꯟꯕ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯅꯔꯤꯕ ꯑꯗꯨ ꯃꯁꯤ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯦꯡꯒꯟꯗꯤ ꯂꯩ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ꯫ ꯑꯩ ꯃꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯑꯩ ꯉꯥꯡꯖꯔꯔꯣꯏ ꯍꯥꯏꯕꯗꯤ ꯃꯔꯝ ꯈꯔꯁꯨ ꯂꯩ ꯀꯣ꯫ ꯑꯗꯨꯒ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯁꯤꯃꯛ ꯇꯧꯅꯤ ꯍꯥꯏꯕꯒꯤ ꯋꯥ ꯅꯠꯇꯦꯀꯣ꯫ ꯋꯥꯔꯤ ꯑꯃꯈꯛ ꯂꯤꯖꯔꯛꯀꯦ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯒꯤ ꯃꯇꯥꯡꯗ꯫ ꯃꯇꯝꯗꯨ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟ ꯔꯁꯤꯌꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯁꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯀꯩꯅꯣ ꯑꯣꯏꯗ꯭ꯔꯤ, ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯗ꯭ꯔꯤ꯫ ꯕꯣꯔꯤꯁ ꯖꯦꯟꯁꯟꯅ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯔꯤ꯫ ꯕꯣꯔꯤꯁ ꯖꯦꯟꯁꯟꯁꯤ ꯏꯟꯊꯨꯕ ꯉꯝꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯗ ꯄꯨꯇꯤꯟꯅꯦꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ꯫ ꯄꯨꯇꯤꯟꯁꯤꯅ ꯏꯟꯊꯨꯕ ꯉꯝꯃꯦꯕ꯫ ꯄꯨꯇꯤꯟꯁꯦ ꯃꯈꯣꯏꯒꯤ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯃꯔꯛꯇ ꯃꯃꯤꯡ ꯌꯥꯝꯅ ꯃꯇꯝꯗꯨꯗ ꯆꯠꯇ꯭ꯔꯒꯁꯨ ꯃꯇꯝꯗꯨꯗ ꯁꯦꯟꯠ ꯄꯤꯇꯔꯁꯕꯔꯒꯀꯤꯔ ꯀꯔꯤꯅꯣ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯃꯌꯔ ꯀꯩꯅꯣꯝ ꯑꯣꯏꯕꯅꯤ ꯔꯁꯤꯌꯥꯒꯤꯀꯣ꯫ ꯃꯥꯅ ꯏꯟꯊꯨꯕ ꯉꯝꯃꯦꯕ꯫ ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯒꯤ ꯆꯦꯆꯦꯟꯁꯤ ꯏꯔꯥꯡ ꯍꯧꯋꯦꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ꯫ ꯀꯅꯥꯗꯒꯤ? ꯔꯁꯤꯌꯥꯗꯒꯤ ꯑꯩꯈꯣꯏꯁꯤ ꯅꯤꯡꯈꯥ ꯇꯝꯖꯔꯒꯦꯅ꯫ ꯔꯁꯤꯌꯥꯗꯒꯤ ꯅꯤꯡꯈꯥ ꯇꯝꯖꯔꯒꯦ꯫ ꯁꯤ ꯃꯇꯝꯁꯤꯗ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗ ꯄꯨꯇꯤꯟꯅ ꯋꯥꯔꯤꯁꯤ ꯇꯥꯎꯀꯣ, ꯃꯁꯤꯃꯛꯅ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯇꯧꯔꯝꯅꯤ ꯍꯥꯏꯕꯒꯤ ꯋꯥ ꯅꯠꯇꯦ, ꯇꯧꯔꯝꯃꯣꯏ ꯍꯥꯏꯕꯒꯤ ꯋꯥ ꯅꯠꯇꯦ, ꯋꯥꯔꯤꯁꯤꯗꯪ ꯁꯨꯝ ꯇꯥꯃꯤꯟꯅꯁꯤ꯫ ꯑꯩꯈꯣই ꯑꯇꯣꯞꯄ ꯂꯣꯏ ꯀꯥꯎꯊꯣꯛꯑꯁꯤ, ꯑꯇꯣꯞꯄꯒ ꯃꯔꯤ ꯑꯃꯇ ꯁꯝꯖꯤꯟꯅꯔꯔꯣꯏꯁꯤ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ꯫ ꯁꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯔꯁꯤꯌꯥꯗ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯄꯣꯛꯈꯥꯏꯍꯜꯂꯦꯕ, ꯔꯁꯤꯌꯥꯗ ꯃꯤ ꯁꯤꯍꯜꯂꯦꯕ꯫ ꯀꯅꯥꯅ? ꯄꯨꯇꯤꯟꯅ꯫ ꯑꯁꯦꯡꯕ ꯋꯥꯔꯤꯅꯤꯀꯣ, ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯈꯩꯅ ꯑꯗꯨꯝ ꯊꯤꯕꯤꯔꯁꯨ ꯑꯗꯨꯒꯤ ꯋꯥꯔꯤꯗꯨ ꯑꯗꯨꯝ ꯂꯣꯏ ꯐꯪꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯆꯦꯆꯦꯟꯗ ꯃꯔꯥꯟ ꯁꯤꯕ ꯌꯥꯔꯦꯗꯅ꯫ ꯆꯦꯆꯦꯟꯅ ꯇꯧꯕꯅꯤ ꯍꯥꯏꯔꯒ ꯆꯥꯎꯔꯥꯛꯅ ꯃꯤꯑꯣꯏ ꯀꯌꯥꯃꯨꯛ ꯍꯥꯠꯈꯤ? 50,000ꯃꯨꯛ ꯍꯥꯠꯈꯤ꯫ ꯑꯗꯨꯗꯤ ꯆꯦꯆꯦꯟ ꯅꯤꯡꯈꯥ ꯇꯝꯒꯦ ꯍꯥꯏꯕ ꯉꯝꯗꯦꯗꯅ꯫ ꯑꯩꯈꯣꯏ ꯔꯁꯤꯌꯥꯗꯒꯤ ꯇꯣꯛꯆꯔꯒꯦ, ꯑꯩꯈꯣꯏ ꯔꯁꯤꯌꯥꯗꯒꯤ ꯅꯤꯡꯈꯥ ꯇꯝꯖꯔꯒꯦ ꯍꯥꯏꯕ ꯃꯔꯥꯟ ꯑꯃ ꯄꯤꯗ꯭ꯔꯒꯗꯤ ꯀꯩꯅꯣ ꯇꯧ ꯌꯥꯗꯕꯅꯤ꯫ ꯑꯣꯀꯦ, ꯖꯤꯑꯣꯄꯣꯂꯤꯇꯤꯛꯁꯅꯤ ꯅꯥꯀꯟ ꯑꯃꯗ ꯊꯝꯈ꯭ꯔꯁꯤ꯫ ꯑꯣꯀꯦ, ꯃꯈꯥ ꯆꯠꯊꯖꯒꯦ꯫ ꯕ꯭ꯔꯗꯔ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯀꯣ, ꯁꯨꯝ ꯅꯩꯅꯃꯤꯟꯅꯁꯤ꯫ ꯈꯪꯗꯅ ꯍꯩꯗꯅ ꯍꯥꯏꯖꯕ ꯀꯩꯅꯣ ꯇꯧꯖꯕ ꯅꯠꯆꯗꯦ꯫ ꯑꯋꯥꯠꯄꯒꯤ ꯑꯋꯥꯠꯄ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯇꯤꯛ ꯆꯥꯔꯤꯕꯕꯨ ꯇꯥꯏꯕꯪ ꯁꯦꯝꯃꯤꯕ ꯃꯄꯨ ꯃꯥ ꯈꯛꯇꯪꯗꯅꯤ ꯑꯩꯈꯣꯏꯒꯤ ꯃꯇꯤꯛ ꯆꯥꯔꯤꯕꯁꯤ, ꯂꯣꯏ ꯄꯥꯔꯐꯦꯛ ꯑꯣꯏꯔꯤꯕꯁꯤ ꯑꯩꯈꯣꯏꯗꯤ ꯑꯋꯥꯠꯄꯒꯤ ꯑꯋꯥꯠꯄ ꯉꯥꯛꯇꯅꯤꯀꯣ꯫ ꯖꯄꯥꯅꯤꯁ ꯆꯥꯎꯈꯠꯂꯛꯏ ꯕ꯭ꯔꯗꯔ, ꯑꯩꯈꯣꯏ ꯇꯝꯅꯤꯡꯉꯥꯏ ꯃꯈꯣꯏꯗꯒꯤ ꯐꯖꯕ ꯌꯥꯝ ꯂꯩ꯫ ꯏꯆꯥꯁꯤꯡꯒꯤ ꯃꯇꯥꯡꯗ, ꯂꯥꯏꯔꯤꯛꯀꯤ ꯃꯇꯥꯡꯗ ꯑꯣꯏꯔꯁꯨ, ꯗꯤꯕꯂꯞꯃꯦꯟꯒꯤ ꯃꯇꯥꯡꯗ ꯑꯣꯏꯔꯁꯨ ꯀꯣ, ꯖꯄꯥꯟꯗꯒꯤ ꯑꯗꯨꯝꯕ ꯑꯩꯈꯣꯏꯒꯤ ꯐꯥꯔꯃꯤꯡꯒꯤ ꯃꯇꯥꯡꯗ ꯑꯣꯏꯔꯁꯨ ꯖꯄꯥꯟꯗꯒꯤ ꯑꯩꯈꯣꯏ ꯇꯝꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯗꯨꯝꯕ ꯌꯥꯝꯅ ꯂꯩ꯫ ꯃꯈꯣꯏꯅ ꯆꯥꯎꯈꯠꯂꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯉꯁꯥꯏꯒꯤ ꯑꯋꯥꯕ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯔꯛꯈꯤꯕꯗꯨ, ꯑꯁꯤꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯈꯣꯏꯗ ꯑꯩꯈꯣꯏꯒꯤ ꯄꯔꯥ ꯑꯃ ꯑꯣꯏꯍꯧꯕ꯫ ꯒꯨꯗ ꯃꯣꯔꯅꯤꯡ ꯕ꯭ꯔꯗꯔ, ꯄꯨꯟꯁꯤꯕ ꯃꯉꯥ ꯀꯣ꯫ ꯂꯥꯟ ꯄꯥꯝꯕꯒꯤ ꯋꯥ ꯅꯠꯇꯦ ꯕ꯭ꯔꯣ, ꯀꯔꯤꯒꯨꯝꯕ ꯄꯨꯟꯁꯤꯟꯕ ꯌꯥꯕ ꯂꯩꯕꯥꯛꯁꯤꯡ ꯈꯪꯕ꯫ ꯑꯈꯪ ꯑꯍꯩꯈꯩꯅ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯁꯨꯃꯥꯏꯅ ꯍꯥꯏꯅꯕ ꯑꯃꯗ, ꯄ꯭ꯔꯤꯊꯤꯕꯤ ꯇꯨꯡꯗ ꯃꯥꯂꯦꯝꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝꯒꯤ ꯃꯦꯞꯁꯦ ꯃꯑꯣꯡ ꯑꯃꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯤ ꯂꯩꯕꯥꯛꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯄꯤꯛꯁꯜꯂꯛꯄ ꯑꯃ ꯍꯥꯏꯕꯗꯤ ꯂꯩꯕꯥꯛ ꯄꯤꯛꯁꯟꯕ ꯍꯥꯏꯕꯗꯤ ꯂꯩꯕꯥꯛ ꯑꯆꯧꯕ ꯈꯔ ꯑꯃꯅ ꯑꯦꯛꯁꯄꯥꯟ ꯇꯧꯔꯛꯄ ꯑꯃ ꯀꯣ, ꯑꯦꯛꯁꯄꯥꯟ ꯇꯧꯅꯔꯛꯄ ꯑꯃ, ꯂꯩꯕꯥꯛ ꯃꯆꯥ ꯃꯆꯥꯁꯤꯡꯁꯦ ꯑꯌꯥꯝꯕꯅ ꯃꯥꯡꯈꯤꯅꯤ ꯍꯥꯏꯔꯤ꯫ ꯃꯁꯤ ꯁꯨꯃꯥꯏꯅ ꯄꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯍ꯭ꯌꯨꯃꯦꯟ ꯅꯦꯆꯔꯁꯦ ꯃꯑꯣꯡ ꯑꯃꯅꯤꯗ꯫ ꯍ꯭ꯌꯨꯃꯦꯟ ꯅꯦꯆꯔꯁꯦ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯉꯩꯗꯒꯤ ꯂꯥꯟ ꯇꯧꯔꯒ ꯂꯧꯁꯤꯟꯕꯤ ꯈꯣꯠꯆꯤꯟꯕꯤ, ꯃꯥꯡꯕ ꯍꯥꯏꯕꯕꯨ ꯁꯝꯅ ꯍꯥꯏꯔꯕꯗ ꯄꯦꯂꯦꯁꯇꯥꯏꯟ ꯃꯥꯡꯉꯕꯒꯨꯝꯕꯅꯤ, ꯄꯦꯂꯦꯁꯇꯥꯏꯟ ꯂꯩꯇ꯭ꯔꯕꯒꯨꯝꯕꯅꯤ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ꯫ ꯑꯩꯈꯣꯏꯅ ꯁꯦꯡꯅ ꯅꯠꯇ꯭ꯔꯥ, ꯑꯩꯈꯣꯏꯒꯤ ꯄꯦꯂꯦꯁꯇꯥꯏꯟꯁꯦ ꯂꯩꯇ꯭ꯔꯕꯒꯨꯝꯕꯅꯤ ꯃꯃꯥꯡꯉꯩꯗꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯈꯩꯅ ꯃꯦꯞ ꯌꯦꯡꯕꯤꯌꯨ ꯑꯗꯨꯝ
sumusalakanda huzik Palestine se konadi amatta lehoroi dori bra dumaina tauri akan bana asonba kano tawbasi khangtida masi human nature si amna phajadaba nature haibu tari tawisi masisi But Indus Water Treaty gi matang da ngangjaram bani ko masigi treaty si karino haibda khoi gi water distribution treaty har ga so dumaina khangnai ko koi tuko salam ka ko Indus Water Treaty se water distribution treaty har ga so dumaina khangi koi masi kana gi marakta tawbuno haibda India amasung Pakistan gi marakta tawbani kana ne arrange tawra kana ne negotiate tawra masi tahongi gi haibda World Bank na thabak World Bank na negotiate tawra mana mayai da lepaga dumaina tahongi bani 19 September 1960 da Karachi da dumaina tawna ki India amasung Pakistan gi marakta treaty asida isin nokshin khoi gi Turian taruk se Eastern thangba side Turian ahum karamba Turian no have the Bias Rabi amasung Suez haidba Turian ahum sine Indiana control tawba aduga Western thangba side ta leiba Turian samna haidba the Indus Chenab amasung Zelam haidba Turian ahum sina Pakistana control tawba sumaina tawraga duda yanagi bani adugo haidba Turian singa se kanagi marin dagi lakpa no haidba the Indus haidba river asigi adumaina asidagi kairi hani haura kada santorpo masa ngakta neba ko asigi se kadai di lakya haibda koi gi maruina Tibet region swaisdagi khaga macha haura kanda Jammu Kashmir dagi sumai tara kande Pakistan occupy Kashmir kai kiri phawla ka Pakistan lomda ayamba tagi bi singsi asina marum werga 30% di ising Turian asigi ising Turian sing asigi 30% ising di Indiana sisinaba masida yanagri titi sida 70% na Pakistan da masina maram werga Pakistan da khoi lowu singu bada khangdi amada khangdi asina isina khing kanaba adumaina ohele aduna Indiana masi kariguma thingjan giba haibase Pakistan da isina khing khoi lowu singu bagi matam da khoi ising phangoi duine sina maram werga awaba adumaina mayona ga duine ado kariguma ising shaugi matam da werga su Pakistan da dam se thingjan Indiana Pakistan se dam Indiana dam se thingjan garga thadok matam da Pakistan da su khoi ising shau madumaina mayona ga duine to ice gas para noma keno tong sai sida ngang budi nuaitre Sri Lanka da yauri hei sinoksing Sri Lanka se su satke khana satpase ngam gi di sinok imana bam tinaram sum mamangai da haibta tak sase na tawr kanda satpangam gi de kya khoi ge lingboy kipjen phajana pireida kaino ne sinoksing mamang da khoi ge mayam sawe lingboy kipjen na sida pirei sim ko mai kamen se lai lingboy kipjen haibo mane kamen da khoi ge kuki si sing na harabada ayam thina su saining de saibu su pam de akhoi ge kaku kokin na usek ama isinrau singai na thengna biram gani usek se mui ko yam phajai magi khonjen se phajabada maming chale bi sinau adubu magi character mana tokthorpa thabakti mong ta de maram di kari maram ginu haibda ma se makon saba hiti magi nature gi oina mon de pirak poina makon saba hiti sinau aduduna maram oirakanda atopu useki makon thi karamba useki makon marum ga leiba aduma useki makon thi bi sinok aduga kokin sina marum koksile kokin sina marum koksin gani ko migi makon du da sanga kan sida marum koksin gane aduga marum koksila kan sida nga sagi atopa mapi du na magi masa oire boining deni sinok sin konbira ne konbira kan sida nga sagi kari haini kokin sina masa ola kan sida nga sagi usekse atai usek masa ngai do kokthra hala ne aduga mana masa sarga leirne masi maki character se kanana tawge habda akhoi gi kaino sing ji tawe akhoi gi kuki gi sinok sing ko sida ki bjena ji kuki oram gane bako moi gi forefather sing amasu moi se aya mana si cancer si sinok sing tawe si cancer si samane aduna kokin ga kuki ga
ꯀꯔꯤꯁꯨ ꯈꯦꯠꯅꯕ ꯂꯩꯇꯦ ꯍꯥꯏꯔꯤꯁꯤ ꯁꯤꯅꯧꯁꯤ ꯑꯩꯈꯣꯏ ꯂꯥꯟ ꯇꯧꯔꯗꯤ ꯑꯩꯗꯤ ꯆꯩꯅꯥ USA ꯌꯧꯁꯤꯜꯂꯛꯑꯅꯤ ꯗꯥꯏꯔꯦꯛꯂꯤꯗꯤ ꯏꯟꯚꯣꯜꯕ ꯇꯧꯔꯣꯏ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯏꯟꯗꯥꯏꯔꯦꯛꯂꯤꯗꯤ ꯂꯣꯏꯅ ꯏꯟꯚꯣꯜꯕ ꯇꯧꯅꯔꯛꯀꯅꯤ ꯃꯅꯨꯡꯗꯀꯣ ꯏꯟꯗꯥꯏꯔꯦꯛꯂꯤꯗꯤ ꯂꯣꯏꯅ ꯏꯟꯚꯣꯜꯕ ꯇꯧꯅꯔꯛꯀꯅꯤ ꯑꯗꯨꯒ ꯗꯥꯏꯔꯦꯛꯂꯤꯗꯤ ꯏꯟꯚꯣꯜꯕ ꯇꯧꯔꯒ ꯁꯨꯡꯌꯥꯎ ꯌꯥꯎꯅꯔꯣꯏ ꯆꯩꯅꯥ ꯄꯥꯛꯇ ꯃꯈꯣꯏꯒꯤ ꯏꯌꯥꯔ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯐꯥꯏꯇꯔ ꯖꯦꯠ J-20 ꯑꯃꯗꯤ J-35 ꯄꯤꯈ꯭ꯔꯦ ꯍꯥꯏꯕ ꯔꯤꯄꯣꯔꯠ ꯑꯃꯁꯨ ꯐꯣꯡꯗꯣꯛꯂꯤꯕ ꯋꯥꯐꯝꯗꯨ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣ ꯃꯁꯤ ꯑꯩ ꯁꯦꯝꯖꯔꯛꯀꯦ ꯑꯩꯈꯣꯏꯒꯤ J-10ꯗꯤ ꯇꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯈꯣꯏꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯏꯌꯥꯔ ꯇꯨ ꯏꯌꯥꯔ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯏꯌꯥꯔ ꯇꯨ ꯏꯌꯥꯔ ꯃꯤꯁꯥꯏꯜ ꯍꯥꯏꯕꯗꯤ ꯄ꯭ꯂꯦꯟꯗꯒꯤ ꯄ꯭ꯂꯦꯟꯗ ꯀꯥꯞꯀꯗꯕ ꯃꯤꯁꯥꯏꯜ ꯑꯗꯨꯝ ꯃꯈꯜꯒꯤ ꯆꯩꯅꯥꯅ ꯄꯤ ꯍꯥꯏꯕꯁꯨ ꯑꯗꯨꯃꯥꯏꯅ ꯂꯩ ꯀꯣ ꯑꯗꯨꯃꯥꯏꯅ ꯐꯣꯡꯗꯣꯛꯄ ꯂꯩꯈꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯀꯣ ꯑꯗꯨꯅꯤ ꯌꯥꯝꯕ ꯂꯥꯏꯚ ꯉꯁꯤꯗꯤ ꯃꯤ 200 ꯍꯦꯟꯅ ꯌꯦꯡꯉꯝꯃꯤ ꯍꯦ ꯀꯩꯅꯣꯅꯦ ꯑꯩ ꯉꯥꯡꯕꯗꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯕꯤꯇꯔꯖꯤꯠ ꯌꯥꯝꯕ ꯊꯣꯛꯑꯣꯏ ꯉꯥꯡꯉꯦ ꯖꯤꯑꯣ ꯄꯣꯂꯤꯇꯤꯛꯁꯀꯤ ꯃꯇꯥꯡꯁꯤꯗꯗꯤ ꯑꯩ ꯉꯝꯃꯤꯉꯩ ꯁꯦꯝꯕꯅꯤ ꯈꯨꯠꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕꯁꯤꯗ ꯑꯩ ꯍꯟꯗꯛꯁꯤ ꯚꯤꯗꯤꯑꯣꯁꯦ ꯄꯨꯔꯥ ꯁꯦꯝꯕ ꯉꯝꯗꯕꯅꯤ ꯖꯤꯑꯣ ꯄꯣꯂꯤꯇꯤꯛꯁꯀꯤ ꯃꯇꯥꯡ ꯀꯩꯀꯩꯁꯤꯗꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤ ꯑꯩꯒꯤ ꯊꯕꯛ ꯑꯆꯤꯟꯕ ꯑꯃ ꯂꯩꯔꯁꯨ ꯑꯩꯒꯤ ꯊꯕꯛ ꯑꯃ ꯇꯧꯔꯁꯨ ꯊꯕꯛ ꯑꯇꯩꯁꯨ ꯇꯧꯗꯕ ꯌꯥꯗꯦ ꯀꯣ ꯁꯤꯒ ꯌꯨꯇꯨꯕ ꯈꯛꯇꯪꯗꯅ ꯑꯩꯈꯣꯏꯒꯤ ꯂꯥꯛꯏꯕ ꯏꯟꯀꯝꯁꯤꯅ ꯀꯩꯅꯣ ꯆꯂꯥꯏꯕ ꯌꯥꯗꯕꯅꯤꯅ ꯑꯗꯒꯤ ꯑꯉꯥꯡ ꯆꯥꯎꯁꯤꯜꯂꯛꯄꯅꯤꯅ ꯁꯤꯅ ꯈꯛꯇꯪ ꯌꯥꯗꯕꯅꯤna ꯑꯗꯨꯕꯨ ꯉꯥꯡꯕꯗꯤ ꯑꯩ ꯁꯨꯡꯇꯣꯛꯇꯣꯛꯑꯣꯏ ꯑꯩꯈꯣꯏꯒꯤ ꯀꯪꯂꯥꯌꯦꯟ ꯃꯩꯇꯩ ꯍꯥꯏꯔꯣ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯏꯪꯂꯤꯁ ꯄ꯭ꯂꯤꯖ ꯁ꯭ꯄꯤꯛ ꯍꯤꯟꯗꯤ ꯑꯣꯔ ꯏꯪꯂꯤꯁ ꯃꯗꯨꯒꯤꯁꯨ ꯃꯇꯝ ꯂꯥꯛꯈꯤꯅꯤ ꯀꯣ ꯆꯠꯂꯨꯈꯤꯒꯦ ꯑꯣꯀꯦ ꯕ꯭ꯔꯗꯔ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯕ꯭ꯔꯗꯔ ꯌꯥꯝ ꯒꯨꯗ ꯃꯣꯔꯅꯤꯡ ꯔꯣꯁꯟ ꯕ꯭ꯔꯗꯔ ꯁꯦꯝꯖꯔꯛꯀꯦ ꯀꯣ ꯗꯤꯞ ꯏꯌꯥꯝꯕ ꯏꯟꯗꯤꯌꯥ ꯄꯥꯛ ꯑꯅꯤꯁꯦ ꯂꯥꯟ ꯊꯣꯛꯀꯗ꯭ꯔꯥ ꯊꯣꯛꯂꯣꯏꯗ꯭ꯔꯥ ꯏꯌꯥꯝꯕ ꯀꯔꯤ ꯁꯥꯎꯒꯠꯅꯕꯁꯦ ꯍꯦꯟꯒꯠꯅꯔꯛꯑꯦꯅꯦ ꯁꯥꯎꯒꯠꯅꯔꯛꯄꯁꯦ ꯍꯦꯟꯒꯠꯅꯔꯛꯄꯁꯤꯗꯅꯤꯅꯦ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯑꯩ ꯂꯥꯟꯗꯤ ꯊꯣꯛꯍꯟꯅꯤꯡꯗꯦꯀꯣ ꯑꯩꯒꯤ ꯃꯣꯠꯇ ꯊꯣꯛꯍꯟꯅꯤꯡꯗꯦ ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯔꯤꯌꯦꯂꯤꯇꯤꯗ ꯍꯥꯏꯖꯧ ꯍꯥꯏꯔꯒꯗꯤ ꯑꯦꯛꯇꯤꯚ ꯑꯥꯔꯃꯤ ꯔꯤꯖꯥꯔꯚ ꯐꯣꯔꯁ ꯑꯃꯁꯨꯡ ꯂꯥꯟꯒꯤ ꯈꯨꯠꯂꯥꯏ ꯍꯣꯜ ꯌꯦꯡꯉꯛꯄ ꯑꯃꯁꯨꯡ ꯄꯩꯁꯥ ꯌꯦꯡꯉꯛꯄ ꯄꯩꯁꯥꯁꯤ ꯂꯥꯟꯗ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏ ꯏꯆꯤꯟꯅꯥꯎꯁꯤꯡ ꯑꯁꯤꯗ ꯌꯦꯡꯅꯔꯛꯑꯒꯗꯤ ꯏꯟꯗꯤꯌꯥꯅ ꯉꯝꯒꯅꯤ ꯀꯣ ꯃꯁꯤ ꯉꯝꯒꯦ ꯑꯃ ꯃꯤꯁꯛ ꯅꯠꯇꯦ ꯔꯤꯌꯦꯂꯤꯇꯤꯗꯨꯗ ꯉꯥꯡꯕꯅꯤ ꯏꯆꯤꯟꯅꯥꯎꯁꯤꯡ ꯏꯟꯗꯤꯌꯥꯅ ꯑꯗꯨꯝ ꯉꯝꯈꯤꯅꯤ ꯖꯁ ꯑꯩꯈꯣꯏ ꯀꯩꯅꯣ ꯃꯁꯤꯗ ꯀꯩꯅꯣ ꯍꯥꯏꯕꯗ ꯏꯟꯗꯤꯌꯥꯁꯦ ꯑꯩꯈꯣꯏꯒꯤ ꯈꯣꯡꯃꯤ ꯂꯥꯟꯃꯤꯁꯦ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯂꯥꯟꯗ ꯉꯁꯥꯏ ꯔꯁꯤꯌꯥꯅ ꯌꯨꯀ꯭ꯔꯦꯟ ꯄꯥꯛ ꯍꯦꯛ ꯇꯛꯁꯤꯟꯕ ꯉꯝꯗ꯭ꯔꯤꯁꯦ ꯃꯥꯏ ꯈꯣꯡꯃꯤ ꯂꯥꯟꯃꯤ ꯌꯥꯝꯗꯕꯩꯅꯦꯕ ꯑꯗꯨꯅ ꯏꯟꯗꯤꯌꯥꯒ ꯄꯥꯀꯤꯁꯇꯥꯟꯒꯤ ꯏꯀꯣꯅꯣꯃꯤꯒꯤ ꯁꯤ ꯄꯩꯁꯥ ꯌꯦꯡꯅꯕꯗꯁꯨ ꯏꯟꯗꯤꯌꯥꯅ ꯍꯦꯜꯂꯦ ꯑꯅꯤꯁꯤꯗ ꯑꯁꯦꯡꯕꯗꯨꯅꯦ ꯑꯩ ꯏꯟꯗꯤꯌꯥꯒꯤ ꯃꯤꯆꯪꯁꯨ ꯅꯠꯇꯦ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯤꯆꯪꯁꯨ ꯅꯠꯇꯦ ꯑꯁꯦꯡꯕ ꯖꯤꯑꯣ ꯄꯣꯂꯤꯇꯤꯛꯁꯀꯤꯗꯨꯗ ꯑꯩꯈꯣꯏ ꯌꯦꯡꯕ ꯈꯔ ꯇꯝꯁꯦꯕ ꯑꯗꯣ ꯂꯥꯟꯁꯤ ꯌꯥꯔꯤꯉꯩ ꯑꯩ ꯊꯣꯛꯍꯟꯅꯤꯡꯗꯦ ꯑꯩꯒꯤ ꯃꯣꯠ ꯍꯥꯏꯖꯧ ꯍꯥꯏꯔꯒꯗꯤꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯀꯥꯟꯗ ꯃꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯗꯨꯝꯕ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯃ ꯀꯩꯅꯣ ꯇꯧꯅꯔꯀꯥꯟꯗ ꯄꯤꯁ ꯂꯩꯅꯕꯅ ꯐꯒꯅꯤꯅ ꯈꯜꯂꯤ ꯃꯁꯤꯗ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯁꯨ ꯁꯣꯛꯀꯅꯤ ꯄꯥꯀꯤꯁꯇꯥꯟꯁꯨ ꯁꯣꯛꯀꯅꯤ ꯀꯔꯤ ꯀꯥꯟꯅꯅꯤ ꯑꯅꯤꯃꯛꯀꯤ ꯏꯀꯣꯅꯣꯃꯤꯗ ꯗꯥꯎꯟ ꯇꯧꯒꯅꯤ ꯏꯀꯣꯅꯣꯃꯤꯗ ꯗꯥꯎꯟ ꯇꯧꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯏꯀꯣꯅꯣꯃꯤꯗꯁꯨ ꯗꯥꯎꯟ ꯂꯥꯛꯀꯅꯦꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯁꯨ ꯑꯗꯨꯝ ꯃꯥꯌꯣꯛꯅꯒꯅꯦꯕꯁꯤ ꯑꯩꯈꯣꯏ ꯄꯥꯀꯤꯁꯇꯥꯟ ꯏꯟꯗꯤꯌꯥ ꯆꯥꯎꯅ ꯂꯥꯟ ꯁꯣꯛꯅꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯁꯨ ꯏꯀꯣꯅꯣꯃꯤꯗꯁꯨ ꯑꯆꯧꯕ ꯃꯥꯌꯣꯛꯅꯕ ꯑꯃ ꯑꯗꯨꯝ ꯑꯩꯈꯣꯏꯗꯁꯨ ꯎꯕ ꯐꯪꯒꯅꯦꯕ ꯑꯗꯨꯅ ꯃꯇꯝ ꯑꯃꯗꯗꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯄꯩꯁꯥꯒꯁꯦ ꯀꯣꯝꯅ ꯁꯤꯖꯤꯟꯅꯔꯝꯃꯤꯗꯅꯀꯣ ꯍꯧꯖꯤꯛꯅ ꯀꯩꯅꯣꯁꯤ ꯌꯥꯗ꯭ꯔꯦ ꯀꯣ ꯃꯤꯂꯟ ꯆꯩꯅꯥꯁꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯤꯆꯪ ꯑꯣꯏꯔꯛꯀꯗ꯭ꯔꯥ ꯑꯣꯏꯔꯛꯀꯅꯤ ꯑꯗꯨꯕꯨ ꯗꯥꯏꯔꯦꯛꯂꯤꯗꯤ ꯌꯥꯎꯔꯣꯏ ꯏꯟꯗꯥꯏꯔꯦꯛꯂꯤ ꯏꯟꯚꯣꯜꯕ ꯇꯧꯔꯛꯀꯅꯤ ꯈꯨꯠꯂꯥꯏꯅꯆꯤꯡꯕ ꯀꯔꯤꯅꯆꯤꯡꯕ ꯑꯩꯈꯣꯏꯒꯤ ꯅꯥꯀꯟꯗꯒꯤ ꯂꯣꯟ ꯑꯗꯨꯃꯥꯏꯅ ꯄꯤꯁꯜꯂꯛꯀꯅꯤ ꯑꯗꯨꯒ ꯑꯩꯈꯣই ꯗꯥꯏꯔꯦꯛ ꯍꯦꯛꯇ ꯃꯣꯏꯒꯤ ꯂꯥꯟꯃꯤꯒ ꯊꯥꯖꯤꯜꯂꯛꯇꯅ ꯈꯣꯠꯇꯅ ꯇꯧꯕꯗꯤ ꯇꯧꯔꯣꯏ ꯃꯔꯝꯗꯤ ꯉꯁꯥꯏ ꯖꯤꯑꯣ ꯄꯣꯂꯤꯇꯤꯛꯁꯀꯤꯗ ꯑꯩꯅ ꯍꯥꯏꯖꯈꯤꯕꯗꯣ ꯐꯅ ꯆꯩꯅꯥꯒ ꯏꯟꯗꯤꯌꯥꯒ ꯁꯥꯎꯅꯔꯁꯨ ꯂꯥꯟ ꯇꯧꯅꯗꯕꯅꯤ ꯆꯩꯇꯨꯞꯅ ꯀꯟꯅꯔꯒ ꯇꯣꯛꯏꯗꯨꯅꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯕꯣꯔꯗꯔꯗ ꯑꯗꯨꯒ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯦꯄꯟꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯒꯁꯨ ꯅꯣ ꯐꯥꯁ ꯌꯨꯁ ꯄꯣꯂꯤꯁꯤ ꯆꯠꯅꯔꯒ ꯂꯩꯔꯤ
aduna China na su India da port mayam ama yuan banina China yaukslak pa haibse sinausing tungda khoi India na su makoi da kai hani China gi pot sai mayam ama ben tawsila agadi China da su economy da su sinausing adum asobu amang mama maina mayung na duine Badar Indus Water Treaty gi mathang dai shorak pam di high grabani ko ai video se horen live se mokuk te gi hora ga su Simla agreement amasung Indus Water Treaty gi mathang da samla pam di pan grabni masi karino kumaina tawna bano karamba sahida tawna gi bano haibna singba ko war se lan se masa amadi tholokpa yabagi possibility lai yamna sauna mak natragasu adubu border da khut thanaba hore haiba paumdi dumaina tari sinoksin ko aduga yam sauna di thoning de sisna akogi leibak animakti sinoksin amangba dum unagani nuclear ki khulai sing kari kari di sinabdi yaroi ko leiba amasu athing boloin thamakani kain haida animak tu pulap leinari ba me puka kapsinar di loire dana ko lai pungtum tumna ni loire ni aduna madudi sinaba yaroi aduga khoigi kari haigadra khoigi mamang da thokriba khoigi mamang da thokriba lanjau 1971 gi matam adai daga thokriba adumba natraga su kari haigini some small scale war amadi dumaina tawrakadra haibagi dumaina thajabale aduba atopa laibak singna di asobalan thoning atopa laibak singna di asobalan thoning adubu masi aigi bihuda di thoning de aduna masa small scale war amdi dumaina tholakani haibagi thajaba se lai aduna tana yam chauna heta haidha biga dudi tawrakadra haiba thajade madu tawrakpadala khubak khuraga harauga dabba atopa laibak singsu mayamam lai harau aduna khangde masi lui masigi opinion se khuigi haiba le digi America gi cargo plane la ami be Israel gi cargo plane la ami bedu kai thilamino khuigi sana thangnaba thinbadi oiramoidana natra ha cargo plane asidabu khulai thilakpa soiduna oirangani aduna India ki already lairibani aduna lan se thonba pamde karino have the lan se tholpa matam sida siduri be nupi angang ju khangja daba singduni ko sista ina khunbi imungi di India ga Pakistan ga lan songnare haisu Pakistan gi khara chatpa hoi haiba tai khoi gi maru oina pasha pai ba sing khoi gi karino haiba da asini lan to matam da khoi gi mani pura su haire lan soknare tawnare akhoi kanglub amaga marakta hairasi ina khunba singdudi sana gini magi amada ko seboi gadaba mafam da laira basna awaba du mayona hugudui lanasi ada lan asini hiram khudi magda solise lan bu oigera corruption bu oigera ama oigera hiram khudi magda solise laira ba prasada ngaktan walore aduna lansi yaringi thoktaraba honasiko khana chaina ba yaringi thoktaraba honasi wakhan tasi koi yamna koi wakhan saning ta ba toi wa lansi example India Pakistan lan thongna re akhoi ki manipur gi economy in the whole India gi economy da dum awaba dum mayona duini whole India gi economy da awaba mayona ba habje khoi manipur da su dum mayona ba dum uduini yamba India Pakistan ga wa thola di he India Pakistan wa thola ni nuai ni to hai de thokta na hona si yaringi afaba thabak na te ko lan haibisi lan haibisi afaba thabak na te khana saina ba haibisi afaba thabak na te ya kaino ne even India gi media sing sisu sinok sing henjen na khoi gi kari haidu no khangdi lan information si amna piba kaino ui aduna khoi gi kari haidu no khangdi sagonna ba siloi da bane yaringe every hiram khudimak ta sagonna ba lairaga su madu tapthana rakanda kari no mioi bigi chana bigi matung ina loina ngangna raka sangna rakanda mi haibasi adum loina yana bani ko aduna khoi kari haigani aigi morning yangi tapthana ingdhana
ꯊꯕꯛ ꯇꯧꯃꯤꯟꯅꯔꯀꯥꯟꯗ ꯅꯨꯡꯁꯤꯕ ꯆꯥꯅꯕ ꯄꯣꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯑꯃꯅ ꯑꯃꯗ ꯂꯩꯇꯨꯝ ꯊꯣꯝꯃꯅꯤ ꯑꯃꯅ ꯁꯨꯝ ꯊꯣꯝꯃꯛꯀꯅꯤ ꯀꯔꯤ ꯀꯥꯟꯅꯅꯤ ꯀꯩꯅꯣ ꯇꯧꯅꯔꯀꯥꯟꯗ amana nungsiba santu amasu dum nungsiba dum pirakani sini amana pis santu amasu dum pis santu rakani amana phajaba wahi wata na ngango amasu phajaba wahi wata na dum pakhum pirakani adubu haiba mak ai haijaga ba khangla isa inau singta akhoi gi sum wari gi wangma da haiba tare phajaba wahi wata sum sinar ka da ngang ba mi se sometime kari gumba kanda mina asonbo ina urakpasu yaurkane akhoi phajaba wahi wata sum sinar ka da ngang ba respect amna sinar ka ngang ba mi se sometime mioi khara mana ꯑꯩꯈꯣꯏꯒꯤ ꯑꯩꯅꯗꯤ ꯎꯔꯔꯣꯏꯀꯣ ꯑꯗꯨꯝꯕ ꯀꯩꯅꯣ ꯍꯥꯏꯕꯗ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯈꯔ ꯑꯃꯅ ꯑꯩꯈꯣꯏꯁꯦ ꯑꯁꯣꯟꯕ ꯃꯤ ꯑꯣꯏꯅ ꯎꯕꯁꯨ ꯌꯥꯎꯔꯛꯀꯅꯦꯕ ꯑꯁꯣꯟꯕ ꯃꯤ ꯑꯣꯏꯅ ꯎꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩ ꯐꯖꯅ ꯌꯥꯝꯅ ꯕꯦꯕꯥꯔ ꯔꯦꯁꯄꯦꯛꯀ ꯂꯣꯏꯅꯅ ꯊꯛꯁꯤ ꯈꯥꯁꯤ ꯑꯃꯒ ꯂꯣꯏꯅꯅ ꯉꯥꯡꯖꯔꯤꯕ ꯑꯩꯈꯣꯏꯁꯦ ꯑꯁꯣꯟꯕ ꯃꯤ ꯑꯣꯏꯅ ꯎꯗꯨꯅ ꯑꯩꯈꯣꯏꯁꯦ ꯊꯨꯍꯠꯄꯤꯒꯦ ꯍꯥꯏꯕ ꯇꯧꯔꯛꯄ ꯌꯥꯎꯔꯛꯀꯅꯤ ꯑꯗꯨ ꯃꯇꯝꯗꯨꯗ ꯂꯦꯞꯗꯥꯎꯅ ꯀꯤꯟ ꯌꯥꯃꯥꯡꯗꯨ ꯂꯣꯏ ꯀꯦꯟꯅꯕꯀꯣ ꯊꯨꯒꯥꯏꯔ ꯊꯝꯃꯝꯃꯣ ꯋꯥ ꯂꯣꯏꯔꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯍꯥꯏꯅꯕ ꯂꯩ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯄꯣꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯅ ꯃꯤ ꯈꯟꯅꯕ ꯍꯧꯒꯗꯕ ꯅꯠꯇꯦ ꯃꯤ ꯈꯟꯅꯕ ꯍꯧꯒꯗꯕ ꯅꯠꯇꯦ ꯃꯤꯉꯣꯟꯗ ꯎꯁꯤꯠꯇꯕ ꯍꯧꯒꯗꯕ ꯅꯠꯇꯦ ꯔꯦꯁꯄꯦꯛ ꯉꯥꯛꯇꯅꯤ ꯔꯦꯁꯄꯦꯛ ꯉꯥꯛꯇ ꯎꯠꯀꯗꯕꯅꯤ ꯀꯣ ꯏꯈꯥ ꯊꯥꯕ ꯏꯅꯥꯎ ꯑꯣꯏꯔꯁꯨ ꯏꯊꯛ ꯊꯝꯕ ꯏꯌꯥꯝꯕ ꯏꯈꯨꯔꯥ ꯑꯣꯏꯔꯁꯨ ꯑꯗꯨꯕꯨ ꯅꯪꯅ ꯔꯦꯁꯄꯦꯛ ꯎꯠꯂꯦ ꯍꯥꯏꯗꯨꯅꯁꯨ ꯅꯪꯅ ꯔꯦꯁꯄꯦꯛ ꯎꯠꯇꯨꯅ ꯅꯪꯕꯨ ꯑꯁꯣꯟꯕ ꯑꯣꯏꯅ ꯎꯗꯨꯅ ꯅꯪꯉꯣꯟꯗ ꯁꯨꯝ ꯅꯩꯍꯠꯄꯤꯔꯕ ꯁꯨꯝ ꯇꯨꯍꯠꯄꯤꯔꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯔꯦꯁꯄꯦꯛ ꯎꯠꯂꯨꯔꯅꯨ ꯊꯣꯡꯒꯥꯏꯔꯝꯃꯣ ꯌꯥꯔꯦ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯀꯃꯦꯟꯁꯤ ꯌꯥꯝꯈ꯭ꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯊꯣꯡꯃꯨ ꯂꯥꯟꯅꯅ ꯁꯛꯊꯨ ꯃꯆꯥ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯃꯣꯏꯁꯤ ꯎꯍꯩ ꯋꯥꯇꯥꯁꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯀꯨꯀꯤꯁꯤꯡꯒꯤ ꯑꯩ ꯋꯥꯔꯤ ꯑꯃꯇꯪ ꯂꯤꯖꯔꯛꯀꯦ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯗꯨꯒ ꯑꯩ ꯋꯥꯔꯤꯁꯤ ꯂꯣꯏꯁꯤꯟꯖꯒꯦ ꯏꯆꯟ ꯏꯆꯦꯁꯤꯡ ꯀꯌꯥ ꯑꯃꯁꯨ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯌꯥꯎꯕꯤꯔꯝꯒꯅꯤꯀꯣ ꯁꯤ ꯉꯥꯡꯉꯦꯅ ꯋꯥꯔꯧꯕ ꯇꯧꯕꯤꯒꯅꯨ ꯀꯔꯤꯒꯤꯅꯣ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤꯗ ꯀꯨꯀꯤꯒꯤ ꯃꯐꯝ ꯆꯥꯕ ꯂꯩꯕꯥꯛ ꯂꯝ ꯂꯩꯇ꯭ꯔꯤꯁꯦ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯨ ꯅꯥꯀꯟꯗ ꯂꯩꯔꯤ ꯀꯔꯤꯒꯤꯅꯣ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤꯗ ꯀꯨꯀꯤꯒꯤ ꯆꯞ ꯆꯥꯕ ꯃꯐꯝ ꯂꯩꯇ꯭ꯔꯤꯕꯁꯦ ꯑꯇꯣꯞꯄ ꯕꯪꯒ꯭ꯂꯥꯗꯦꯁꯇꯁꯨ ꯆꯪꯉꯒ ꯈꯟꯅꯕ ꯍꯧꯋꯦ ꯀꯣ ꯀꯃꯦꯟꯁꯤꯗꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯀꯥꯔꯟ ꯉꯥꯡꯉꯕꯅꯤꯅ ꯑꯩꯁꯨ ꯑꯗꯨꯝ ꯃꯣꯏꯒꯤ ꯃꯇꯥꯡꯗ ꯀꯥꯔꯟ ꯑꯗꯨꯝ ꯈꯔ ꯉꯥꯡꯖꯔꯛꯑꯒꯦꯕ ꯑꯁꯦꯡꯕ ꯔꯤꯌꯦꯂꯤꯇꯤꯗ ꯀꯨꯀꯤꯒꯤ ꯃꯇꯥꯡꯁꯤꯗ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯃꯈꯣꯏꯒꯤ ꯂꯝ ꯂꯩꯇ꯭ꯔꯤꯕ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯆꯪꯉꯒ ꯈꯟꯅꯕ ꯍꯧꯋꯤ ꯑꯁꯥꯝꯗ ꯆꯪꯉꯒ ꯈꯟꯅꯕ ꯍꯧꯋꯤ ꯇ꯭ꯔꯤꯄꯨꯔꯥꯗ ꯆꯪꯉꯒ ꯈꯟꯅꯕ ꯍꯧꯋꯤ ꯀꯣ ꯑꯗꯒꯤ ꯅꯥꯒꯥꯗ ꯑꯃꯨꯛ ꯈꯟꯅꯕ ꯑꯃꯨꯛ ꯍꯧꯒꯅꯤ ꯑꯗꯩ ꯃꯈꯣꯏꯒꯤ ꯂꯩꯃꯤꯟꯅꯔꯤꯕ ꯄꯥꯏꯇꯦꯗ ꯑꯃꯨꯛ ꯈꯟꯅꯕ ꯑꯃꯨꯛ ꯍꯧꯒꯅꯤ ꯄꯨꯡꯍꯧꯗ ꯍꯧꯋꯤ ꯃꯈꯣꯏꯁꯦ ꯈꯟꯅꯕ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕꯗ ꯃꯈꯣꯏꯒꯤ ꯂꯝ ꯂꯩꯇ꯭ꯔꯤꯁꯤ ꯍꯥꯏꯕꯗ ꯏꯕꯦꯝꯃ ꯆꯠꯂꯣ ꯁꯥꯏꯗ ꯂꯩꯔꯁꯨ ꯁꯥꯏꯗ ꯂꯩꯔꯨꯔꯁꯨ ꯃꯈꯣꯏꯅ ꯈꯟꯅꯕ ꯍꯧꯋꯤꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕꯗꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯥꯒꯤ ꯃꯄꯥ ꯃꯄꯨꯁꯤꯡ ꯑꯇꯣꯞꯄ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯃꯄꯥ ꯃꯄꯨꯁꯤꯡꯗꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯥꯒꯤ ꯇꯨꯡꯒꯤ ꯃꯤꯔꯣꯟꯁꯤꯡꯒꯤꯗꯃꯛꯇ ꯈꯜꯂꯒ ꯂꯝ ꯅꯨꯡꯁꯦ ꯇꯥꯟꯁꯤꯟꯗꯅ ꯈꯣꯠꯆꯤꯟꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯊꯝꯃꯦꯕ ꯃꯈꯣꯏꯒꯤ ꯑꯁꯨꯃꯥꯏꯅ ꯂꯝ ꯅꯨꯡ ꯇꯥꯟꯁꯤꯟꯒꯗꯕ ꯈꯣꯠꯆꯤꯟꯒꯗꯕ ꯃꯇꯝꯁꯤꯗ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯈꯣꯏꯒꯤ ꯃꯄꯥ ꯃꯄꯨꯁꯤꯡꯗꯤ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯌꯥꯝ ꯄꯣꯛꯅꯕ ꯊꯕꯛ ꯍꯣꯠꯅ ꯂꯩꯔꯦ ꯀꯣ ꯑꯉꯥꯡ ꯌꯥꯝ ꯄꯣꯛꯅꯕ ꯊꯕꯛ ꯍꯣꯠꯅ ꯂꯩꯔꯦ ꯀꯨꯀꯤꯁꯤꯡ ꯌꯥꯎꯏꯅ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯏꯖꯔꯦꯜꯒꯤ ꯂꯥꯟꯁꯤꯗ ꯏꯖꯔꯦꯜꯅ ꯒꯖꯥ ꯅꯩꯕꯁꯤꯗ ꯀꯨꯀꯤꯁꯤꯡ ꯌꯥꯎꯏꯅ ꯌꯦꯡꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤꯁꯤꯡ ꯀꯌꯥꯝ ꯌꯥꯎꯒꯦꯅ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯁꯤꯁꯤꯅ ꯃꯄꯥ ꯃꯄꯨ ꯑꯇꯣꯞꯄ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯂꯝꯁꯤ ꯇꯥꯟꯁꯤꯟꯅꯕ ꯍꯣꯠꯅꯗꯅ ꯇꯧ ꯂꯩꯔꯤꯉꯩ ꯃꯇꯝꯁꯤꯗ ꯀꯨꯀꯤꯁꯤꯡꯒꯤꯗꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯆꯥ ꯌꯥꯝꯅꯕ ꯍꯣꯠꯅꯔꯤꯉꯩꯁꯤꯗ ꯃꯈꯣꯏꯁꯤ ꯂꯝ ꯀꯥꯎꯔꯦꯕ ꯇꯥꯟꯁꯤꯟꯕ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯆꯥ ꯃꯁꯨꯁꯤꯡꯁꯤꯒꯤ ꯂꯝ ꯊꯝꯕꯤꯔꯝꯗ꯭ꯔꯦꯕ ꯂꯝꯁꯤ ꯊꯝꯃꯝꯗ꯭ꯔꯕꯅꯤꯅ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯀꯔꯤ ꯍꯥꯏꯒꯅꯤ ꯍꯧꯖꯤꯛꯇ ꯂꯝꯁꯤ ꯂꯩꯔꯛꯇ꯭ꯔꯕꯅꯤನ ꯑꯃꯗꯒꯤꯁꯨ ꯑꯃꯨꯛ ꯃꯨꯟꯅꯕ ꯅꯥꯒꯥꯗꯒꯤꯁꯨ ꯑꯃꯨꯛ ꯃꯨꯟꯅꯕ ꯀꯣ ꯑꯁꯥꯝꯗꯒꯤꯁꯨ ꯑꯃꯨꯛ ꯃꯨꯟꯅꯕ ꯑꯗꯒꯤ ꯑꯃꯗꯒꯤꯁꯨ ꯑꯃꯨꯛ ꯃꯨꯟꯅꯕ ꯑꯃꯗꯒꯤꯁꯨ ꯑꯃꯨꯛ ꯃꯨꯟꯅꯕ ꯁꯤ ꯈꯜ ꯂꯩꯔꯦꯕ ꯃꯣꯏꯗꯤ ꯑꯗꯨꯅ ꯏꯆꯤꯟ ꯏꯅꯥꯎꯁꯤ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯒꯤ ꯁꯐꯤꯌꯨꯔꯅ ꯍꯥꯏ ꯆꯨꯝꯃꯤ ꯄꯨꯟꯅ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯈꯩꯅ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯅꯦꯠꯇ ꯑꯃꯨꯛꯇꯪ ꯌꯦꯡꯕꯤꯌꯨ ꯐ꯭ꯔꯥꯟꯁ 24 ꯏꯪꯂꯤꯁ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯅ꯭ꯌꯨꯁ ꯆꯦꯅꯦꯜ ꯑꯃꯈꯛ ꯂꯩꯕꯅꯤꯀꯣ ꯄꯨꯔꯥꯟ ꯊꯥꯕ ꯃꯩꯇꯩ ꯐꯦꯁꯕꯨꯛ ꯄꯦꯖꯇ ꯑꯩꯅꯁꯨ ꯏꯗꯤꯠ ꯇꯧꯔꯒ ꯇꯣꯉꯥꯟꯅ ꯃꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯣ ꯗꯥꯎꯟꯂꯣꯗ ꯇꯧꯔꯀꯥꯟꯗ
Bane Menasi haibra the lost tribe of Israel hai ko the lost tribe of Israel hai makhoi Bane Menasi haibra adumai karinum haibani aduna makhoi Israel da salakan da isin roksing khulai paira kan da makhoi gi Israel na makhoi Israel gi mi ne na adumai na recognize tawduna Israel da lahela kan da isin roksing kaino da Gaza da tawriba Lebanon da tawriba o nairiba asida makhoshu saruk yari puna Mizoram amasung Manipur ga pullakanda Mizoram amasung Manipur dagi salakan sida makhoshu lana sida saruk yari Israel na Gaza da miyoi lising yang khaiga humdoi gi mathakta hatkraba angang lising tara mangagi mathakta ta mangagi mathakta hena haliba asida makhoi su saruk yari participate tawri ukise bunga adune badar kaino ne atopa gi na khoi ki ipa ipu sing sina magi kannam hone gi da ha moina moina adu lamdu le hugdrabni na kari hagini amada muksang adu na bu khoi gi naga da mu khanaba mu hawi paite da mu khanaba mu hawi ko Manipur khaktang dani ko atopa state ta atopa Bangladesh ta mu khanaba mu hawi ko adagi khoi kari hagini Assam da mu khanaba mu hongni paite da mu khanaba mu hongni mathang kana da mu khanaba hogdi no gyan ta di kaino daga horkadaba mala en su khana mizo da mu horkadaba mal mizo sing da noina si kaino taw hairaga kaino tawraga Mizoram gi koksu khara dum yawe be sinok ada ki sida Mizoram gi kok yam chaw yawe Mizoram gi kok yam chaw yawri aduna Mizoram noina sumaina tawbiyo hairaga na khoi gi noina tawbadagi sumaina kaino tawdre adu tawdre na ko mizo da mu khana ba horkadoin yeng biyo thazu daga yamba India da lokholagli ba section thorang karino ya PNW action tawbo oiradi pani khoi hoi ngahak leiminaba leibak haibsi okay saunaba mamangda su lan ke ama thokre ko thoktaba su wasinu maramdi lan se tholokpa matamda India Pakistan lan tholokpa matamda khoi awaba praja sing lairba praja sing gaini sinok sing khoi wadusi hojik Jammu Kashmir da su khoi kari hani lan se chauna tholokadra haibsigi awaba pakhatpa mipaina basina maram oirakanda adumaina nuaitaba mayam ama pautai asi thoningde asi nuaite ko aduga lanse yam sauna some small scale waram di sinok adumaina torukadra aduga sobadi adumaina tholkani haibagi thajabase adumaina leite Marup lanse karamba leibangno hokta naina biro lanse lan haisi kaino gine Pakistan amsung India gi hujik kanna unkhanariba hada felkam da khoi ki thokriba khoi ki miyoi kuntaret ko sumaina hatkhiba asidagi huji India amsung Pakistan gi marakta unkhanara ibse sisna maram oirakanda dumaina kaino tawrkadra na haibagi wani sinroksi evening brother I live puzara atopa khara adum puzara ki ngasi khutse hanbodi yam handare kain hayengi mathang hangchit haiba tare ko hangchit chi haina de kana adubu lairama baloni na haidaba yadi hayengi mathang hangchit se sibok tangdi isin nausing kaina ngapi gani asidagi de ai chang naina dum semna mo honara age loina khoi ki naina minersi kuchi kitang kolom je thabadi ekhoi gi sisu hujiksu haibe chorak pom sum iramada ije hauge tawre asina maram oirga isin nausing yadabani ko aduna bitrajit ai neyamba soidna kai kaino semjarak na bai hona jage aina nga mingai di semgini da akhoi gi semgini di haurei ba maruina akhoina target to base isha sing skun tamiba higher secondary tamiba college tamliba isha sing api pasida yam khangandaba yadi aduna
ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤ ꯇꯁꯦꯡꯅ ꯀ꯭ꯂꯥꯁ 6 ꯀꯥꯔꯤꯁꯤ ꯖꯤꯑꯣꯄꯣꯂꯤꯇꯤꯛꯁꯀꯤ ꯃꯔꯝꯗ ꯌꯥꯝ ꯍꯪꯉꯤ ꯑꯇꯣꯞꯄꯗꯤ ꯍꯪꯗꯦ ꯃꯥ ꯃꯨꯛꯕꯥꯡ ꯈꯔ ꯌꯦꯡꯉꯝꯃꯤ ꯑꯩꯅ ꯈꯔ ꯉꯥꯡꯕꯗꯒꯤ ꯇꯣꯛꯈ꯭ꯔꯦ ꯑꯗꯨꯅ ꯑꯄꯤꯛ ꯑꯄꯤꯛꯄ ꯏꯆꯥꯁꯤꯡꯁꯤꯗꯁꯨ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯁꯝ ꯖꯤꯑꯣꯄꯣꯂꯤꯇꯤꯛꯁ ꯀꯔꯦꯟ ꯑꯦꯐꯤꯌꯔ ꯍꯤꯁꯇ꯭ꯔꯤ ꯀꯔꯤ ꯀꯔꯤꯒꯤ ꯃꯇꯥꯡꯁꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯍꯟꯕ ꯑꯃ ꯃꯊꯧ ꯇꯥꯏ ꯃꯗꯨ ꯀꯃꯦꯟꯗ ꯄꯟꯖꯔꯣꯏ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯖꯀꯤꯔ ꯈꯥꯟ ꯕꯗꯔ ꯑꯩ ꯀꯃꯦꯟꯗ ꯄꯟꯖꯔꯣꯏ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯑꯩꯈꯣꯏꯁꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯑꯩꯈꯣꯏꯒꯤ ꯉꯥꯡꯕꯁꯦ ꯌꯥꯝ ꯂꯨꯏ ꯀꯣ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯨꯕꯅꯤꯅ ꯑꯩꯈꯣꯏꯁꯤ ꯀꯔꯤ ꯍꯥꯏꯅꯤ ꯋꯥ ꯉꯥꯡꯕꯒꯤ ꯍꯛꯁꯨ ꯄꯤꯗꯦ ꯇꯁꯦꯡꯅꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯀꯩꯅꯣꯁꯨ ꯂꯩꯔꯕꯅꯤ ꯑꯗꯨꯕꯨ ꯕ꯭ꯔꯗꯔꯅ ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯐꯖꯅ ꯑꯩ ꯑꯗꯨꯝ ꯍꯥꯏꯕ ꯉꯝꯒꯅꯤ ꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯋꯥ ꯉꯥꯡꯕ ꯌꯥꯝꯅ ꯂꯨꯏ ꯀꯣ ꯏꯟꯗꯤꯌꯥꯒꯤ ꯖꯤꯑꯣ ꯄꯣꯂꯤꯇꯤꯛꯁꯁꯦ ꯄꯥꯀꯤꯁꯇꯥꯟ ꯌꯥꯝꯅ ꯌꯥꯝ ꯂꯩꯈ꯭ꯔꯦꯗ ꯇꯣꯠꯁꯤ ꯌꯥꯝ ꯄꯥꯀꯤꯁꯇꯥꯟꯅ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯁꯤꯖꯤꯟꯅꯔꯛꯑꯦ ꯍꯥꯏꯅ ꯈꯜꯂꯁꯤ ꯃꯗꯨꯒꯤ ꯑꯌꯥꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯂꯟ ꯃꯗꯨꯒꯤ ꯑꯌꯥꯕꯗꯤ ꯂꯩꯇꯦ ꯄꯤꯔꯛꯑꯣꯏ ꯃꯈꯣꯏꯁꯨ ꯈꯪꯉꯤ ꯃꯔꯝꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯏꯟꯗꯤꯌꯥꯁꯨ ꯈꯪꯉꯤ ꯃꯈꯣꯏꯁꯨ ꯈꯪꯉꯤ ꯃꯔꯝꯗꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯈꯨꯠꯂꯥꯏꯁꯤ ꯍꯦꯛ ꯁꯤꯖꯤꯟꯅꯔꯛꯄ ꯃꯇꯝꯗ ꯄꯨꯔꯥ ꯑꯣꯟꯅꯗꯣꯏꯅꯤ ꯇꯧꯔꯤꯁꯤ ꯑꯃ ꯁꯤꯖꯤꯟꯅꯔꯛꯄ ꯃꯇꯝꯗ ꯍꯧꯖꯤꯛꯇꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯂꯩꯔꯤꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯈꯨꯠꯂꯥꯏꯁꯤ ꯑꯩꯈꯣꯏꯅ ꯍꯤꯔꯣꯁꯤꯃꯥ ꯅꯥꯒꯥꯁꯥꯀꯤꯗ ꯁꯤꯖꯤꯟꯅꯈꯤꯕ ꯃꯇꯝ ꯑꯗꯨꯗꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯈꯨꯠꯂꯥꯏꯁꯤ ꯁꯤꯖꯤꯟꯅꯗ꯭ꯔꯤ ꯑꯗꯣ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯈꯨꯠꯂꯥꯏꯁꯤ ꯍꯧꯖꯤꯛ ꯂꯩꯅꯔꯤꯕꯁꯤꯗꯤ ꯍꯤꯔꯣꯁꯤꯃꯥ ꯅꯥꯒꯥꯁꯥꯀꯤꯗ ꯂꯩꯔꯤꯕ ꯑꯗꯨꯗꯒꯤ ꯅꯤꯐꯨ ꯌꯥꯡꯈꯩ ꯍꯦꯟꯅ ꯀꯟꯕ ꯇꯔꯥ ꯀꯨꯟꯒꯤ ꯃꯊꯛꯇ ꯄꯋꯥꯔ ꯍꯦꯟꯅ ꯀꯟꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯑꯃ ꯁꯤꯖꯤꯟꯅꯔꯛꯈꯤꯕ ꯃꯇꯝꯗ ꯑꯃꯅ ꯑꯃꯗ ꯁꯤꯖꯤꯟꯅꯔꯛꯄ ꯃꯇꯝꯗ ꯂꯣꯏꯔꯦ ꯑꯗꯨꯅ ꯑꯗꯨꯒꯤꯗꯤ ꯁꯤꯖꯤꯟꯅꯔꯛꯑꯣꯏ ꯑꯗꯨꯒ ꯑꯇꯣꯞꯄ ꯂꯩꯕꯥꯛꯅꯁꯨ ꯑꯊꯤꯡꯕ ꯃꯌꯥꯝ ꯑꯃ ꯊꯝꯃꯛꯀꯅꯤ ꯌꯥꯁꯨ ꯌꯥꯔꯛꯑꯣꯏ ꯃꯗꯨ ꯁꯤꯖꯤꯟꯅꯕꯗꯤ ꯑꯩ ꯄꯨꯟꯁꯤꯕ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯃꯛꯅꯕ ꯍꯣꯠꯅꯒꯦ ꯈꯨꯠꯁꯦ ꯈꯤꯇꯪ ꯍꯟꯗꯛꯁꯦ ꯁꯣꯛꯄꯗꯒꯤ ꯇꯧꯕꯅꯤꯀꯣ ꯑꯗꯨꯅ ꯑꯩ ꯂꯥꯏꯐꯇꯤ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯑꯩ ꯊꯥꯖꯔꯛꯀꯅꯤ ꯋꯥꯔꯤꯁꯦ ꯑꯗꯨꯝ ꯄꯨꯖꯔꯛꯀꯦꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯁꯦꯝꯕꯁꯤꯗꯤ ꯍꯌꯦꯡꯒꯤ ꯃꯊꯪꯗꯒꯤ ꯑꯩ ꯁꯦꯝꯖꯔꯛꯀꯦ ꯈꯨꯠꯁꯦ ꯈꯤꯇꯪ ꯈꯤꯇꯪ ꯍꯟꯊꯔꯦ ꯐꯅꯌꯥꯝꯕꯨꯗꯤ ꯍꯟꯊꯔꯦ ꯑꯗ ꯉꯁꯤꯁꯨ ꯈꯤꯇꯪ ꯅꯝꯃꯒ ꯇꯧꯕꯁꯤ ꯈꯤꯇꯪ ꯅꯥꯕ ꯐꯥꯎꯒꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯏ ꯏꯆꯤꯟ ꯁꯤꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒꯅꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯆꯍꯨꯝ ꯍꯦꯟꯅ ꯍꯥꯠꯈꯤꯕꯗꯅ ꯅꯤ ꯈꯜꯂꯤ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯅ ꯙꯔꯃ ꯑꯩꯈꯣꯏꯗꯤ ꯑꯇꯣꯝꯕꯤ ꯃꯆꯥꯅꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯁꯣꯝ ꯂꯩꯔꯤꯁꯤꯗꯤ ꯑꯩꯈꯣꯏꯗꯤ ꯀꯔꯤꯁꯨ ꯈꯪꯄꯣꯠꯇꯦ ꯑꯩꯈꯣꯏ ꯑꯃ ꯃꯥꯡꯈꯤꯕ ꯑꯃꯁꯨꯡ ꯂꯩꯈꯤꯗꯕꯗꯗꯤ ꯇꯨꯍꯥꯎ ꯑꯃ ꯃꯣꯏꯒꯤ ꯇꯨꯍꯥꯎ ꯑꯃ ꯀꯦꯟꯕꯒ ꯆꯞ ꯃꯥꯟꯅꯩ ꯏꯆꯤꯟ ꯑꯩꯈꯣꯏꯗꯤ ꯀꯔꯤꯁꯨ ꯅꯠꯇꯅ ꯑꯩꯈꯣꯏꯗꯤ ꯀꯔꯤꯁꯨ ꯅꯠꯇꯦ ꯊꯤ ꯃꯈꯥ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯂꯣꯟꯁꯦ ꯑꯊꯤꯕ ꯑꯗꯨꯝ ꯈꯔ ꯉꯥꯡꯖꯔꯛꯀꯦ ꯏꯆꯤꯟ ꯋꯥꯔꯧꯕꯤꯒꯅꯨꯀꯣ ꯁꯤ ꯉꯥꯡꯉꯦ ꯍꯥꯏꯗꯨꯅ ꯑꯗꯨꯝꯕ ꯈꯔꯅ ꯃꯈꯣꯏꯒꯤ ꯈꯣꯡꯕꯤ ꯃꯆꯨ ꯊꯛꯄꯩ ꯋꯥꯅꯤ ꯃꯣꯏꯒꯤ ꯃꯈꯣꯡ ꯂꯦꯛꯄꯒꯤ ꯋꯥꯅꯤ ꯃꯣꯏꯒꯤ ꯃꯈꯣꯡ ꯂꯦꯛꯄꯩ ꯋꯥꯅꯤ ꯀꯩꯅꯣ ꯊꯛꯄꯩ ꯋꯥꯅꯤ ꯑꯗꯨꯒ ꯁꯣꯝꯗ ꯂꯥꯛꯑꯀꯥꯟꯗ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯀꯔꯤ ꯍꯥꯏꯒꯅꯤ ꯑꯁꯣꯝꯗꯒꯤ ꯊꯥꯗꯔꯛꯄ ꯄꯩꯁꯥ ꯄꯩꯁꯥꯗꯣ ꯑꯁꯣꯝꯗꯒꯤ ꯁꯨꯛꯁꯤꯡ ꯊꯥꯗꯔꯛꯑꯁꯨ ꯁꯣꯝꯗꯗꯤ ꯃꯌꯥꯝ ꯑꯃ ꯑꯣꯜꯂꯦꯕ ꯑꯗꯨꯗꯨꯅ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯄ꯭ꯔꯖꯥꯁꯦ ꯂꯂꯣꯟꯕꯩ ꯋꯥꯅꯤꯗ ꯑꯗꯨꯅ ꯀꯔꯤ ꯍꯥꯏꯅꯤ ꯑꯆꯨꯝꯕ ꯑꯃꯁꯨꯡ ꯑꯔꯥꯟꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗꯕ ꯄ꯭ꯔꯖꯥꯁꯤꯡ ꯑꯃꯁꯨꯡ ꯇꯨꯡꯗ ꯃꯅꯤꯄꯨꯔꯁꯦ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯒꯅꯤ ꯏꯆꯥ ꯏꯅꯥꯎꯁꯤꯡꯁꯦ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯒꯅꯤ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯁꯦ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯒꯅꯤ ꯈꯪꯗꯕꯁꯤꯡꯗꯨꯅ ꯃꯔꯦꯛ ꯃꯆꯨꯝ ꯃꯍꯥꯎ ꯈꯔ ꯆꯥꯅꯕ ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯏꯟꯅꯕꯗ ꯍꯨꯏ ꯑꯣꯜꯂꯦ ꯑꯗꯨꯅꯦꯕ ꯍꯨꯏꯅꯦꯕ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯥꯡꯈꯤꯕ ꯃꯇꯝ ꯑꯩꯈꯣꯏꯒꯤ ꯁꯤꯈ꯭ꯔꯤꯕꯁꯤꯡꯗ ꯀꯔꯤ ꯉꯥꯡꯈꯤꯒꯦꯕ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯀꯔꯤ ꯉꯥꯡꯈꯤꯒꯦꯕ ꯑꯁꯨꯛ ꯁꯤꯈꯤꯕ ꯑꯉꯥꯡ ꯖꯤꯔꯤꯕꯥꯝꯗꯒ ꯍꯥꯠꯈꯤꯕꯗꯨꯕꯨ ꯑꯉꯥꯡ ꯃꯆꯥ ꯑꯄꯤꯛꯄꯗꯨꯅ ꯀꯔꯤ ꯈꯪꯉꯨꯗꯣꯏꯅꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗꯨꯗ ꯃꯣꯏ ꯀꯔꯤ ꯉꯥꯡꯈꯤꯒꯦꯕ ꯑꯗꯨꯅ ꯄꯦꯟꯗꯕ ꯌꯥꯝ ꯂꯩꯗ ꯑꯗꯨꯅ ꯑꯩꯈꯣꯏꯁꯤꯗꯤ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯅꯥꯒꯥꯂꯦꯟꯗ ꯂꯩꯔꯤꯕ ꯃꯤꯖꯣꯔꯥꯝ ꯃꯆꯥꯉꯩꯅꯁꯨ ꯀꯩꯅꯣ ꯇꯧꯖꯕꯩ ꯋꯥꯅꯤ ꯃꯣꯏ ꯃꯤꯖꯣꯔꯥꯝ ꯑꯣꯏꯒꯦꯔꯥ ꯁꯦꯝ ꯚ꯭ꯌꯨꯗ ꯎꯏꯌꯦꯕ ꯑꯩꯈꯣꯏꯅ ꯅꯪꯅ ꯑꯗꯨꯅꯤ ꯃꯥꯅ ꯑꯗꯥꯅꯤ ꯅꯪꯅ ꯅꯥꯒꯥꯅꯤ ꯅꯪꯅ ꯀꯨꯀꯤꯅꯤ ꯅꯪꯅ ꯃꯩꯇꯩ ꯃꯨꯁꯂꯤꯝꯅꯤ ꯅꯪꯅ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯑꯩꯈꯣꯏ ꯌꯦꯡꯅꯕꯩ ꯋꯥꯅꯦꯕ ꯑꯁꯣꯝ ꯃꯄꯥꯟꯗ ꯑꯩꯈꯣꯏꯁꯦ ꯍꯦꯛ ꯆꯠꯈꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏꯁꯦ ꯑꯇꯣꯞꯄ ꯃꯤꯠꯌꯦꯡ ꯑꯃꯗ ꯌꯦꯡꯉꯦꯕ ꯆꯞ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡꯗ ꯅꯪꯅ ꯑꯗꯨꯅꯦ ꯅꯦꯄꯥꯂꯤꯒ ꯍꯥꯏꯔꯛꯀꯅꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯗꯒ ꯂꯥꯛꯅꯔꯛꯀꯅꯦꯕ ꯑꯗꯨꯝ ꯊꯦꯡꯅꯕꯤꯔꯝꯒꯅꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯈꯩꯅꯁꯨ ꯑꯗꯨꯅ ꯁꯦꯝ ꯃꯤꯠꯌꯦꯡꯗ ꯌꯦꯡꯒꯅꯦꯕ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯈꯣꯏꯅ ꯁꯤꯗ ꯅꯪꯅ ꯑꯗꯨꯅꯤ ꯅꯪꯅ ꯑꯗꯥꯅꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯄꯨꯈꯠꯅꯕꯩ ꯋꯥꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯃ ꯂꯩꯈꯤꯗꯕ ꯑꯩꯈꯣꯏ ꯑꯃ ꯁꯤꯈꯤꯕꯗꯤ ꯃꯣꯏꯒꯤ ꯇꯨꯍꯥꯎ ꯑꯃ ꯀꯦꯟꯕꯒ ꯆꯞ ꯃꯥꯟꯅꯩ ꯀꯩꯁꯨ ꯑꯥꯔꯊ ꯂꯩꯅ ꯂꯧꯗꯦꯕ ꯁ꯭ꯀꯨꯜ ꯇꯝꯂꯤꯕꯁꯤꯡꯅ ꯑꯣꯖꯥ ꯇꯥꯛꯑꯁꯨ ꯅꯍꯥꯁꯤꯡꯅ ꯏꯌꯥꯝꯕ ꯑꯌꯥꯝꯕꯗꯗꯤ ꯑꯗꯨꯝꯕ ꯂꯩꯇꯦꯗ ꯕꯤꯗ꯭ꯔꯖꯤꯠ
ꯑꯗꯨꯝꯕ ꯑꯩꯉꯣꯟꯗ ꯋꯥꯈꯜꯂꯣꯟ ꯂꯩꯇꯦ ꯑꯩꯉꯣꯟꯗ ꯀꯟꯁꯦꯞ ꯂꯩꯇꯦ ꯑꯌꯥꯝꯕꯒꯤ ꯑꯃ ꯍꯥꯏꯖꯔꯛꯀꯦ ꯑꯩꯒꯤ ꯑꯃ ꯑꯩ ꯗ꯭ꯔꯦꯁ ꯅꯥꯟꯗꯦ ꯀꯣ ꯏꯁꯥꯒꯤ ꯑꯣꯏꯅ ꯗ꯭ꯔꯦꯁ ꯅꯥꯟꯗꯦ ꯗ꯭ꯔꯦꯁ ꯑꯇꯥꯡꯕ ꯁꯦꯠꯇꯦ ꯀꯣ ꯁꯤꯒꯤ ꯂꯩꯔꯤꯕ ꯐꯤꯕꯝꯁꯦ ꯁꯤ ꯇꯨꯄꯤ ꯑꯃꯗꯤ ꯎꯐꯝ ꯑꯌꯥꯝꯕꯅ ꯃꯐꯝ ꯑꯃꯗ ꯆꯠꯂꯁꯨ ꯑꯩꯈꯣꯏꯒꯤ ꯇꯨꯄꯤ ꯑꯃ ꯑꯗꯨꯝ ꯄꯨꯅꯤ ꯀꯥꯂꯦꯟꯒꯤ ꯅꯨꯡꯁꯥ ꯁꯥꯔꯁꯨ ꯖꯦꯀꯦꯠ ꯑꯃ ꯒꯥꯔꯤꯗ ꯑꯗꯨꯝ ꯍꯥꯞꯀꯅꯤ ꯀꯣ ꯒꯥꯔꯤ ꯃꯆꯥꯗ ꯑꯣꯏꯔꯁꯨ ꯖꯦꯀꯦꯠ ꯑꯃꯗꯤ ꯑꯗꯨꯝ ꯍꯥꯞꯀꯅꯤ ꯃꯔꯝꯗꯤ ꯍꯋꯥ ꯅꯨꯡꯁꯤꯠ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯇꯝꯕ ꯉꯝꯗꯦ ꯁꯦꯝꯄꯟ ꯑꯃ ꯑꯗꯨꯝ ꯇꯣꯡꯒꯅꯤ ꯑꯗꯨꯒ ꯌꯦꯡꯕꯗ ꯍꯦꯛꯇ ꯀꯣꯏꯒꯩ ꯁꯤꯒ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯀꯩꯅꯣꯝ ꯍꯦꯛꯇ ꯇꯧꯒꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯕꯁꯦ ꯑꯇꯩ ꯑꯝꯇ ꯅꯠꯇꯦ ꯏꯈꯥ ꯊꯥꯕ ꯏꯆꯥ ꯏꯅꯥꯎꯁꯤꯡ ꯑꯣꯏꯔꯁꯨ ꯏꯊꯛ ꯊꯣꯡꯕ ꯑꯩꯈꯣꯏꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯉꯝꯕ ꯏꯌꯥꯝꯕ ꯏꯈꯨꯔꯥꯁꯤꯡ ꯑꯣꯏꯔꯁꯨ ꯋꯥꯈꯜ ꯂꯩꯕꯁꯤ ꯑꯩ ꯌꯨꯝꯗ ꯌꯦꯡꯗꯦ ꯑꯗꯒꯤ ꯐꯦꯁꯟ ꯗ꯭ꯔꯦꯁ ꯒꯥꯔꯤ ꯅꯨꯡꯂꯤ ꯑꯩ ꯑꯗꯨꯗ ꯑꯃꯠꯇ ꯑꯩ ꯌꯦꯡꯖꯗꯦꯀꯣ ꯁꯨꯝꯅꯒꯤ ꯑꯌꯥꯝꯕꯒꯤꯕꯨ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯏꯅꯥꯎꯁꯤꯡꯗ ꯉꯁꯥꯏꯒꯤ ꯁ꯭ꯀꯨꯜ ꯇꯝꯃꯤꯕ ꯏꯆꯥꯁꯤꯡꯗꯁꯨ ꯕꯤꯜꯗꯤꯡ ꯑꯋꯥꯡꯕ ꯃꯊꯣꯟ 2-3 ꯁꯥꯕ ꯉꯝꯕ ꯃꯆꯥ ꯑꯗꯨꯗꯨꯅ ꯗꯣꯂꯥꯟꯒꯤ ꯃꯊꯣꯟ 3 ꯁꯨꯕꯗꯨꯗꯒꯤ ꯄꯥꯔꯛꯄ ꯂꯥꯏꯔꯤꯛꯇꯨꯒ ꯀꯥꯆꯤꯟ ꯀꯣꯏꯌꯥ ꯈꯨꯡꯒꯪꯒꯤ ꯀꯥꯆꯤꯟ ꯀꯣꯏꯌꯥ ꯑꯃꯗ ꯂꯩꯕ ꯁꯪꯊꯞ ꯑꯃꯗ ꯄꯣꯛꯎꯕ ꯃꯆꯥ ꯑꯗꯨꯅ ꯄꯣꯗꯣ ꯂꯥꯇꯦꯟ ꯑꯃ ꯊꯥꯜꯂꯛꯑꯒ ꯄꯥꯔꯛꯄ ꯂꯥꯏꯔꯤꯛꯇꯨꯒ ꯀꯔꯤꯁꯨ ꯈꯦꯠꯅꯕ ꯂꯩꯇꯦ ꯈꯦꯠꯅꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯊꯋꯥꯏ ꯌꯥꯎꯕꯗꯨꯅꯦ ꯊꯋꯥꯏ ꯌꯥꯎꯕꯗꯨꯅꯅꯦ ꯊꯋꯥꯏ ꯌꯥꯎꯕꯗꯨꯅ ꯑꯗꯨ ꯏꯝꯄꯣꯔꯇꯦꯟꯅꯦꯕ ꯑꯗꯨ ꯀꯔꯤꯁꯨ ꯈꯦꯠꯅꯕ ꯂꯩꯇꯦ ꯑꯗꯨꯅ ꯏꯆꯥꯁꯤꯡ ꯏꯅꯥꯎꯁꯤꯡꯗ ꯏꯟꯈꯠꯂꯛꯏꯕ ꯁ꯭ꯀꯨꯜꯁꯤꯡ ꯇꯝꯂꯤꯕ ꯑꯩꯈꯣꯏꯒꯤ ꯑꯁꯥ ꯌꯥꯝꯅ ꯂꯩꯔꯤꯕ ꯃꯪꯂꯥꯟ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕ ꯏꯆꯥ ꯏꯅꯥꯎꯁꯤꯡꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯥꯔꯛꯀꯤꯗꯃꯛꯇ ꯂꯥꯏꯔꯤꯛ ꯇꯝꯒꯅꯨ ꯑꯩꯈꯣꯏꯒꯤ ꯅꯣꯂꯦꯖꯀꯤꯗꯃꯛꯇ ꯂꯥꯏꯔꯤꯛ ꯇꯝꯃꯨ ꯅꯣꯂꯦꯖꯗꯨꯅꯅꯤ ꯍꯋꯥꯏ ꯑꯩꯈꯣꯏꯒꯤ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯍꯋꯥꯏ ꯊꯕꯛ ꯇꯧꯔꯛꯀꯗꯕꯗꯤꯀꯣ ꯏꯟꯗꯤꯌꯥ ꯄꯥꯀꯤꯁꯇꯥꯟ ꯂꯥꯟ ꯇꯧꯅꯔꯤꯉꯩꯗ ꯍꯟꯗꯛ ꯖꯃꯨ ꯑꯦꯟ ꯀꯥꯁꯃꯤꯔꯗ ꯊꯣꯛꯈꯤꯕꯗꯨꯒꯤ ꯃꯇꯥꯡꯗ ꯁꯝꯂꯞꯄ ꯊꯝꯕꯤꯌꯨ ꯕꯗ ꯑꯩ ꯃꯌꯥꯝ ꯊꯝꯖꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯉꯥꯡꯉꯛꯏꯁꯤ ꯐꯅꯌꯥꯝ ꯁꯥꯡꯉ ꯃꯥꯜꯂꯦꯀꯣ ꯄꯨꯡ 1:38 ꯀꯩꯅꯣ ꯇꯧꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯤꯝꯂꯥ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯃꯁꯨꯡ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯑꯉꯥꯡ ꯑꯩꯈꯣꯏꯒꯤ ꯅꯍꯥꯁꯤꯡꯅ ꯌꯥꯝꯅ ꯍꯪꯅꯔꯤꯕ ꯋꯥꯍꯪꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯑꯁꯤꯁꯤꯒꯤ ꯊꯣꯛꯂꯛꯏꯕ ꯊꯧꯗꯣꯛ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯝꯂꯥ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯃꯁꯨꯡ ꯏꯟꯗꯁ ꯋꯥꯇꯔ ꯇ꯭ꯔꯤꯇꯤꯁꯤ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯋꯥꯍꯪ ꯑꯃꯈꯛ ꯂꯥꯛꯏ ꯑꯁꯤꯁꯤꯒꯤ ꯃꯇꯥꯡꯗ ꯁꯨꯝ ꯉꯥꯡꯉꯝꯕꯗꯒꯤ ꯁꯨꯝ ꯃꯈꯥ ꯇꯥꯈ꯭ꯔꯦ ꯁꯨꯝ ꯃꯈꯥ ꯇꯥꯈ꯭ꯔꯦ ꯁꯤꯗ ꯁꯨꯃꯥꯏꯅ ꯁꯨꯝ ꯃꯈꯥ ꯇꯥꯈ꯭ꯔꯦ ꯃꯥꯂꯦꯝꯒꯤ ꯆꯥꯎꯈꯠꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯉꯛꯄ ꯂꯥꯂꯣꯡ ꯀꯌꯥ ꯁꯣꯏꯗꯅ ꯊꯣꯛꯂꯛꯀꯅꯤ ꯕ꯭ꯔꯗꯔ ꯇꯁꯦꯡꯅ ꯍꯧꯖꯤꯛꯁꯦ ꯂꯥꯟꯁꯦ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯆꯥꯎꯈꯠꯄ ꯂꯩꯕꯥꯛꯁꯤꯡꯁꯦ ꯂꯥꯟꯁꯦ ꯍꯥꯏꯗꯤ ꯐꯤꯖꯤꯀꯦꯜ ꯋꯥꯔ ꯍꯥꯏꯕ ꯇꯥꯔꯦ ꯍꯧꯖꯤꯛ ꯇꯧꯅꯔꯤꯕꯁꯤ ꯐꯤꯖꯤꯀꯦꯜ ꯋꯥꯔ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯁꯨꯝꯕ ꯃꯈꯜꯒꯤ ꯈꯨꯠꯂꯥꯏ ꯅꯨꯡꯂꯥꯏ ꯁꯤꯖꯤꯟꯅꯔꯒ ꯇꯧꯕ ꯂꯥꯟꯁꯦ ꯆꯥꯎꯈꯠꯂꯛꯏꯕ ꯂꯩꯕꯥꯛꯁꯤꯡꯈꯩꯁꯤꯅ ꯑꯝꯇ ꯄꯥꯝꯗꯦ ꯃꯔꯝꯗꯤ ꯁꯤꯅ ꯏꯀꯣꯅꯣꯃꯤꯗ ꯆꯩꯊꯦꯡ ꯑꯆꯧꯕ ꯑꯃ ꯄꯤꯗꯣꯏꯅꯦꯕ ꯑꯁꯤꯅꯅꯦꯕ ꯑꯃꯦꯔꯤꯀꯥꯅ ꯇ꯭ꯔꯦꯗ ꯂꯥꯟꯒ ꯇꯧꯔꯛꯏꯁꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯄꯨꯔꯥ ꯂꯥꯟꯃꯤꯒ ꯊꯥꯗꯅ ꯀꯩꯅꯣ ꯇꯧꯗꯅ ꯇꯧꯍꯟꯕꯤ ꯅꯠꯇꯕ ꯂꯩꯕꯥꯛ ꯑꯃꯅ ꯂꯩꯕꯥꯛ ꯏꯟꯊꯨꯅꯕ ꯍꯣꯠꯅꯕꯗ ꯑꯗꯨ ꯉꯁꯥꯏ ꯀꯔꯤꯒꯤꯅꯣꯕ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏ 23 ꯍꯥꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯀꯣ ꯑꯗꯨꯁꯨ ꯑꯐꯕ ꯅꯠꯇꯦ ꯃꯤ ꯍꯥꯠꯄ ꯍꯥꯏꯕꯁꯤꯗꯕꯨ ꯑꯐꯕ ꯊꯕꯛꯇꯤ ꯅꯠꯇ꯭ꯔꯦꯀꯣ ꯏꯟꯗꯁ ꯋꯥꯇꯔ ꯇ꯭ꯔꯤꯇꯤꯒꯤ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯏꯟꯗꯤꯌꯥꯅ ꯃꯁꯤ ꯁꯁꯄꯦꯟꯒ ꯇꯧꯔꯛꯏꯕ ꯗꯥꯝ ꯊꯤꯡꯖꯤꯟꯈ꯭ꯔꯤꯕꯁꯤꯡꯁꯦ ꯀꯩ ꯃꯔꯝꯒꯤꯅꯣ ꯑꯁꯤꯁꯨ ꯍꯣꯏ ꯅꯥꯀꯜ ꯑꯃꯗ ꯌꯦꯡꯂꯨꯔꯒꯗꯤ ꯂꯥꯟ ꯃꯈꯜ ꯑꯃꯅꯦꯕ ꯁꯤꯅꯧꯁꯤ ꯀꯣ ꯁꯤꯁꯨ ꯑꯗꯨꯅ ꯁꯨꯝꯕ ꯃꯈꯜꯒꯤ ꯑꯣꯏꯅ ꯇꯧꯅꯔꯛꯀꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯒꯅꯤ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯈꯨꯠꯂꯥꯏ ꯄꯨꯊꯣꯔꯛꯀꯅꯤ ꯆꯩꯅꯥꯗꯗꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤ ꯀꯩꯅꯣꯕꯨ ꯇꯥꯔꯤꯅꯤ ꯃꯗꯨ ꯐ꯭ꯂꯥꯏꯌꯤꯡ ꯀꯥꯔ ꯍꯥꯏꯒꯗꯣꯏꯔꯥ ꯑꯗꯨꯒꯤ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯇꯧꯕꯒꯤ ꯄꯥꯎ ꯑꯃ ꯇꯥꯏ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯇꯥꯕꯤꯕ ꯑꯩꯈꯣꯏꯒꯤ ꯇꯥꯕ꯭ꯔꯥ ꯇꯥꯗꯕ꯭ꯔꯥ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯄ꯭ꯂꯦꯟꯁꯦ ꯀꯔꯤ ꯍꯥꯏꯅꯤ ꯄ꯭ꯂꯦꯟꯁꯇꯒꯤ ꯃꯤꯁꯦ ꯑꯗꯨꯝ ꯍꯣꯜꯂꯀꯥꯟꯗ ꯑꯗꯨꯝ ꯑꯩꯈꯣꯏ ꯀꯔꯤ ꯍꯥꯏꯒꯅꯤ ꯑꯩꯈꯣꯏꯒꯤ ꯑꯩ ꯁꯤꯒꯤ ꯃꯐꯝ ꯁꯤꯒꯤ ꯄ꯭ꯂꯦꯟꯁꯦ ꯌꯥꯝ ꯆꯥꯎꯕ ꯄ꯭ꯂꯦꯟ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ
टाइप येंबद ड्रोन की टाइप तो तौरगा मी मरी मंगा तोंगबा अदुमाइना अदुम याबा अदुना मफम अमदगी मफम अमदम पाइथो पाइसिन तौबा याबा अदुम अखोगी अदुमाइना तौबा याबा अदुम मखल अदुम गा याम पुखलखरे लालोंगदी अखोगी बदर कैनोने मयाम अमा अदुमाइना तौ अखोई ड्रोन डिलीवरी तौरिदो अदुमाइना अखोगी अखोगी पब्लिक ट्रांसपोर्ट हाइतारी सिनोस अखोई मी डिलीवरी तौबा सिना अखोगी वाखलोन थागतसरी दुलेस थैंक यू सो मच सिमला एग्रीमेंट से बदर सना गिद्रबा गुम्बनी दा सुमना अखोगी कैनोने ममांग तसु पंचखरे अहानबा अखोगी लाइव सिगी अहानबा होरपा मतमदा सिमला एग्रीमेंट की मतंगदा आई समजगिबने सिमला एग्रीमेंट सिदि अखोगी सना गिद्रबा का समानारे सुमना ममिंगी वा खक्तंगदनि लेबा अनिमंगना अमता सिमला एग्रीमेंट से nga खिद्रबनि सुमाइना अखोगी माने अखोगी अदुगी कनोगिदो माइना अमा थेंगनगी अखोगी अपाइबा कार हाइगदब तारेको अदुना ड्रोन की टाइप तो तौरगा मी ट्रांसपोर्ट तौबगी सि फै इमरजेंसी की मतमदको इमरजेंसी की मतमद सुंबा टेक्नोलॉजी ना सिंबा अदुना अखोगी अमा मना तौनरसु अखोगी टेक्नोलॉजी की लंबी अमसुंग लारिकी लंबी सिदा तानरगदि याम फबै सिनोक्सिन अदुना तना अखोगी हाना सुनबदा मांग थाबा अमसुंग अखोगी क्राइम गुम्बा अदगी फटबगी लौसिंग दा अखोगी सुमगी मतंग दा ममांग थाबा अमसुंग सिगी वखलोन सिना कनो तौबसिनादि अखोई फटे सिटी टाइप मियोबगी वैना साखोटपा करिमता पोरोय अमसु वामिनगनी सिसिनादिको अदुना इसिनौसिंग खोगी सलुरे जम्मू कश्मीर सि हौजिक थोगलेबा यामना नुवाइतबा थौदोक्तु अदु कमाइना थोगलेबनो सिक्युरिटी टाइप यामना ओइबनी सिक्युरिटी से खोगी कैनोने मई सिनौसिंग वाईफाई से अमु बट थापा सिक्युरिटी से सिनौसिंग कैनो हाय 3 layers of protection हाय कमाइना संगा इबनो सिनि असिसिदा अखोई कैनो अखोगी मखोगी सिक्युरिटी अखोगी border की सिदा करिनो मा हांगतु ओमेन हाय सिसि सुमाइना पाउसे कोना खंगनरकपनि असिसिदा अदुमाइना मा हांगतु ओमे हाय 3 layers of protection नि लाइरिबसे मदुदा कुमाइना संगा इबनो हाइबो हंगसिनि सिनोक्सिं मयाम नमु हंगना लेबिसे सिनोक्को अने सिनोक्सिं आई याम सांगनसु ngaman खरे को अदो हायेंगी मथंग हंगसित असिदगिदि सिनोक्सिं वीडियो ओइना सेमगा माइना थागसरागे अदो हायेंग भौतंगदि अदुम लाइव से अदुम ससगिगे इवनिंग से अदुम लाइव थागलगा अदुम नैनमिनसि अदुबो हायेंगी मथंग हंगसित असिदगिदि आई खुचु खितंग फरए अदु दुकान दा मसिना आई वीडियो से अदुमाइना सेमजरकना होनजरके असियारगा पुरान थाबा मैतेना काइनारबा याथंग निजरी कंगलेपा इबाना याइफरे याइफमिनरसि